कर पोकनिए पोकनिए iparanggo Hello Jitendra, good evening. जितेंद्र जी गुड इवनिंग। क्या हुआ? कुछ नहीं। क्या हुआ? कहाँ से हो आप? कहाँ से ज्वाइन कर रही हो? सामने आओ मैडम। गुड इवनिंग। असम में? ओके। मैं भी असम से हूँ जितेंद्र जी। खाना हो गया आपका? एक लाइक भी कर दो, हो सके तो चैनल को भी सपोर्ट कीजिएगा। थैंक यू सो मच मेरे लाइव स्ट्रीम पे आने के लिए। हाँ जी, थैंक यू जितेंद्र जी। इंगी जनो जितेंद्र जी, आज तो मैं सामने नहीं आ पाऊंगी, मैं फिर कभी आऊंगी। मैं कहीं और दूसरे जगह पे हूँ, घर पे नहीं हूँ इसलिए। आप असम कहाँ से हो? मणिपुरी हो क्या? मैतेई ꯑꯣꯏꯔꯒꯗꯤ मैतेईरोंदा ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯕꯤꯔꯛꯑꯣ, ꯑꯩ मैतेईनी। आज क्या हो गया? आज मैं थोड़ा बाहर हूँ इसलिए। डिब्रूगढ़। ओके। आप मणिपुरी हो क्या? जितेंद्र सिंह मणिपुरी लग रहे हैं आपके टाइटल से, सरनेम से। ममा चवा में नहीं, मैं यूपी कानपुर से हूँ। अच्छा, यूपी कानपुर में भी सिंह वाला सरनेम है क्या? ओके, आर्मी में हूँ। अच्छा, इसलिए असम पे हो। असम कैसा लगा आपको? मैं तो असम से हूँ, आपको असम कैसा लगा? एक लाइक भी कर दीजिए ना, जो इधर
आपको लाइक के सामने एलबी के सामने इधर 3 डॉट्स करके दिख रहा होगा, उसमें आप जाके एक लाइक कर सकते हैं और आप चैनल को भी सब्सक्राइब करके सपोर्ट कर सकते हैं, कर दीजिए। वैसे ना चैनल को सपोर्ट करने से ना आपसे कुछ नहीं जाएगा, मतलब ऐसे पैसा वगैरह ना नहीं काटेगा। अच्छा, बहुत बढ़िया। तो जो असम पे नहीं जाते ना उन लोगों को ऐसे असम के बारे में इतना नॉलेज नहीं होता है, इसलिए पूछा। वैसे आपका नाम देखे ना मुझे, मेरा एक अंकल है उसका नाम भी जितेंद्र है, तो मुझे थोड़ा ऐसे लग रहा था कि मेरा कहीं मेरा अंकल ना हो। मेरे अंकल का नाम भी है जितेंद्र, तो मुझे मेरा अंकल का याद आ रहा है। हम्म, अरे जितेंद्र जी, मैं थोड़ा बाहर हूँ ना अभी, इसलिए इधर एक प्रोग्राम आई हूँ, प्रोग्राम अटेंड करने, तो इसलिए मैं ऐसे फेस करके मैं वो एल भी नहीं कर पाऊँगी अच्छे से। प्रोग्राम आई हूँ एक अटेंड करने के लिए, मैं फिर कभी करूँगी। श्याम लाए, श्याम वाओ लईसे फजइये है। थैंक यू श्याम, चक चराबो। जितेंद्र सिंह आपको लाइक करता हूँ, ओके थैंक यू। आरजे लाए, थैंक यू आरजे ब्रो लाकपगी सिस लाइक डन, थैंक यू सो मच। दाइबोल लाए लाइक तौरे, थैंक यू दाइबोल। आरजे करी मथेनो, आरजे गिदी हवाई। दाइबोल ना आरजे ने इताव। ꯏꯇꯥꯎ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯄꯥꯏꯔꯒ ꯂꯥꯎꯈ꯭ꯔꯦ, ꯏꯇꯥꯎꯗꯣ ꯂꯥꯛꯇꯦ꯫ ꯑꯗꯨꯒ ꯗꯥꯏꯕꯣꯜꯅ ꯑꯩꯒꯤ ꯕ꯭ꯂꯨ ꯄꯤꯌꯨꯅ ꯍꯥꯏ, ꯑꯣꯀꯦ ꯄꯤꯔꯕꯅꯤ ꯗꯥꯏꯕꯣꯜ꯫ ꯀꯥꯏꯗꯅꯣ ꯀꯥꯏꯗꯅꯣ ꯍꯥꯏ, ꯌꯨꯝꯗ ꯂꯩ ꯌꯨꯝꯗ ꯂꯩ꯫ ꯌꯥꯝꯅ ꯆꯥꯔꯦ ꯀꯣꯕꯤ ꯆꯥꯔꯦ ꯍꯥꯏ꯫ ꯁ꯭ꯌꯥꯝ ꯆꯤꯆꯦꯗꯤ ꯆꯔꯥ ꯍꯦꯜꯂꯦ, ꯑꯗꯣ ꯀꯩꯅꯣ ꯕꯣꯠ ꯂꯣꯏꯈ꯭ꯔꯕꯣ ꯁ꯭ꯌꯥꯝ? ꯑꯥꯔꯖꯦꯅ ꯇꯝꯇꯝꯕ꯭ꯔꯣ ꯃꯦꯠꯀꯦ ꯍꯥꯏ꯫ ꯑꯥꯔꯖꯦ ꯅꯪꯒꯤ ꯆꯦꯅꯦꯜ ꯂꯥꯛꯄ ꯁꯥꯊꯤꯅ ꯍꯔꯥꯎꯔꯤꯕꯣ, ꯑꯁꯦꯡꯕ ꯅꯪꯒꯤꯗꯃꯛꯇ ꯑꯍꯤꯡꯗ ꯍꯟꯖꯟ ꯍꯟꯖꯟ ꯍꯧꯒꯠꯂꯒꯁꯨ ꯍꯥꯏꯗꯤ ꯁꯥꯊꯤꯅ ꯍꯥꯏꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦꯀꯣ, ꯆꯦ ꯃꯣꯃꯤꯇꯥꯗꯪ ꯋꯥꯔꯤ ꯁꯥꯟꯅꯔꯦ, ꯑꯗꯩ ꯅꯪꯁꯦ ꯁꯨꯃꯥꯏ ꯁꯨꯃꯥꯏꯅ ꯇꯧꯅꯕ ꯍꯥꯏꯅ ꯑꯩ ꯅꯪꯒꯤ ꯅꯝꯕꯔꯒ ꯂꯩꯔꯗꯤ ꯅꯪꯒ ꯐꯣꯟꯒ ꯇꯧꯔꯒ ꯋꯥꯔꯤꯒ ꯁꯥꯟꯅꯅꯤꯡꯉꯦ, ꯍꯥꯏꯗꯤ ꯅꯪꯅ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯗꯕꯗꯣ꯫ ꯅꯪꯒꯤ ꯆꯦꯅꯦꯜ ꯑꯃꯨꯛ ꯂꯥꯛꯄꯗ ꯌꯥꯝ ꯊꯤ ꯍꯔꯥꯎꯔꯦ꯫ ꯑꯗꯨꯒ ꯗꯥꯏꯕꯣꯜꯅ ꯁ꯭ꯌꯥꯝ ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯥꯏ꯫ ꯇꯝ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ? ꯂꯣꯏꯈ꯭ꯔꯦ ꯆꯦ ꯍꯥꯏ꯫
ꯋꯥꯏ ꯑꯃ ꯁꯪꯉꯝꯒꯅꯤ ꯁ꯭ꯌꯥꯝꯗꯣꯏꯗꯤ ꯅꯠꯇ꯭ꯔꯥ? ꯏꯔꯥꯡꯗꯤ ꯂꯦꯞꯄꯕꯣ? ꯇꯝꯅ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯉꯁꯤꯗꯤ ꯂꯣꯀꯦꯜ ꯑꯥꯔꯦꯁ ꯂꯥꯛꯀꯅꯤ ꯍꯥꯏ꯫ ꯂꯣꯀꯦꯜ ꯑꯥꯔꯦꯁ ꯂꯥꯛꯀꯅꯤ ꯍꯥꯏ꯫ ꯂꯣꯀꯦꯜ ꯑꯥꯔꯦꯁꯁꯨ ꯂꯣꯀꯦꯜ ꯂꯩꯕ꯭ꯔꯣ? ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯍꯣꯏ ꯁꯤꯁ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯅꯦ꯫ ꯎꯏ ꯍꯥꯡꯕ ꯌꯥꯗꯦ ꯊꯣꯡ ꯍꯥꯡꯕ ꯌꯥꯗꯦ꯫ ꯃꯥꯏꯄꯦꯝꯃ ꯀꯝꯄ꯭ꯌꯨꯇꯔꯗꯣ ꯂꯥꯛꯑꯗꯤ ꯀꯝꯗꯧꯅꯤ? ꯂꯥꯎ꯫ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯃꯥꯏꯁꯦ ꯀꯩꯕ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯃꯥꯏꯁꯦ ꯈꯥꯡ ꯑꯃꯨꯕꯗ ꯇꯛꯁꯤꯟꯕꯤꯔꯤꯁꯦ? ꯑꯩ ꯈꯥꯡ ꯑꯃꯨꯕ ꯅꯠꯇꯦ ꯄꯛꯀꯥꯅꯤꯌꯦ꯫ ꯑꯗꯣ ꯄꯤꯁꯇꯣꯜ ꯑꯃ ꯊꯝꯒꯦ꯫ ꯎꯗꯦ ꯁꯤꯁꯨ꯫ ꯐ꯭ꯂꯣꯔꯗꯣꯅꯤꯕ꯫ ꯅꯪ ꯍꯥꯡꯉꯣ ꯍꯥꯏꯗꯤ ꯑꯩ ꯍꯥꯡꯉꯦ꯫ ꯍꯥꯡꯉꯕꯅꯤ꯫ ꯇꯟ ꯍꯧꯕꯒꯤ ꯁꯥꯏꯅꯦ꯫ ꯆꯦꯟꯒ꯭ꯔꯕꯣ ꯆꯦꯟꯒ꯭ꯔꯕꯣ? ꯆꯦꯟꯒ꯭ꯔꯕꯣ ꯂꯣꯏꯅ ꯁꯥꯕꯅꯤ ꯁꯥꯕꯅꯤ꯫ ꯁꯥꯕꯅꯤ ꯍꯦ ꯅꯠꯇꯦ ꯁꯥꯕꯅꯤ꯫ ꯍꯦ ꯅꯠꯇꯦ ꯁꯥꯕꯅꯤ꯫ ꯑꯥꯔꯖꯦꯅ ꯇꯝꯇꯝꯕ꯭ꯔꯣ ꯂꯣꯀꯦꯜꯗꯣ ꯍꯥꯎꯔꯣꯏ ꯍꯥꯏꯌꯦ꯫ ꯑꯗꯨꯒ ꯇꯝꯅ ꯕ꯭ꯔꯣꯏꯂꯔꯒ ꯑꯣꯏꯅ ꯇꯧꯔꯅꯤ ꯍꯥꯏ꯫ ꯗꯥꯏꯕꯣꯜꯅ ꯉꯁꯤꯗꯤ ꯍꯥꯎꯅꯤ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯍꯥꯏ꯫ ꯑꯥꯔꯖꯦ ꯗꯥꯏꯕꯣꯜ ꯍꯣꯏꯗ ꯆꯠꯂꯣ꯫ ꯑꯗꯩꯗꯤ ꯗꯥꯕꯤꯅꯣ ꯂꯥꯛꯑꯦ ꯏꯇꯥꯎ ꯍꯥꯏꯅ ꯀꯞꯄꯒ ꯂꯥꯛꯑꯦ ꯀꯩ ꯀꯞꯄꯤꯅꯣ ꯏꯇꯥꯎ ꯀꯞꯀꯅꯨ꯫ ꯑꯒꯣ ꯑꯒꯣ꯫ ꯁ꯭ꯌꯥꯝꯅ ꯍꯣꯏ ꯑꯗꯣ ꯏꯔꯥꯡꯗꯤ ꯉꯔꯥꯡꯁꯨ ꯀꯥꯡꯂꯨꯞꯇ ꯅꯣꯡꯃꯩ ꯀꯥꯞꯄꯦ ꯍꯣꯏꯅꯦ ꯁ꯭ꯌꯥꯝ ꯇꯥꯏꯅꯦ ꯉꯔꯥꯡ꯫ ꯑꯗꯣ ꯉꯁꯤꯗꯤ ꯇꯞꯊꯔꯕ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯆꯠꯊꯣꯛꯀꯅꯨ꯫ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯇꯝꯇꯝ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ꯫ ꯑꯥꯔꯖꯦꯅ ꯏꯇꯥꯎ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ꯫ ꯑꯩꯒꯤ ꯑꯉꯥꯡꯁꯤꯅ ꯑꯦꯜꯕꯤꯕꯨ ꯊꯥꯔꯕ ꯍꯦꯛꯇ ꯀꯞꯄ꯫ ꯗꯥꯏꯕꯣꯜꯅ ꯀꯔꯤꯅꯣ ꯈꯔ ꯐꯖꯕ ꯁꯤꯅꯥꯔꯤ ꯑꯃ ꯎꯠꯂꯨ ꯀꯩꯅꯣ꯫ ꯑꯁ ꯇꯝꯁꯦ ꯋꯥꯄꯦꯠ ꯑꯣꯌꯥꯝꯒ꯭ꯔꯦ꯫ ꯎꯠꯂꯛꯀꯦ ꯎꯠꯂꯛꯀꯦ ꯉꯥꯏꯈꯣ꯫ ꯇꯝꯅ ꯀꯩꯕ ꯂꯥꯏ ꯕꯣꯂꯣ ꯍꯥꯏꯌꯦ ꯗꯥꯕꯤꯅꯣꯠꯇ ꯑꯗꯨꯒ ꯁ꯭ꯌꯥꯝꯅ ꯆꯦ ꯑꯩ ꯃꯤ ꯂꯥꯛꯑꯦ ꯊꯣꯛꯑꯦ ꯍꯥꯏꯌꯦ ꯀꯥꯏ ꯊꯣꯛꯏꯅꯣ ꯁ꯭ꯌꯥꯝ ꯀꯅꯥ ꯂꯥꯛꯑꯒꯦ ꯉꯔꯥꯡꯁꯨ ꯃꯤ ꯂꯥꯛꯑꯦ ꯍꯥꯏꯔ ꯊꯣꯛꯑꯦ꯫ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯐꯂꯥꯡ ꯃꯥꯜꯂꯦ ꯍꯥꯏꯌꯦ꯫ ꯀꯥꯏꯗꯅꯣ ꯐꯂꯥꯡ ꯃꯥꯜꯂꯦ ꯑꯩ ꯐꯂꯥꯡ ꯅꯠꯇꯦ ꯆꯥꯛꯈꯨꯝꯗ ꯀꯤꯠꯆꯟ ꯃꯊꯛꯇꯅꯦꯕ ꯑꯗꯣ ꯀꯩꯅꯣꯝꯗ ꯊꯝꯃꯒ ꯑꯗꯨꯝ ꯀꯥꯞꯊꯔꯤ꯫ ꯗꯥꯏꯕꯣꯜꯅ ꯍꯌꯦꯡꯁꯨ ꯅꯣꯡ ꯆꯨꯔꯗꯤ ꯑꯦꯜꯕꯤ ꯌꯥꯎꯕ ꯊꯥꯕ ꯋꯥꯏꯇꯤ ꯍꯣꯠꯅꯕ ꯁꯪꯒꯅꯤ ꯅꯠꯇ꯭ꯔꯗꯤ ꯁꯪꯗꯦ ꯑꯗꯨꯗꯤ ꯇꯝ ꯂꯥꯏ ꯈꯨꯔꯝꯃꯣꯔꯥ ꯑꯩ ꯅꯨꯡꯇꯤꯒꯤ ꯇꯝꯅ ꯂꯩꯕ ꯖꯒꯥꯗꯣ ꯅꯨꯡꯇꯤꯒꯤ ꯅꯣꯡ ꯆꯨꯍꯟꯕꯤꯔꯣ ꯍꯥꯏꯅ ꯇꯧꯔꯁꯤꯔꯥ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯏꯇꯥꯎ ꯀꯔꯤ ꯋꯥꯔꯤ ꯍꯥꯏ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯇꯝꯇꯝꯕ꯭ꯔꯣ ꯑꯥꯔ ꯑꯦꯁꯀꯤ ꯋꯥꯔꯤ ꯍꯥꯏ ꯀꯩꯅꯣ ꯀꯔꯤꯅꯣ
ꯑꯥꯔꯖꯦꯟ ꯏꯇꯥꯎ ꯑꯥꯔ ꯑꯦꯁ ꯍꯥꯏ ꯑꯗꯨꯒ ꯗꯥꯏꯕꯣꯜꯅ ꯉꯔꯥꯡ ꯑꯥꯔ ꯑꯦꯁ ꯐꯨꯜ ꯑꯃ ꯂꯣꯏꯔꯒ ꯖꯨꯂꯤ ꯁꯤꯁꯀꯤ ꯑꯦꯜ ꯕꯤꯗ ꯈꯥꯏꯔꯨꯔꯤꯕ ꯐꯖꯔꯝꯃꯅꯤ ꯗꯥꯕꯤꯗꯣ ꯅꯣꯛꯈꯔꯦ ꯏꯇꯥꯎ ꯍꯥꯏꯅ ꯍꯥꯏꯔꯒ ꯍꯥ 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 ꯍꯥꯏꯅ ꯗꯥꯏꯕꯣꯜ ꯃꯤ ꯀꯧꯋꯣ ꯒꯨꯂꯤ ꯑꯝꯇ ꯀꯧꯕꯤꯋꯣ ꯒꯨꯂꯤ ꯂꯥꯛꯇꯦ ꯒꯨꯂꯤ ꯑꯝꯇ ꯀꯧꯕꯤꯋꯣ ꯑꯗꯨꯒ ꯗꯥꯏꯕꯣꯜꯅ ꯂꯥꯏ ꯈꯨꯔꯝꯃꯨꯆꯨ ꯇꯥꯏ ꯑꯣꯀꯦ ꯈꯨꯔꯝꯃꯒꯦ ꯗꯥꯏꯕꯣꯜ ꯂꯥꯏꯞ ꯌꯥꯎꯅꯕ ꯗꯥꯏꯕꯣꯜ ꯂꯩꯕ ꯃꯐꯝꯗꯣ ꯅꯣꯡ ꯍꯩꯊꯕꯤꯔꯣ ꯗꯥꯏꯕꯣꯜꯅ ꯑꯩꯁꯨ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯖꯨꯂꯤꯒꯤꯗ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯔꯤꯕ ꯈꯥꯏꯕ ꯅꯨꯡꯉꯥꯏꯅꯕ ꯑꯗꯨꯒ ꯗꯥ ꯈꯨꯃꯟꯅ ꯋꯥꯔꯤ ꯍꯧꯔꯣ ꯌꯥꯔꯔꯣꯏ ꯏꯇꯥꯎ ꯍꯥꯏ ꯍꯧꯔꯣ ꯍꯧꯔꯣ ꯗꯥ ꯅꯆꯟꯁꯦ ꯍꯩꯇꯕꯅꯤꯗ ꯃꯤ ꯑꯇꯩ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯍꯧꯔꯣ ꯑꯗꯨꯒ ꯗꯥ ꯒꯨꯂꯤ 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 ꯍꯥꯏ ꯒꯨꯂꯤ 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 ꯑꯝꯇ ꯂꯥꯛꯑꯣ ꯃꯤ 1Kꯒ ꯁꯨꯅꯈ꯭ꯔꯦ ꯌꯥꯝ ꯆꯥꯛꯑꯦ ꯗꯥꯏꯕꯣꯜꯅ ꯑꯥꯔꯖꯦ ꯕ꯭ꯔꯣꯒꯤ ꯑꯦꯜ ꯕꯤ ꯉꯥꯏꯍꯥꯛ ꯌꯥꯎꯕꯗꯣ ꯀꯣꯃꯦꯟꯀ ꯀꯃꯥꯏꯅ ꯏꯔꯤꯅꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯦ ꯍꯥꯏ ꯗꯥꯏꯕꯣꯜꯅ ꯉꯔꯥꯡꯁꯦ ꯊꯥꯕꯜ ꯆꯣꯡꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯀꯥꯔꯟ ꯈꯨꯇꯥꯁꯦ ꯇꯝꯇꯝꯕ꯭ꯔꯣ ꯑꯩ ꯏꯆꯦ ꯃꯣꯃꯤꯇꯥꯒꯤ ꯑꯦꯜꯕꯤꯗ ꯑꯗꯨꯒꯤꯅꯤ ꯍꯥꯏꯌꯦ ꯍꯦ ꯀꯧꯅꯨꯅꯦ ꯑꯥꯔꯖꯦꯅ ꯇꯝꯇꯝꯕ꯭ꯔꯣ ꯀꯩꯝ ꯁꯣꯏꯗꯦꯗ ꯍꯥꯏ ꯁꯥꯏ ꯁꯥꯏ ꯇꯧꯅꯨ ꯁꯥꯏ ꯇꯧꯅꯨ ꯑꯗꯨꯒ ꯗꯥꯏꯕꯣꯜꯅ ꯆꯦꯃꯤꯇꯥꯒꯤ ꯑꯦꯜ ꯕꯤꯗꯤ ꯐꯣꯟ ꯀꯣꯜ ꯑꯦꯜ ꯕꯤ ꯑꯣꯏꯕꯅꯤꯅ ꯑꯩ ꯕꯤꯠ ꯀꯌꯥ ꯌꯥꯎꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯗꯥꯏꯕꯣꯜꯗꯨꯒꯅ ꯍꯦꯟꯅ ꯈꯥꯏꯕ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯣ ꯄꯨꯂꯞ ꯐꯣꯟ ꯇꯧꯁꯜꯂꯨ ꯌꯥꯗ꯭ꯔꯣ ꯒꯨꯂꯤ 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 ꯑꯩꯒꯤ ꯁꯨꯄꯔꯚꯥꯏꯖꯔꯅ ꯍꯥꯏꯕ ꯅꯪꯒꯤ ꯁꯨꯄꯔꯚꯥꯏꯖꯔꯅ ꯀꯩ ꯍꯥꯏꯕ ꯑꯣ ꯃꯥ ꯅꯍꯥꯟꯒꯤ ꯀꯩꯅꯣꯒꯤ ꯗꯥ ꯕꯤꯅꯣꯠꯀꯤ ꯃꯨꯛꯕꯥꯡꯗꯣ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯗꯣ ꯌꯥꯝ ꯍꯥꯎꯅꯗꯤ ꯆꯥꯔꯦ ꯑꯗꯣ ꯑꯦꯜꯕꯤꯗꯒꯤ ꯊꯣꯛꯈꯤꯕꯒ ꯊꯥꯡꯒꯠꯂꯛꯄꯩ ꯋꯥꯅꯤꯅꯦ ꯑꯗꯨꯁꯨ ꯑꯩꯒꯤ ꯃꯃꯤꯡ ꯂꯧꯔꯒ ꯑꯩꯗꯤ ꯑꯍꯥꯟꯕ ꯎꯕꯗ ꯏꯉꯛ ꯉꯛꯎꯔꯦ ꯑꯥꯔꯖꯦꯅ ꯐꯣꯟ ꯀꯣꯜ ꯑꯦꯜꯕꯤꯅꯤ ꯍꯥꯏ ꯑꯗꯨꯒ ꯗꯥꯏꯕꯣꯟꯅ ꯑꯥꯔꯖꯦꯁꯦ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯥꯏ ꯀꯩꯅꯣ ꯑꯥꯔꯖꯦꯁꯦ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯥꯏꯗꯤ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯏꯇꯥꯎ ꯒꯣꯄꯥꯜ ꯂꯥꯛꯂꯗꯤ ꯐꯕ ꯍꯥꯏꯌꯦ ꯏꯇꯥꯎ ꯒꯣꯄꯥꯜꯗꯣ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯕ ꯈꯪꯗꯦ ꯃꯗꯨꯁꯨ ꯁꯨꯄꯔꯚꯥꯏꯖꯔꯅ ꯍꯥꯏꯕ ꯑꯥꯔꯖꯦꯁꯤ ꯑꯦꯜ ꯕꯤ ꯂꯣꯏꯒꯦ ꯍꯥꯏꯔꯒ ꯁꯨꯡꯂꯣꯏ ꯂꯣꯏꯗꯦ ꯍꯥꯏꯅ ꯑꯥꯔꯖꯦꯒꯤ ꯑꯦꯜꯕꯤ ꯂꯣꯏꯒꯦ ꯍꯥꯏꯔꯒ ꯁꯨꯡꯂꯣꯏ ꯂꯣꯏꯗꯦꯅ ꯑꯥꯔꯖꯦꯗ ꯏꯃꯣꯁꯅꯦꯜꯒ ꯃꯤꯛꯁ ꯑꯣꯏꯈ꯭ꯔꯕ ꯂꯣꯏ ꯄꯨꯝꯅꯃꯛ ꯑꯥꯔꯖꯦ ꯇꯝꯇꯝꯕ꯭ꯔꯣ ꯑꯣꯟꯀꯤꯔꯣ ꯍꯥꯏ ꯀꯣꯃꯦꯟ 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 ꯗꯥ ꯈꯨꯃꯟꯅ ꯆꯥ ꯊꯛꯂꯤ ꯍꯥꯏ ꯑꯗꯨꯒ ꯏꯕꯣꯜꯅ ꯗꯥꯏꯕꯣꯜꯅ ꯁꯨꯄꯔꯚꯥꯏꯖꯔꯅ ꯍꯥꯏꯕ ꯃꯥ ꯀꯣꯃꯦꯟ ꯏꯒꯦ ꯍꯥꯏꯅ ꯑꯦꯜ ꯕꯤ ꯂꯣꯏꯒꯦ ꯍꯥꯏꯔꯗꯤ ꯁꯠ ꯂꯣꯏꯁꯜꯂꯣ ꯍꯥꯏꯅ ꯏꯒꯦ ꯍꯥꯏꯅ ꯀꯅꯥꯅꯣ ꯅꯪꯒꯤ ꯁꯨꯄꯔꯚꯥꯏꯖꯔꯁꯦ ꯀꯣꯃꯦꯟ ꯀꯣꯃꯦꯟ ꯍꯥꯏꯈꯔꯦ ꯀꯣꯃꯦꯟ ꯀꯣꯃꯦꯟ ꯃꯤ ꯀꯌꯥꯝ ꯊꯥꯅꯔꯤꯕꯣ ꯈꯪꯗ꯭ꯔꯦ ꯑꯥꯔꯖꯦ ꯋꯥꯔꯤ ꯍꯧꯔꯣ ꯀꯩꯀꯩ ꯋꯥꯔꯤ ꯂꯩꯔ ꯂꯤꯔꯣ ꯍꯥꯟꯅ ꯁ꯭ꯀꯨꯜ ꯀꯥꯔꯤꯉꯩꯗ ꯀꯃꯥꯏꯅ ꯇꯧꯔꯤ ꯀꯣꯂꯦꯖ ꯀꯥꯔꯤꯉꯩꯗ ꯀꯃꯥꯏꯅ ꯇꯧꯔꯤ ꯀꯔꯤ ꯀꯔꯤ ꯅꯤꯡꯁꯤꯡꯉꯛꯄ ꯀꯔꯤ ꯀꯔꯤ ꯋꯥꯔꯤ ꯃꯌꯥꯝ ꯍꯧꯔꯣ
ꯗꯥꯕꯤꯅꯣꯗ ꯋꯥꯔꯤ ꯈꯔ ꯍꯧꯔꯣ ꯑꯗꯨꯒ ꯇꯝꯅ ꯍꯥꯏꯕ ꯍꯣꯏꯅꯦ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯁꯨꯄꯔꯚꯥꯏꯖꯔꯗꯨꯁꯨ ꯄꯦꯛ ꯑꯃꯅꯤ ꯄꯥꯏꯁꯜꯂꯕꯗꯣ ꯍꯥꯏ ꯑꯗꯨꯒ ꯁꯨꯄꯔꯚꯥꯏꯖꯔꯗꯣ ꯃꯩꯇꯩꯔꯣ ꯇꯝꯇꯝꯕ꯭ꯔꯣ ꯍꯥꯏ ꯑꯣ ꯑꯣ ꯅꯪꯒꯤ ꯊꯕꯛꯇ ꯂꯩꯃꯤꯟꯅꯕ ꯁꯨꯄꯔꯚꯥꯏꯖꯔꯗꯨꯅ ꯀꯩꯅꯣ ꯇꯧ ꯍꯥꯏꯕ ꯑꯣ ꯑꯥꯔꯖꯦꯒꯤ ꯀꯩꯅꯣ ꯑꯦꯝꯕꯤꯗ ꯂꯣꯏ ꯁꯨꯡꯂꯣꯏ ꯂꯣꯏꯗꯦꯅ ꯀꯩꯒꯤꯅꯣ ꯃꯥꯅ ꯌꯥꯝ ꯋꯥꯏ ꯆꯤꯜꯂꯤꯗꯨꯅ ꯑꯗꯨꯒ ꯍꯣꯏꯅꯦ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯍꯥꯏ ꯑꯩ ꯑꯝꯇ ꯃꯊꯛꯇ ꯀꯥꯒꯦ ꯂꯥꯛ ꯃꯊꯛ ꯆꯠꯁꯤ ꯂꯥꯛ ꯃꯊꯛ ꯆꯠꯁꯤ ꯂꯥꯛꯑꯣ ꯆꯠꯂꯣꯏ ꯑꯩ ꯃꯊꯛ ꯆꯠꯁꯤ ꯂꯥꯛꯑꯣ ꯇꯝꯇꯝꯕ꯭ꯔꯣ ꯅꯣꯡꯃ ꯑꯩꯕꯨ ꯎꯠꯂꯣ ꯌꯦꯡꯒꯦ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯎꯠꯂꯣ ꯌꯦꯡꯒꯦ ꯍꯥꯏ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯊꯥꯏꯅ ꯑꯦꯜꯕꯤ ꯌꯥꯝ ꯊꯥꯒꯟꯕ ꯑꯉꯥꯡ ꯑꯃ ꯂꯩꯔꯝꯃꯤ ꯋꯥꯔꯤ ꯍꯧꯔꯦ ꯍꯧꯔꯣ ꯍꯧꯔꯣ ꯑꯗꯨꯒ ꯇꯝꯅ ꯁꯨꯡꯂꯣꯏ ꯂꯣꯏꯗꯦ ꯍꯥꯏꯅ ꯏ ꯀꯥꯅ ꯂꯩꯔꯝꯃꯤ ꯁꯨꯄꯔꯚꯥꯏꯖꯔꯅ ꯑꯗꯨꯒ ꯇꯝꯅ ꯍꯣꯏ ꯌꯦꯡꯁꯤ ꯍꯥꯏ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯇꯝꯇꯝꯕ꯭ꯔꯣ ꯑꯩ ꯁꯤꯔꯦꯗ ꯀꯩꯒꯤꯅꯣꯅꯦ ꯀꯩꯅꯣꯒꯤ ꯗꯥꯕꯤꯅꯣꯠꯀꯤ ꯋꯥꯔꯤ ꯍꯧꯔꯦ ꯃꯇꯦꯡ ꯄꯥꯡꯉꯣ ꯃꯌꯥꯝꯁꯨ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯉꯣ ꯀꯩꯅꯣꯅ ꯁꯣꯝꯗ ꯋꯥꯔꯤ ꯍꯧꯈꯔꯦ ꯑꯗꯨꯗ ꯑꯩꯕꯣꯟꯅ ꯃꯗꯨ ꯂꯣꯏꯔꯛꯄꯗ ꯁꯥꯎꯟ ꯕꯣꯛꯁ ꯄꯥꯜꯂꯒ ꯖꯨꯂꯤꯒꯤ ꯏꯁꯩ ꯇꯥꯔꯤꯕ ꯍꯥꯏ ꯑꯗꯨꯒ मोहन भी हेलो मैडम हाउ आर यू मोहन जी आई एम गुड आप कहाँ से हो अर्जुन इताओ हाय अदुगा तमना अꯩꯅ हाइबा अखोई पार्टी नंग कमेंट इबा यारोय हाइना अꯩꯅ हाइबा अखोई पार्टी नंग कमेंट इबा यारोय हाइना कयानो ज्ञान तादरे दाबिनोना कमेंट कइनो वारी इरिबो ꯑꯩꯗꯤꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯦꯜꯕꯤꯗ ꯅꯨꯡꯉꯥꯏꯇꯦꯅꯦ ꯆꯥꯎꯕ ꯍꯥꯏꯗꯤ ꯀꯩꯅꯣꯁꯨ ꯇꯧꯐꯝ ꯈꯪꯗꯦ ꯑꯗꯒꯤ ꯑꯅꯧꯕ ꯃꯤꯒꯤꯁꯤ ꯀꯣꯅꯦꯛ ꯇꯧꯐꯝ ꯈꯪꯗꯦ ꯑꯗꯩꯗꯤ ꯃꯥꯏ ꯃꯥꯏ ꯊꯣꯛꯄ ꯄꯪꯏ ꯇꯩꯅꯩꯗꯣ ꯏꯁꯩꯗꯨꯒꯤ ꯃꯅꯨꯡꯗꯨꯒ ꯇꯥꯁꯨ ꯇꯥꯟꯅꯗꯦ ꯀꯧꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯑꯩꯗꯤ ꯑꯗꯨꯒ ꯇꯝꯅ ꯍꯥꯏꯕ ꯀꯩ ꯖꯨꯂꯤꯒꯤ ꯑꯦꯜꯕꯤꯗꯣ ꯂꯥꯕꯔ ꯄꯣꯏꯟꯅꯤꯕꯣ ꯍꯥꯏ ꯑꯗꯨꯒ ꯁꯤꯡꯉ ꯂꯥꯛꯑꯦ ꯂꯥꯏꯛ ꯗꯟ ꯗꯦꯂꯤ ꯃꯦ ꯂꯩꯑꯦ ꯊꯦꯡꯀ꯭ꯌꯨ ꯁꯤꯡꯉ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯗ꯭ꯌꯨꯇꯤꯗꯔꯣ ꯑꯗꯨꯒ ꯗꯥꯀꯨꯃꯟꯅ ꯑꯉꯥꯡꯗꯣ ꯍꯣꯠꯅꯕ ꯌꯥꯝ ꯀꯜꯂꯤ ꯋꯥꯏꯇꯤꯅ ꯃꯥꯒꯤ ꯊꯋꯥꯏꯅꯤ ꯑꯗꯩꯗꯤ ꯑꯗꯩ ꯃꯈꯥꯗꯤ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯇꯝꯇꯝꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯒ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯗꯥꯏꯕꯣꯜꯅ ꯖꯨꯔꯥ ꯖꯨꯔꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯥꯛꯏ ꯖꯨꯂꯤꯒꯤ ꯑꯦꯜꯕꯤꯗ ꯍꯥꯏ ꯂꯥꯛꯄꯅꯤ ꯊꯨꯡꯅꯕ ꯂꯥꯛꯄꯅꯤ ꯏꯆꯦ ꯃꯣꯃꯤꯇꯥꯒꯤꯗꯁꯨ ꯂꯥꯛꯄꯅꯤ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯗꯤ ꯀꯣꯛꯄꯨ ꯁꯥꯏ ꯃꯣꯏ ꯋꯥꯔꯤꯗꯣ ꯑꯣꯛꯊꯣꯛꯀ ꯑꯣꯛꯆꯤꯟꯒ ꯇꯧꯕꯗ ꯑꯧ ꯀꯥꯏꯆꯦꯕ ꯃꯊꯛꯇ ꯆꯠꯁꯤ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ ꯅꯨꯡꯁꯥ ꯁꯥꯔꯤꯕ ꯈꯪꯗꯦꯅꯦ ꯃꯊꯛꯇ ꯅꯨꯡꯁꯥ ꯁꯥꯔꯤꯕ ꯈꯪꯗꯦ ꯅꯨꯡꯁꯥ ꯁꯥꯔꯤꯕ ꯈꯪꯗꯦ ꯍꯣꯏ ꯉꯥꯇꯪ ꯂꯩꯌꯨ ꯗꯥꯏꯕꯣꯜꯅ ꯁꯤꯡꯉ ꯀꯥꯏꯗꯅꯣ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯍꯥꯏ ꯀꯩꯅꯣ ꯆꯠꯁꯤ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ ꯕꯨꯛꯇꯣꯡꯉꯣ ꯀꯥꯏꯗ ꯅꯪ ꯑꯥꯗ ꯆꯠꯂꯗꯤ ꯃꯈꯣꯡꯗꯣ ꯁꯥꯟꯅ ꯄꯣꯛꯑꯣꯏꯗ꯭ꯔꯥ ꯕꯨꯛ ꯇꯣꯡꯉꯣ ꯕꯨꯛ ꯇꯣꯡꯉꯣ
ꯑꯥꯔꯖꯦꯅ ꯇꯝꯇꯝꯕ꯭ꯔꯣ ꯑꯗꯨꯒ ꯁꯤꯡꯒꯜ ꯑꯣꯏꯔꯦ ꯍꯥꯏ ꯇꯝꯇꯝꯕ꯭ꯔꯣꯁꯨ ꯁꯤꯡꯒꯜ ꯑꯣꯏꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯗꯥꯏꯕꯣꯅ ꯍꯣꯏꯅꯦ ꯑꯥꯔꯖꯦꯕ꯭ꯔꯣ ꯑꯁ ꯂꯣꯏꯔꯦꯗꯅ ꯍꯥꯠꯆꯈꯤꯅꯤꯀꯣ ꯗꯥꯏꯕꯣꯍꯜ ꯑꯗꯣ ꯃꯣꯏꯅꯨꯁꯨ ꯂꯥꯛꯂꯝꯃꯤ ꯖꯨꯂꯤꯒꯤꯗ ꯑꯣ ꯃꯣꯅꯤꯁꯨ ꯍꯥꯏꯔꯣ ꯑꯠꯆꯥ ꯃꯣꯅꯤ ꯁꯤꯁꯇꯣ ꯃꯣꯅꯤꯁꯨ ꯂꯥꯛꯂꯝꯃꯤ ꯖꯨꯂꯤꯒꯤꯗ ꯍꯥꯏ ꯑꯗꯨꯒ ꯗꯥꯏꯕꯣꯅ ꯃꯣꯏ ꯋꯥꯔꯤ ꯃꯔꯛꯇ ꯆꯪꯉꯨ ꯀꯌꯥ ꯄꯣꯟꯇꯦ ꯆꯤꯛꯂꯛꯇꯩ ꯇꯧ ꯌꯥꯏ ꯅꯪ ꯃꯤ ꯄꯨꯔꯛꯎꯅ ꯈꯪꯉꯦ ꯅꯪ ꯁꯤꯡꯒꯜ ꯑꯣꯏꯗ꯭ꯔꯦ ꯅꯪꯒꯤ ꯄꯦꯌꯥꯔ ꯂꯩꯔꯦꯅ ꯑꯗꯣ ꯅꯪ ꯈꯥꯏꯕ꯭ꯔꯗꯤ ꯅꯪꯉꯣꯟꯗ ꯆꯤꯛꯂꯛꯑꯣꯏꯗ꯭ꯔꯥ ꯑꯗꯨꯒ ꯑꯥꯔꯖꯦꯗ ꯇꯝꯇꯝꯕ꯭ꯔꯣ ꯑꯗꯨꯒ ꯑꯩ ꯌꯥꯏ ꯋꯥꯔꯤ ꯑꯇꯩꯗꯤ ꯌꯥꯏ ꯑꯗꯨꯒ ꯀꯩꯅꯣ ꯁꯤꯡꯒꯅ ꯖꯨꯂꯤꯒꯤ ꯑꯦꯜꯕꯤ ꯀꯥꯏꯗ ꯇꯧꯔꯦ ꯍꯥꯏ ꯁꯤꯡꯒꯗ ꯈꯔ ꯍꯥꯏꯕꯤꯈꯣ ꯑꯦꯗ꯭ꯔꯦꯁꯇꯣ ꯖꯨꯂꯤꯒꯤ ꯑꯦꯜꯕꯤ ꯀꯥꯏ ꯇꯧꯒꯦ ꯍꯥꯏ ꯂꯚꯔ ꯄꯣꯏꯟꯅꯦ ꯍꯥꯏꯗꯨꯒ ꯀꯩꯅꯣꯅꯦ ꯁꯤꯒꯩꯁꯤꯒ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯑꯃꯈꯛ ꯂꯩꯌꯦ ꯃꯣꯏꯁꯦ ꯀꯣꯏꯕ ꯆꯠꯂꯤ ꯍꯥꯏ ꯖꯃꯨꯗꯀꯣ ꯖꯃꯨꯗ ꯀꯣꯏ ꯆꯠꯂꯀꯥꯟꯗ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯇꯨꯔꯤꯁ ꯒꯥꯏꯗ ꯂꯩꯕꯗꯣ ꯑꯗꯨꯏꯗꯨꯅ ꯄꯨꯖꯝꯃꯦ ꯑꯗꯣ ꯒꯥꯏꯗꯇꯨꯁꯨ ꯍꯥꯏꯗꯤ ꯈꯪꯗꯕ ꯑꯗꯨꯝ ꯄꯩꯁꯥ ꯆꯥꯊꯣꯛꯄ ꯏꯁꯀꯦꯝ ꯇꯧꯕ ꯒꯥꯏꯗ ꯑꯣꯏꯔꯝꯃꯦ ꯑꯗꯣ ꯒꯥꯏꯗꯇꯨꯅ ꯄꯨꯔꯒ ꯃꯣꯏꯁꯦ ꯂꯥꯕꯔ ꯄꯣꯏꯟꯅꯦꯅ ꯌꯦꯡꯍꯟꯗꯣꯏꯅꯦꯅ ꯄꯨꯔꯦ ꯆꯤꯡ ꯃꯊꯛꯇ ꯑꯥꯏꯁꯀ ꯇꯥꯕꯗ ꯃꯇꯝꯗꯨꯒ ꯑꯥꯏꯁꯁꯨ ꯇꯥꯗꯦꯀꯣ ꯄꯨꯔꯗꯣꯏꯗꯤ ꯀꯩꯗꯧꯔꯤ ꯃꯥꯗꯤ ꯄꯩꯁꯥ ꯆꯥꯕꯩ ꯙꯟꯗꯥꯗ ꯃꯥꯗꯤ ꯃꯐꯝꯗꯨꯁꯨ ꯌꯧꯗ꯭ꯔꯤꯕ ꯈꯪꯁꯨ ꯐꯖꯅ ꯈꯪꯗ꯭ꯔꯤꯕ ꯑꯗꯩ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯣ ꯃꯥꯏ ꯂꯥꯕꯔ ꯄꯣꯏꯟꯁꯤꯗꯤ ꯁꯨꯡꯖꯧꯗꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯆꯠꯂꯦ ꯁꯤꯅ ꯀꯩꯅꯣꯅꯤ ꯁꯤꯒꯩꯅ ꯑꯩꯈꯣꯏꯒꯤ ꯈꯦꯇꯤ ꯄꯣꯏꯟꯅꯤ ꯍꯥꯏꯌꯦ ꯑꯩꯈꯣꯏꯁꯦ ꯈꯦꯠ ꯎꯏ ꯍꯥꯏꯌꯦꯀꯣ ꯆꯤꯡ ꯃꯊꯛꯇꯣ ꯀꯥꯈꯠꯂꯒ ꯑꯗꯩꯗꯤ ꯑꯃ ꯆꯠꯂꯦ ꯑꯗꯩ ꯑꯁꯤꯒꯤꯅ ꯑꯃ ꯎꯏꯌꯦ ꯃꯥꯏ ꯂꯥꯕꯔ ꯄꯣꯏꯟꯗꯨꯗꯤ ꯁꯨꯡꯖꯧꯗꯕꯀꯣ ꯑꯗꯩꯗꯤ ꯑꯀꯣꯝꯗ ꯑꯃ ꯌꯦꯡꯍꯜꯂꯦꯀꯣ ꯌꯦꯡꯍꯜꯂꯤ ꯄꯣꯏꯟꯁꯤꯅꯅꯦ ꯍꯥꯏ ꯑꯁꯤꯁꯤꯅ ꯁꯨꯁꯥꯏꯠ ꯄꯣꯏꯟꯅꯤ ꯍꯥꯏꯌꯦ ꯑꯗꯣ ꯁꯤꯒꯒꯤ ꯀꯣꯏꯕ ꯆꯠꯂꯤꯕ ꯑꯩꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯂꯩꯕ ꯅꯨꯄꯤꯅꯦ ꯍꯥꯏꯁꯦꯀꯣ ꯑꯗꯣ ꯃꯣꯏ ꯐꯦꯃꯤꯂꯤ ꯀꯣꯏꯕ ꯆꯠꯂꯤꯕ ꯑꯗꯣ ꯑꯁꯤꯁꯤꯅ ꯁꯨꯁꯥꯏꯠ ꯄꯣꯏꯟꯅꯤ ꯍꯥꯏ ꯑꯗꯨꯗꯤ ꯃꯣꯏꯅ ꯍꯥꯏ ꯀꯩꯅꯣ ꯅꯪ ꯉꯁꯥꯏꯗꯒꯤ ꯂꯥꯕꯔ ꯄꯣꯏꯟ ꯌꯦꯡꯍꯟꯒꯅꯤ ꯍꯥꯏꯒ ꯁꯤꯁꯦ ꯅꯪꯅ ꯁꯨꯁꯥꯏꯠ ꯄꯣꯏꯟ ꯌꯦꯡꯍꯜꯂꯤꯁꯤꯕꯨ ꯑꯩꯈꯣꯏ ꯁꯨꯁꯥꯏꯠ ꯇꯧ ꯂꯥꯛꯏꯔꯣ ꯑꯩꯅ ꯑꯀꯣꯝꯕꯗ ꯉꯥꯡꯉꯝꯃꯦ ꯑꯗꯨꯏ ꯃꯥꯗꯤ ꯑꯀꯣꯝꯕꯗ ꯁꯨꯡꯈꯪ ꯈꯪꯗꯕ ꯑꯣꯏꯔꯝꯃꯦ ꯂꯥꯛꯑꯣ ꯑꯩ ꯎꯞꯄꯤꯒꯦ ꯂꯥꯛꯑꯣ ꯎꯞꯀꯦ ꯂꯥꯛꯑꯣ ꯅꯤꯡꯉꯥꯏ ꯇꯧꯔꯗꯤ ꯎꯞꯄꯔꯣꯏ ꯈꯪꯉꯣ ꯁꯤꯁꯨ ꯎꯞꯄꯨ ꯍꯥꯏꯔꯣ ꯉꯥꯏꯈꯣ ꯃꯃꯥ ꯇꯧꯒꯦ ꯄꯤꯔꯣ ꯑꯗꯣꯅꯤ ꯂꯥꯕꯔ ꯄꯣꯏꯟꯅꯦꯅ ꯆꯠꯂꯒ ꯁꯨꯁꯥꯏꯠ ꯄꯣꯏꯟ ꯌꯦꯡꯍꯟꯕꯒꯤ ꯋꯥꯔꯤ ꯎꯞꯄꯦ ꯂꯣꯏꯔꯦ ꯑꯃꯨꯛ ꯀꯔꯤ ꯇꯧ ꯍꯥꯏꯅꯣ ꯃꯊꯛ ꯆꯠꯁꯤ ꯍꯧꯒꯠꯂꯣ ꯆꯠꯁꯤ ꯑꯗꯨꯗꯤ ꯍꯧꯒꯠꯂꯣ ꯍꯥꯟꯅ ꯍꯧꯒꯠꯂꯣꯗꯅ ꯑꯗꯨꯒ ꯆꯠꯇꯣꯏꯅꯤ ꯂꯥꯛꯑꯣ ꯀꯗꯔ ꯐꯠꯇꯕ ꯂꯥꯛꯑꯣ ꯆꯠꯂꯣ ꯃꯈꯥꯗꯗꯤ ꯆꯠꯄ ꯌꯥꯗꯦꯍꯦ ꯑꯩ ꯀꯣꯃꯦꯟ ꯄꯥꯕꯁꯦ ꯃꯔꯛ ꯃꯔꯛꯇ ꯀꯩꯅꯣ ꯇꯧ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯃꯣꯏ ꯋꯥꯔꯤ ꯃꯛꯇ ꯆꯪ ꯌꯥꯄꯣꯠꯇꯦ ꯍꯥꯏ ꯑꯗꯨꯒ ꯇꯝꯇꯝꯕ꯭ꯔꯣ ꯑꯗꯨꯒ ꯑꯩ ꯍꯥꯏ ꯁꯤꯡꯒꯅ ꯍꯪꯉꯦ ꯑꯗꯨꯒ ꯗꯥꯀꯨꯃꯟꯅ ꯋꯥꯔꯤ ꯍꯩꯇ꯭ꯔꯦ ꯍꯥꯏ ꯋꯥꯔꯤ ꯍꯩꯇ꯭ꯔꯕꯣ ꯍꯥꯏꯕꯤꯔꯧ ꯁꯥꯖꯤꯜꯂꯒ ꯑꯗꯨꯒ ꯇꯝꯅ ꯃꯣꯏ ꯑꯦꯜꯕꯤꯗꯣ ꯃꯤ ꯃꯁꯛ ꯈꯪꯗꯅ ꯀꯧꯔꯛꯀ ꯌꯥꯄꯣꯠꯇꯦ ꯍꯥꯏ ꯑꯣ ꯃꯣꯏ ꯀꯣꯔꯠ ꯋꯥꯔꯠꯇ ꯈꯪꯅꯕꯤꯀꯣ ꯃꯊꯛ ꯆꯠꯁꯤ ꯂꯥꯛꯑꯣ ꯃꯊꯛꯇ ꯆꯠꯂꯣ ꯑꯦꯔꯥ ꯅꯪꯁꯤꯁꯨ ꯆꯠꯂꯣꯏ ꯆꯠꯂꯣꯏꯗꯤ ꯂꯩꯌꯣ ꯃꯈꯥꯗ ꯂꯩꯌꯨ ꯐꯝꯃꯨ ꯐꯝꯃꯣ ꯁꯥꯟꯅꯧ ꯆꯣ ꯑꯗꯨꯒ ꯑꯥꯔꯖꯦꯟ ꯏꯇꯥꯎꯒꯤ ꯋꯥꯔꯤ ꯍꯥꯏ ꯏꯇꯥꯎꯒꯤ ꯋꯥꯔꯤ ꯏꯇꯥꯎ ꯋꯥꯔꯤ ꯂꯤꯈꯠꯂꯣ ꯋꯥꯔꯤ ꯍꯩꯇ꯭ꯔꯦ ꯑꯗꯨꯒ ꯇꯝꯅ ꯅꯨꯄꯤꯗ ꯑꯅꯤꯔꯛ ꯑꯍꯨꯝꯔꯛ ꯀꯧꯔꯨꯔꯗꯤ ꯃꯥꯒꯤ ꯍꯦꯔꯣꯅ ꯍꯪꯉꯤ ꯅꯨꯄꯤꯗꯨꯒ ꯀꯅꯥꯅꯣ ꯈꯪꯅꯕ꯭ꯔꯥ ꯀ ꯑꯣꯏꯕ ꯁꯤꯔꯦ ꯋꯥꯏꯇꯤꯒꯤ ꯑꯦꯜꯕꯤꯗꯒ ꯗꯣꯂꯥꯟ ꯁꯥꯒꯠꯈ꯭ꯔꯕ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯖꯨꯂꯤꯒꯤ ꯑꯦꯜꯕꯤ ꯌꯥꯎꯔꯕꯣ ꯁꯤꯡꯍ ꯍꯥꯏꯌꯦ ꯇꯝꯅ ꯑꯗꯨꯒ ꯁꯤꯡꯍꯗ ꯊꯤ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯖꯨꯂꯤꯒꯤ ꯑꯦꯜꯕꯤ ꯍꯧꯖꯤꯛ ꯊꯥꯔꯣꯏꯌꯦ ꯏꯕꯨꯡꯉꯣ ꯑꯗꯨꯒ ꯚꯤꯛꯇꯣꯔꯅ ꯂꯥꯏꯛ ꯗꯦꯟ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯚꯤꯛꯇꯣꯔ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯛꯏ ꯍꯥꯏꯕ ꯑꯗꯨꯒ ꯚꯤꯛꯇꯣꯔꯁꯦ ꯑꯩꯈꯣꯏ ꯀꯁꯥꯔꯤ ꯃꯥꯜꯂꯤ ꯑꯣꯏꯔꯗꯤ ꯑꯝꯇ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯇꯝꯇꯝꯕ꯭ꯔꯣ ꯍꯥꯏꯔꯒ ꯁꯤꯗꯔꯦ ꯑꯥꯔꯖꯦꯁꯨ ꯍꯣꯔꯦꯟꯗꯤ ꯇ꯭ꯔꯥꯏ ꯇꯧ ꯇꯥꯔꯦ ꯑꯗꯨꯒ ꯗꯥꯀꯨꯃꯟꯅ ꯚꯤꯛꯇꯣꯔ ꯍꯥꯏ ꯃꯈꯥꯗ ꯆꯠꯂꯔꯣꯏ ꯃꯈꯥꯗ ꯍꯣꯔꯦꯟ ꯗꯗꯥ ꯂꯧꯕꯗ ꯆꯠꯇꯣꯏꯅꯦ ꯗꯗꯥ ꯂꯧꯕꯗ
ꯑꯗꯨꯒ ꯑꯥꯔꯖꯦꯅꯁꯨ ꯕꯤꯛꯇꯣꯔ ꯍꯥꯏ ꯑꯗꯨꯒ ꯀꯩꯅꯣ ꯅꯪꯗꯤ ꯅꯥꯀꯣꯡ ꯁꯦꯒꯥꯏꯔꯕꯣ ꯑꯗꯨꯒ ꯇꯝꯅꯁꯨ ꯕꯤꯛꯇꯣꯔꯗ ꯍꯥꯏꯈꯔꯦ ꯕꯤꯛꯇꯣꯔ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯋꯦꯜꯀꯝ ꯇꯧꯖꯔꯤꯀꯣ ꯕꯤꯛꯇꯣꯔ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯒ ꯇꯝꯅ ꯋꯥꯔꯤꯒꯗꯤ ꯍꯥꯏ ꯑꯗꯨꯒ ꯑꯥꯔꯖꯦ ꯅꯣꯛꯄꯗ ꯂꯣꯏꯔꯦ ꯑꯗꯨꯒ ꯕꯤꯛꯇꯣꯔꯅ ꯑꯥꯔꯖꯦ ꯂꯥꯏ ꯑꯥꯔꯖꯦꯒ ꯂꯥꯏꯒꯗ ꯇꯧꯔꯦ ꯍꯥꯏ ꯑꯥꯔꯖꯦꯒ ꯂꯥꯏꯒꯗ ꯅꯠꯇꯦ ꯂꯣꯏ ꯄꯨꯝꯅꯃꯛꯅ ꯋꯦꯜꯀꯝ ꯇꯧꯔꯤ ꯑꯗꯨꯒ ꯇꯝꯅ ꯑꯁꯦꯡꯕꯅꯤ ꯑꯥꯔꯖꯦꯕ꯭ꯔꯣ ꯄꯥꯔꯇꯤ ꯅꯠꯇ꯭ꯔꯗꯤ ꯑꯍꯤꯡꯒꯦꯜꯒꯤꯗ ꯖꯨꯂꯤꯒꯤꯗ ꯆꯠꯄ ꯌꯥꯄꯣꯟꯇꯦ ꯍꯥꯏ ꯃꯤꯁꯤꯅ ꯇꯥꯔꯦ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯕꯤꯛꯇꯣꯔꯅ ꯏꯕꯣ ꯍꯥꯏꯔꯒ ꯍꯥꯏ ꯇꯧꯔꯦ ꯉꯥꯏꯈꯣꯅꯦ ꯀꯅꯥꯅꯣ ꯌꯦꯡꯉꯣ ꯁꯤꯁꯦ ꯑꯗꯨꯒ ꯗꯥꯀꯨꯃꯟ ꯖꯒꯣꯏ ꯁꯥꯔꯦ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦꯁꯦ ꯑꯁꯤꯈꯩꯁꯤꯒꯅꯦ ꯑꯁꯤꯈꯩꯁꯦ ꯂꯥꯏ ꯀꯥꯗ ꯊꯝꯃ ꯂꯥꯛꯑꯣ ꯁꯤ ꯂꯥꯏ ꯀꯥꯗ ꯊꯝꯃ ꯂꯥꯛꯑꯣ ꯊꯝꯃ ꯂꯥꯛꯑꯣ ꯅꯨꯡꯁꯤꯕꯅꯤꯁꯦ ꯑꯗꯨꯒ ꯆꯦ ꯒꯪꯒꯥ ꯂꯥꯛꯑꯦ ꯅꯥꯏꯟ ꯂꯥꯏꯛ ꯏꯅꯥꯎꯄꯤ ꯍꯥꯏ ꯆꯦ ꯒꯪꯒꯥ ꯅꯪ ꯑꯁꯤꯁꯦ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯕꯣ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯂꯥꯛꯄꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯍꯔꯥꯎꯔꯦ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯇꯝꯕ꯭ꯔꯣ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯍꯥꯏ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯆꯦ ꯒꯪꯒꯥ ꯂꯥꯛꯂꯦ ꯍꯥꯏꯌꯦ ꯆꯦ ꯒꯪꯒꯥ ꯀꯔꯤ ꯃꯊꯦꯜ ꯍꯧꯔꯛꯀꯦ ꯆꯦ ꯒꯪꯒꯥ ꯑꯩ ꯅꯪꯒꯤ ꯆꯦꯅꯦꯜ ꯌꯥꯗꯦ ꯑꯗꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯅꯪ ꯑꯃꯨꯛꯁꯨ ꯁꯤꯗꯒꯤ ꯂꯥꯛꯏ ꯑꯃꯨꯛꯁꯨ ꯑꯃꯗꯣ ꯌꯥꯗꯦ ꯍꯥꯏ ꯑꯝꯇ ꯀꯩꯅꯣ ꯇꯧꯔꯣꯅꯦ ꯑꯗꯨꯒ ꯇꯝꯅ ꯊꯦꯡꯖꯤꯜꯂꯒ ꯃꯤ ꯂꯤꯛꯊꯔꯒ ꯖꯨꯔꯥ ꯖꯨꯔꯤ ꯉꯥꯛꯇꯪ ꯂꯩꯍꯧꯔꯤꯗꯣ ꯑꯩ ꯂꯛꯈꯤꯄꯨꯔꯒꯤ ꯄꯨꯖꯥ ꯑꯣꯜꯂꯦꯅꯦ ꯍꯥꯏꯁꯤꯅꯗꯤ ꯃꯌꯥꯝ ꯀꯅꯥ ꯀꯅꯥ ꯂꯛꯈꯤꯄꯨꯔꯒꯤ ꯄꯨꯖꯥ ꯌꯥꯎꯅꯔꯒꯦ ꯗꯨꯔꯒꯥ ꯄꯨꯖꯥ ꯏꯔꯥꯡꯒꯁꯦ ꯈꯔ ꯅꯦꯝꯊꯔꯒ ꯌꯥꯎꯁꯤ ꯑꯗ ꯕꯤꯛꯇꯣꯔꯅ ꯆꯦ ꯔꯥꯅꯤ ꯍꯥꯏ ꯍꯣꯏꯅ ꯄꯥꯏꯅꯨ ꯀꯅꯥꯅꯣ ꯌꯦꯡꯉꯨ ꯑꯁꯤ ꯀꯅꯥꯅꯣ ꯌꯦꯡꯉꯨꯅꯦ ꯀꯅꯥꯅꯣ ꯌꯦꯡꯉꯨꯗꯨ ꯀꯅꯥꯅꯣ ꯌꯦꯡꯉꯨꯗꯨ ꯀꯅꯥꯅꯣ ꯌꯦꯡꯉꯨꯗꯨ ꯇꯝꯅ ꯉꯥꯏꯈꯣꯕ ꯑꯗꯨ ꯇꯝ ꯍꯥꯏꯕ ꯅꯤꯄꯥꯁꯦ ꯇꯝ ꯍꯥꯏꯕ ꯅꯤꯄꯥꯁꯦ ꯁꯤꯅ ꯀꯩꯅꯣꯝ ꯍꯥꯏꯔꯛꯏꯌꯦ ꯇꯥꯎꯁꯦ ꯂꯥꯛ ꯃꯃꯥ ꯀꯩꯅꯣꯝ ꯄꯤꯒꯦꯁꯦ ꯂꯥꯎꯁꯦ ꯀꯩꯅꯣꯝ ꯄꯤꯒꯦ ꯂꯩꯌꯨꯗꯨꯒ ꯃꯌꯥꯝ ꯋꯥꯔꯧꯖꯥꯗꯦꯕꯣ ꯑꯉꯥꯡ ꯑꯄꯤꯛꯄ ꯂꯩꯕꯅꯤꯅꯕꯣ ꯃꯔꯛꯇ ꯍꯦꯛꯇ ꯆꯦꯠꯁꯜꯂꯛꯏ ꯉꯁꯥꯏꯉꯩ ꯑꯗꯨꯝ ꯑꯩꯒꯇ ꯁꯥꯟꯅ ꯂꯩꯔꯗꯤ ꯀꯩꯁꯨ ꯇꯧꯗꯦꯕꯀꯣ ꯁꯨꯃꯥꯏꯅ ꯑꯩꯅ ꯈꯤꯇꯪ ꯃꯐꯝ ꯑꯃꯗ ꯑꯣꯟꯁꯤꯟꯕ ꯌꯥꯗꯦꯕ ꯃꯥꯁꯨ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯋꯤ ꯑꯗꯨꯒ ꯗꯥꯏꯕꯣꯜꯅ ꯃꯣꯏꯒꯤ ꯀꯣꯃꯦꯟꯁꯤꯡꯗꯣ ꯑꯩ ꯄꯥꯕꯒ ꯀꯣꯛꯀ ꯃꯊꯥ ꯁꯥꯕ ꯌꯥꯅꯤꯅ ꯍꯥꯏ ꯆꯪꯉꯛꯏꯗꯕ ꯃꯐꯝꯗꯣ ꯀꯩꯒꯤ ꯆꯪꯉꯨꯔꯤꯅꯣ ꯅꯪꯗꯤ ꯑꯗꯨꯒ ꯗꯥꯕꯤꯅꯅ ꯆꯦ ꯔꯥꯅꯤ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯀꯩꯅꯣ ꯋꯥꯔꯤ ꯂꯩꯕ꯭ꯔꯣ ꯑꯗꯨꯒ ꯆꯦ ꯒꯪꯒꯥꯅ ꯏꯅꯥꯎꯄꯥ ꯐꯥꯕ ꯉꯛꯇ ꯑꯩ ꯃꯇꯥꯏꯗ ꯂꯩꯒꯦ ꯑꯩ ꯋꯥꯔꯅꯤ ꯍꯥꯏ ꯏꯅꯥꯎꯅꯨꯄꯥ ꯐꯕ ꯉꯛꯇ ꯑꯩ ꯃꯇꯥꯏꯗ ꯂꯩꯒꯦ ꯑꯩ ꯋꯥꯔꯅꯤ ꯀꯩꯒꯤꯅꯣ ꯆꯦꯡꯒ ꯉꯁꯤꯗꯤ ꯀꯔꯤ ꯃꯊꯦꯜ ꯍꯥꯎꯈ꯭ꯔꯒꯦ ꯑꯗꯨꯒ ꯇꯝꯅ ꯆꯦ ꯔꯥꯅꯤ ꯍꯥꯏꯔꯒ ꯅꯣꯛꯈꯔꯦ ꯅꯣꯛꯏꯔ ꯀꯞꯄꯤꯔ ꯀꯩꯗꯧꯔꯒꯦ ꯑꯗꯨꯒ ꯆꯦ ꯔꯥꯅꯤꯅ ꯏꯅꯥꯎꯅꯨꯄꯥ ꯃꯌꯥꯝ ꯖꯣꯏ 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 ꯍꯥꯏꯔ ꯀꯞꯈꯔꯦ ꯀꯞꯀꯅꯨ ꯆꯦ ꯒꯪꯒꯥ ꯀꯩꯒꯤ ꯌꯥꯗ꯭ꯔꯤꯅꯣ ꯅꯪꯒꯤ ꯆꯦꯅꯦꯜꯁꯦ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯔ ꯌꯦꯡꯉꯣ ꯑꯗꯨꯒ ꯄꯤꯒꯦ ꯁꯤꯈꯛꯀꯤ ꯑꯥꯔꯖꯦꯅ ꯆꯦ ꯒꯪꯒꯥ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯌꯦ ꯅꯍꯥꯟ ꯅꯪ ꯈꯥꯛ ꯇꯧꯕ꯭ꯔꯥ ꯀꯤꯗ ꯇꯧꯅꯨ ꯇꯞꯅ ꯆꯦ ꯔꯥꯅꯤꯗ ꯀꯧꯕ ꯁꯪꯗꯦ ꯀꯧꯕ ꯁꯪꯗꯦ ꯀꯩꯕ ꯆꯦ ꯔꯥꯅꯤꯗ ꯍꯧꯕ ꯁꯪꯗꯦ ꯍꯧꯖꯤꯛ ꯖꯨꯂꯤꯌꯣꯒꯤ ꯑꯦꯜꯕꯤꯒꯤ ꯋꯥꯔꯤ ꯅꯩꯅꯔꯤ ꯍꯥꯏꯌꯦ ꯖꯨꯂꯤꯌꯥꯒꯤ ꯑꯦꯜꯕꯤꯒꯤ ꯋꯥꯔꯤ ꯅꯩꯅꯔꯤ ꯍꯥꯏ ꯖꯨꯂꯤ ꯌꯥꯎꯗ꯭ꯔꯁꯨ ꯑꯗꯨꯒ ꯂꯥꯏꯕꯛ ꯐꯕ ꯖꯨꯂꯤ ꯁꯥꯅꯤ ꯑꯗꯨꯒ ꯗꯥꯕꯤꯅ ꯆꯦ ꯔꯥꯅꯤ ꯑꯃꯨꯛꯇ ꯅꯣꯛꯄꯤꯌꯣ ꯍꯥꯏ ꯑꯗꯨꯒ ꯕꯤꯛꯇꯣꯔꯅ ꯍꯣꯏ ꯆꯦ ꯁꯨꯁꯃꯤꯇꯥ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯦ ꯇꯦꯁ ꯂꯥꯛꯑꯦ ꯆꯦ ꯇꯦꯁ ꯅꯣꯡ ꯇꯥꯔꯕꯣ
ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯣ 10 ꯂꯥꯏꯛ ꯑꯝꯇ ꯐꯥꯍꯟꯕꯤꯌꯣ ꯑꯗꯨꯒ ꯆꯦ ꯇꯦꯁ ꯀꯩꯅꯣ ꯅꯪꯅ ꯅꯣꯡꯗꯨꯝ ꯄꯨꯔ ꯂꯥꯛꯏꯁꯦ ꯈꯔꯁꯤꯒ ꯆꯨꯔꯁꯅꯨ ꯁꯤꯒ ꯌꯥꯝ ꯁꯥꯔꯦ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯆꯦ ꯒꯪꯒꯥ ꯋꯥꯔꯦ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯒꯪꯒꯥꯅ ꯅꯆꯦ ꯅꯣꯏ ꯉꯥꯡꯅꯕ ꯌꯥꯝ ꯋꯥꯏ ꯍꯥꯏ ꯀꯩꯗꯧꯔꯒꯦꯅꯦ ꯆꯦ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯆꯦꯅ ꯄꯨꯔꯒ ꯆꯠꯄꯤꯌꯣ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯏꯆꯦ ꯇꯦꯁ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯌꯦ ꯆꯦ ꯇꯦꯁ ꯀꯩ ꯍꯤꯟꯖꯥꯡ ꯍꯥꯎꯔꯛꯀꯦ ꯑꯗꯨꯒ ꯇꯝꯅ ꯖꯨꯂꯤꯒꯤꯗ ꯑꯩ ꯊꯣꯛꯂꯒꯦ ꯀ ꯍꯥꯏꯔꯒ ꯃꯣꯏ ꯖꯨꯔꯥ ꯖꯨꯂꯤꯒꯤ ꯋꯥꯔꯤꯗꯣ ꯄꯥꯅ ꯂꯩꯔꯤꯕ ꯖꯨꯂꯤꯒꯤꯗ ꯑꯩ ꯊꯣꯛꯂꯒꯦꯒ ꯍꯥꯏꯔꯒ ꯑꯩ ꯃꯣꯏ ꯁꯤꯔꯦ ꯌꯥꯝ ꯐꯠꯇꯕ ꯀꯩꯅꯣꯅꯤ ꯅꯪꯒꯤꯗꯨꯗꯤ ꯇꯦꯛꯅꯤꯛꯅꯤꯅꯦ ꯊꯣꯛꯁꯟꯅꯔꯒ ꯅꯪꯅ ꯇꯨꯃꯤꯟꯅ ꯇꯥꯏꯅꯤꯅꯦ ꯐꯂꯥꯡ ꯁꯥꯅ ꯄꯟꯕ ꯌꯥꯗꯦꯀꯣ ꯈꯥꯛꯀ ꯇꯧꯔꯛꯑꯗꯤ ꯅꯪ ꯐꯨꯔꯦ ꯑꯗꯨꯒ ꯆꯦ ꯒꯪꯒꯥꯅ ꯏꯅꯥꯎꯅꯨꯄꯤꯁꯤꯒ ꯃꯤꯡ ꯃꯥꯟꯅꯕꯅꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏ ꯑꯣ ꯑꯣ ꯆꯦ ꯑꯠꯁꯥ ꯏꯁ ꯆꯦ ꯀꯩꯀꯩ ꯍꯥꯞꯄꯨꯔꯒꯦꯅꯦ ꯏꯁꯩꯒ ꯌꯥꯝ ꯊꯤꯜꯂꯨꯔꯕꯣ ꯑꯍꯥꯟꯕꯗ ꯑꯗꯨꯒ ꯆꯦꯔꯥꯅꯤꯅ ꯏꯟꯗꯤꯌꯥ ꯍꯥꯏꯅ ꯍꯥꯏꯔꯒ ꯂꯞ ꯂꯞ ꯄꯤꯔꯛꯑꯦ ꯇꯝꯅ ꯁꯤꯁꯇꯔ ꯂꯥꯛꯑꯦ ꯍꯥꯏ ꯂꯥꯛꯑꯦ ꯑꯗꯨꯒ ꯆꯦ ꯇꯦꯁꯅ ꯑꯩ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯦ ꯆꯦ ꯇꯦꯁ ꯀꯩꯗꯧꯔꯒꯦ ꯑꯔꯨꯝ ꯍꯧꯏꯔꯣ ꯍꯤꯗꯥꯛ ꯆꯥꯎ ꯑꯗꯨꯒ ꯇꯝꯅ ꯀꯔꯤ ꯇꯧꯔꯦ ꯁꯤꯁꯇꯔ ꯍꯥꯏ ꯑꯗꯨꯒ ꯑꯥꯔꯖꯦꯟ ꯏꯆꯦ ꯇꯦꯁ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏ ꯆꯦ ꯒꯪꯒꯥꯅ ꯕꯤꯛꯇꯣꯔ ꯏꯅꯥꯎꯄꯥ ꯀꯦꯝꯁꯤ ꯍꯥꯏ ꯑꯗꯨꯒ ꯇꯝꯅ ꯆꯦꯔꯥꯅꯤ ꯅꯪ ꯆꯦꯅꯦꯜ ꯀꯌꯥ ꯄꯥꯏꯒꯦ ꯍꯥꯏꯅꯣ ꯆꯦ ꯒꯪꯒꯥꯒꯤ ꯆꯦꯅꯦꯜꯗꯣ ꯌꯥꯗꯕꯩꯅꯦ ꯃꯥꯅ 2 ꯄꯥꯏꯁꯦ ꯑꯗꯨꯒ ꯕꯤꯛꯇꯣꯔꯅ ꯆꯦꯔꯥꯅꯤ ꯏꯔꯣꯝꯕ ꯍꯥꯏ ꯕꯤꯛꯇꯣꯔ ꯆꯥꯛ ꯊꯣꯡꯕ ꯌꯥꯝ ꯍꯩꯕꯅꯤꯀꯣ ꯍꯌꯦꯡ ꯚꯟꯗ꯭ꯔꯥ ꯆꯥꯗꯤ ꯃꯥ ꯊꯣꯡꯍꯟꯅꯕ ꯈꯨꯗꯩꯗꯣ ꯑꯩ ꯄꯤꯒꯦ ꯇꯝꯅ ꯆꯦꯔꯥꯅꯤ ꯅꯪ ꯆꯦꯅꯦꯜꯁꯤꯡꯗꯣ ꯂꯣꯟꯅ ꯍꯣꯠꯅꯕ ꯉꯝꯗ꯭ꯔꯣ ꯍꯥꯏ ꯂꯣꯏꯅ ꯍꯣꯠꯅꯕ ꯉꯝꯗ꯭ꯔꯣ ꯍꯥꯏ ꯉꯝꯒꯗ꯭ꯔꯣ ꯍꯥꯏ ꯑꯃꯈꯛꯇꯪ ꯍꯣꯠꯅꯕꯗ ꯀꯣꯔꯣꯡ ꯆꯥꯛꯈꯤꯕ ꯀꯥꯏ ꯀꯥꯔꯤꯅꯣ ꯀꯕꯨꯇꯔ ꯂꯩꯔꯝꯃꯗꯤ ꯑꯣ ꯀꯥꯔꯣ 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 ꯃꯃꯥ ꯂꯥꯛꯀꯦ ꯀꯥꯔꯣ ꯑꯥꯔꯖꯦꯅ ꯆꯦ ꯒꯪꯒꯥ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯒꯪꯒꯥꯅ ꯏꯕꯣꯍꯜ ꯏꯅꯥꯎꯄꯥ ꯑꯅꯤꯅꯤ ꯁꯤꯒ ꯃꯤꯡ ꯃꯥꯟꯅꯕꯗꯣ ꯃꯥꯡꯂꯦ ꯁꯨꯝ ꯍꯥꯏꯔꯒ ꯁꯨꯝ ꯍꯥꯏ ꯆꯦ ꯒꯪꯒꯥ ꯑꯦꯜꯕꯤꯗꯤ ꯈꯨꯗꯤꯡꯒꯤ ꯆꯪꯕ ꯈꯨꯗꯤꯡꯒꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯈꯨꯗꯤꯡ ꯁꯦꯡꯗꯣꯛꯃꯟꯗꯅ ꯆꯦ ꯒꯪꯒꯥ ꯊꯥꯔꯛꯀꯅꯤ ꯍꯥꯏ ꯀꯩꯅꯅꯣ ꯊꯥꯔꯛꯇꯣꯏꯁꯦ ꯈꯪꯕ ꯒꯣꯜꯞ ꯁꯥꯟꯅꯕꯒꯤ ꯀꯩꯅꯣꯗꯣ ꯀꯩ ꯀꯧꯋꯦ ꯆꯩꯗꯣ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ ꯆꯠꯂꯣ ꯆꯠꯂꯣ ꯀꯥꯔꯣ ꯀꯥꯔꯣ ꯏꯕꯨꯡꯉꯣ ꯀꯥꯔꯣ 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 ꯃꯊꯛꯇ ꯆꯣ ꯍꯣꯏ ꯆꯠꯂꯣ ꯇꯥꯏꯕꯪ ꯆꯦ ꯒꯪꯒꯥꯁꯦ ꯋꯥꯏꯇꯤꯒꯤ ꯀꯩꯕ ꯕꯦꯟꯗꯤꯠ ꯀꯨꯏꯟ ꯑꯣꯟꯗꯣꯔꯦ ꯇꯧꯔꯤꯁꯦ ꯍꯥꯏ ꯑꯣꯟꯗꯣꯔꯤ ꯍꯥꯏ ꯑꯗꯣ ꯆꯦꯔꯥꯅꯤꯅ ꯕꯤꯛꯇꯣꯔ ꯏꯅꯥꯎꯄꯥ ꯑꯣ ꯍꯥꯏ ꯇꯝꯅ ꯒꯨꯂꯤ ꯒꯨꯂꯤ ꯆꯦꯔꯥꯅꯤ ꯍꯥꯏ ꯆꯦ ꯒꯪꯒꯥ ꯄ꯭ꯔꯦꯝꯂꯇꯥꯒꯤꯗꯤ 1K ꯌꯧꯔꯕꯗꯤ ꯄ꯭ꯔꯦꯝꯂꯇꯥꯒꯤ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯅꯤ ꯄ꯭ꯔꯦꯝꯂꯇꯥꯗꯣ ꯄꯤꯅꯔꯦ ꯅꯪ ꯄꯤꯅꯔꯤꯉꯩꯗ ꯂꯧꯍꯧꯔꯣ ꯍꯥꯏꯅ ꯃꯥꯏꯗꯤ ꯀꯩꯅꯣꯅꯦ ꯀꯃꯥꯏꯅ ꯄꯤꯅꯩꯅꯣ ꯈꯪꯗꯦ ꯍꯥꯏꯅꯤ ꯑꯗꯨꯒ ꯑꯗꯣ ꯆꯦ ꯒꯪꯒꯥ ꯑꯩ ꯅꯍꯥꯟ ꯑꯍꯤꯡꯗ ꯊꯥꯔ ꯊꯝꯃꯝꯃꯦꯕꯀꯣ ꯑꯍꯤꯡꯗ ꯊꯥꯔ ꯊꯝꯃꯝꯕꯗꯣ ꯄꯨꯡ 10 ꯋꯥꯠꯆ ꯇꯥꯏꯝ ꯐꯪꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯗꯥꯏꯕꯣꯜꯅ ꯍꯥꯏ ꯑꯗꯨꯒ ꯆꯦꯔꯥꯅꯤꯅ ꯑꯥꯔꯖꯦ ꯏꯅꯥꯎꯄꯥ ꯍꯥꯎ ꯍꯥꯏ ꯑꯗꯨꯒ ꯁꯤꯒ ꯐꯝꯒꯅꯨ ꯃꯊꯛ ꯆꯠꯂꯣ ꯍꯥꯀꯠꯆꯅꯤ ꯁꯤꯒ ꯃꯊꯛ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯥꯀꯠꯆꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯦ ꯇꯦꯁꯅ ꯍꯥꯏꯕ ꯆꯥꯖꯦꯟꯕꯤ ꯃꯌꯥꯝꯁꯦ ꯌꯨꯇꯨꯞꯅꯉꯥꯎꯍꯜꯂꯦ ꯍꯥꯏ ꯏꯆꯦ ꯉꯥꯎꯕꯗꯤ ꯅꯠꯇꯦꯕꯀꯣ ꯇꯧꯍꯧꯗ꯭ꯔꯦꯅ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤ ꯃꯤ ꯄꯨꯝꯅꯃꯛꯅ 1K ꯑꯗꯨꯗ ꯌꯧꯈ꯭ꯔꯦ ꯇꯧꯕꯅꯦꯁꯨ ꯇꯧꯁꯜꯂꯨ ꯑꯗꯩꯗꯤ ꯍꯌꯦꯡ ꯀꯩꯅꯣꯒ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯗꯤ ꯆꯦꯅꯦꯜꯒꯁꯦ ꯃꯣꯅꯤꯇꯥꯏꯖꯀ ꯑꯣꯏꯔꯔꯣꯏ ꯍꯥꯏꯅ ꯑꯗꯨꯒꯤ ꯈꯜꯂꯨꯕꯗꯅꯦ ꯑꯗꯨꯝ ꯑꯍꯥꯟꯕ ꯊꯥꯕ ꯃꯇꯝꯗꯗꯤ ꯈꯜꯂꯦꯕꯀꯣ ꯃ꯭ꯌꯨꯠꯇ ꯊꯥꯒꯦ ꯍꯥꯏꯅꯅꯦ ꯑꯗꯨꯒ ꯊꯥꯔꯀꯥꯟꯗꯗꯤ ꯑꯃꯨꯛ ꯈꯜꯂꯦ ꯃꯤ ꯈꯔ ꯂꯥꯛꯑꯗꯤ ꯋꯥ ꯉꯥꯡꯉꯒꯦꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯗꯣꯅꯤ ꯇꯧꯕꯁꯦ ꯑꯗꯨꯝ ꯈꯔ ꯂꯥꯛꯑꯒ ꯀꯧꯔꯝꯃꯒ ꯈꯨꯝꯗꯦꯅꯦꯒ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯗꯤ ꯑꯃꯨꯛ ꯋꯥ ꯉꯥꯡꯉꯒꯦꯗꯅ ꯈꯜꯂꯦ ꯅꯪ ꯆꯠꯄꯜ ꯄꯨꯔꯛꯑꯣ
नंग चप्पल पुरो चलो तमना चिरानी चैनल कया पाई है नो है दुगा चिरानी ने जुली इनाउपी लाइफ ती लेरिबा मीदो कौबसु खुमदे पुरा मवोंग अमनी है अस तमना लवर पॉइंट है मोइदु डिक्लेयर तौथोखरे अदोनी चेंगा आईडी ने चलगने कौबसु खुमोइबको अदोदी सपोर्ट तौरो गासिदिने कदाइदैनोदा मनानबो ताबिररोय लोन तमना चाजेबीसिंगसे अवाबिनी होय वाइटीना मरोन अमा हाय दुगा चाजेनबीबु नुंसीबिउ मयाम पुनमक वाना वाना तौजाओ तनी अंती होगिनिदो नंग सैंडल ब्रो दुगा अर्जेंट चेंगा हायगा अर्जे सिसे कपिरो नो इरो सिगी इमोजी से चेंगाना सावरे खुमो सुम हंगे आए तमना अदोइदी चेतेसना वाइटी सिना चाजेनबी याम पाम माने हाय पामे अदो अंगांग जावबसु यादे आए खल्लो कइदौदोइनो अदुगा चेंगाना सिगा नतेने लाइफ एंड लिविंग दुनी हाय अदुगा दाबिनोना नोखरे दाबिनो से क्या सिनो यो मा कसुम हाइदे नो नो आई लई हाइने जारो कमेनी राव अदुगा वारी लिराव दाबिनो ngasai वारी तो नुंगाई अदुगा तमना मोय कोड लैंग्वेज ता वारी सानारिबा जुली एलबीदो 12 लाखलदी इचु इरांगी वारी ngakta बारो तारादी राधा कृष्ण ngata ngaire जुली एलबीदो ngai khoi amta phangnaige aduga दाबिनो नोखरे दाबिनो हंजन हंजन नोखरे आरजे सु नोखथारे नोखरे लोइना दुगा चेतेसना रानी ही अनि तोंगबा नुंगाइब्रा हाय अदुगा दाबिनो ना नोखरे अमुकसु मखल मखल नोखरे खुबाक पूरा पूरा गस नोखरे अदुगा चेंगाना आई फजना इनाउपासिना nganghal tawri ꯑꯍꯥꯟꯕꯗ ꯉꯥꯡꯕ ꯋꯥꯏ ꯍꯥꯏꯔꯝꯕꯗꯒꯤ ꯐꯖꯅ ꯉꯥꯡꯍꯜꯂꯦ ꯑꯗꯨꯒ ꯆꯦꯡꯒꯥꯗꯨꯒꯩꯗꯨꯒ ꯌꯥꯝ ꯁꯥꯏ ꯑꯩ ꯆꯨꯝꯕ꯭ꯔꯅꯦ ꯀꯣꯜꯀꯇꯥꯗ ꯌꯥꯝ ꯁꯥꯏ ꯍꯥꯏꯅꯦ दिल्लीददी साबा हौद्रीदा हंजी माई असली रूप तो लाक्ट्रियेबको सिगा फम जारोए नंग से फम जारोए बो ओंधानीने एन बो निए Yang nang thadu si thadu thinna ne thinna loi tar pham duga chengana ai su ngarang numidang tharga adum tungkhare nongan phau tha leremme hai tune he phare mobile pokhaina mu to kani duga arjena no khare dakumana hanjan hanjan no khare duga chengana bai mayam hai chenga kaigino ngaktang lepigo dana nawi da kadai da mu chet ke hai no arjena no khare arje kaigino ino haro ganja gi guli ga charabo duga arjena chenga hai ga no khare duga dakumana khara yam nokse hai no no noi kai charaba aduga tamna cherani ado watch time kya phangi hai aduga tam du main thobudo watch time phangbra ai phang ma lein khali do view di leitene tam juno khare tam wari liro duga chenga warabo hai duga cherani na ibo halina pa 9000 sure hai jame chenga gi 9 koinu 9000 sure ai bo chenga 9000 sure di nang monetize oroidrane 900 hairo zero ma hele aduga kainona arjena chenga chalage hairo hai aduga cheganga wai noi ngangna ba hai aduga daibol na kari no 9000 hairisibu ai ma zero ma hen ba male
ꯑꯥꯔꯖꯦꯅ ꯆꯦ ꯒꯪꯒꯥ ꯉꯥꯏꯈꯣꯅꯦ ꯑꯩ ꯈꯥꯝꯃꯦ ꯑꯗꯨꯒ ꯆꯦ ꯒꯪꯒꯥ ꯑꯦꯜꯕꯤ ꯇꯧꯔꯣꯏꯗ꯭ꯔꯣ ꯍꯥꯏ ꯇꯧꯗꯣꯏꯔꯣ ꯍꯥꯏ ꯑꯥꯔꯖꯦꯅ ꯑꯗꯨꯒ ꯚꯤꯛꯇꯣꯔꯅ ꯆꯦ ꯔꯥꯅꯤ ꯏꯔꯣꯟꯕ ꯍꯥꯏ ꯀꯩꯅꯣ ꯑꯃꯨꯛ ꯏꯔꯣꯟꯕ ꯍꯥꯏꯔꯤꯁꯤꯅ ꯚꯤꯛꯇꯣꯔꯗꯤ ꯂꯥꯏꯚ ꯇꯧꯗ꯭ꯔꯣ ꯑꯗꯣ ꯆꯦ ꯒꯪꯒꯥꯅ ꯋꯥꯠꯆ ꯇꯥꯏꯝ 9000 ꯁꯨꯔꯦ 9000 ꯁꯨꯔꯗꯤ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯔꯕꯣ ꯆꯦ ꯑꯗꯨꯒ ꯁꯥꯎꯔꯛꯄ꯭ꯔꯥ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯪꯉꯦꯅ ꯑꯗꯨꯒ ꯗꯥꯏꯕꯣꯜꯅ ꯆꯦ ꯔꯥꯅꯤ ꯉꯔꯥꯡꯒꯤ ꯑꯍꯤꯡꯒꯤ ꯑꯦꯜꯕꯤꯗꯣ ꯋꯥꯠꯆ ꯇꯥꯏꯝ ꯀꯌꯥ ꯐꯪꯉꯦ ꯍꯪꯂꯤꯃꯤꯅꯦ ꯍꯥꯏꯌꯦ ꯑꯣ ꯉꯔꯥꯡ ꯑꯍꯤꯡ ꯊꯥꯖꯤꯜꯂ ꯊꯝꯃꯝꯕꯗꯣ ꯀꯌꯥꯝ ꯐꯪꯒꯦ ꯍꯪꯉꯤꯕ ꯑꯗꯨꯒ ꯆꯦ ꯒꯪꯒꯥꯅ ꯚꯤꯛꯇꯣꯔ ꯏꯅꯥꯎꯄꯥ ꯑꯍꯥꯎꯕꯅꯦ ꯍꯥꯏ ꯑꯥꯔꯖꯦꯅ ꯆꯦ ꯒꯪꯒꯥ ꯉꯥꯏꯈꯣꯅꯦ ꯍꯥꯏ ꯀꯔꯤꯅꯣ ꯑꯩꯒꯤꯁꯤꯕꯣ ꯑꯩꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯔꯤꯄꯤꯇꯦꯠ ꯄꯥꯔꯕ ꯍꯥꯏꯅ ꯈꯜꯂꯨꯔꯕ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯏꯇꯥꯎ ꯍꯥꯏ ꯏꯇꯥꯎ ꯀꯧ ꯑꯗꯨꯒ ꯆꯦ ꯒꯪꯒꯥꯅ ꯋꯥꯠꯆ ꯇꯥꯏꯝ 1ꯅꯤ ꯍꯥꯏ ꯑꯗꯨꯒ ꯇꯝꯅ ꯍꯪꯕ ꯍꯥꯏꯁꯦ ꯋꯥꯏꯇꯤ ꯄꯥꯏꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯔꯥꯏꯠꯅꯤ ꯆꯦ ꯔꯥꯅꯤ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯃꯥꯡꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯃꯥꯡꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏ ꯆꯦ ꯒꯪꯒꯥ ꯇꯥꯕꯤꯗ꯭ꯔꯦ ꯍꯥꯏ ꯑꯗꯨꯒ ꯗꯥꯏꯕꯣꯜꯅ ꯋꯥꯠꯆ ꯇꯥꯏꯝ 1 ꯍꯥꯏꯗꯤ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯆꯦ ꯒꯪꯒꯥ ꯄꯨꯡ 5 ꯇꯥꯔꯦ ꯍꯥꯏ ꯆꯦ ꯒꯪꯒꯥ ꯄꯨꯡ 5ꯗ ꯊꯥꯕ꯭ꯔꯣ ꯗꯥꯀꯨꯃꯟ ꯑꯉꯥꯡꯗꯣ ꯃꯁꯛ ꯌꯥꯝ ꯐꯖꯩꯌꯦ ꯚꯤꯗꯤꯑꯣꯗꯗꯤ ꯚ꯭ꯌꯨ ꯀꯥꯗꯦ ꯗꯥꯃꯤꯅꯣ ꯃꯤꯅ ꯈꯪꯅꯗꯕꯩꯅꯦ ꯚ꯭ꯌꯨ ꯀꯥꯕ ꯍꯥꯏꯗꯣ ꯈꯔ ꯚꯥꯏꯔꯦꯜꯒ ꯑꯣꯏꯔꯀꯥꯟꯗ ꯀꯥꯔꯛꯀꯗꯣꯏꯅꯤ ꯀꯃꯥꯏ ꯀꯥꯍꯟꯒꯦ ꯍꯥꯏꯅꯣ ꯊꯥꯔꯛꯀꯅꯨ ꯚ꯭ꯌꯨ ꯀꯥꯕꯤꯗꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯆꯦ ꯒꯪꯒꯥꯅ ꯃꯥ ꯀꯔꯤꯝ ꯈꯪꯗ꯭ꯔꯦ ꯍꯥꯏ ꯑꯗꯨꯒ ꯚꯤꯛꯇꯣꯔꯅ ꯆꯦ ꯔꯥꯅꯤ ꯍꯥꯎꯋꯦ ꯍꯥꯏ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯄ꯭ꯔꯣꯒꯥꯝ ꯂꯩꯕ꯭ꯔꯣ ꯍꯥꯏꯌꯦ ꯒꯨꯂꯤ ꯄ꯭ꯂꯤꯖ ꯑꯩꯒꯤꯗꯁꯨ ꯒꯨꯂꯤ ꯂꯥꯛꯑꯣ ꯑꯗꯨꯒ ꯆꯦ ꯔꯥꯅꯤꯅ ꯈꯪꯗ꯭ꯔꯦ ꯍꯥꯏ ꯑꯗꯨꯒ ꯗꯥꯏꯕꯣꯜꯅ ꯆꯦ ꯔꯥꯅꯤ KFC ꯍꯥꯏꯅ ꯑꯃꯨꯛ ꯍꯪꯖꯜꯂꯛꯑꯦ ꯑꯥꯔꯖꯦꯅ ꯆꯦ ꯒꯪꯒꯥ ꯂꯩꯕ꯭ꯔꯣ ꯍꯥꯏꯅ ꯃꯥꯏꯛ ꯄꯥꯏꯔ ꯂꯥꯎꯔꯛꯑꯦ ꯑꯗꯨꯒ ꯆꯦ ꯒꯪꯒꯥꯅ ꯍꯥꯏꯕ ꯁꯥꯏ ꯀꯣꯃꯦꯟ ꯄꯥꯅꯤꯡꯗꯦ ꯇꯁꯦꯡꯅ ꯍꯥꯏꯌꯦ ꯑꯩ ꯀꯣꯃꯦꯟ ꯄꯥꯅꯤꯡꯗꯦ ꯇꯁꯦꯡꯅ ꯍꯥꯏꯕ ꯑꯦꯜꯕꯤꯗ꯭ꯔꯣ ꯆꯦ ꯑꯗꯨꯒ ꯆꯦ ꯇꯦꯁꯅ ꯑꯩꯈꯣꯏ ꯑꯃꯦꯔꯤꯀꯥꯁꯤꯁꯨ ꯌꯥꯝ ꯁꯥꯏ ꯅꯣꯏ ꯑꯃꯦꯔꯤꯀꯥꯗꯣ ꯁꯥꯏ ꯍꯥꯏꯕꯅꯤ ꯆꯦ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯖꯨꯝꯂꯣꯟꯗꯒꯤ ꯍꯥꯏꯔꯛꯑꯦ ꯑꯃꯦꯔꯤꯀꯥꯗꯣ ꯍꯟꯗꯛ ꯌꯥꯝ ꯁꯥꯏꯌꯦꯅ ꯑꯗꯨꯒ ꯆꯦ ꯒꯪꯒꯥꯅ ꯀꯞꯈ꯭ꯔꯦ ꯀꯞꯀꯅꯨ ꯆꯦ ꯀꯞꯄ ꯌꯥꯗꯦ ꯍꯣꯠꯅꯕ ꯀꯜꯂꯣ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯇꯝꯕ꯭ꯔꯣ ꯑꯥꯔꯦꯁ ꯑꯥꯏꯁꯦꯅꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯗꯥꯏꯕꯣꯜꯅ ꯑꯩꯁꯨ ꯑꯍꯤꯡ ꯑꯦꯜꯕꯤ ꯊꯥꯕ ꯑꯩ ꯄꯥꯕꯒ ꯉꯝꯗ꯭ꯔꯦꯗ ꯑꯍꯤꯡ ꯊꯥꯕ ꯊꯨꯟꯗ ꯃꯣꯕꯥꯏꯜꯅ ꯊꯦꯡꯅ ꯐꯣꯡꯐꯣꯡꯅ ꯃꯤꯀꯞ ꯊꯣꯔꯛꯏ ꯑꯩ ꯁꯤꯔꯦ ꯋꯥꯠꯆ ꯇꯥꯏꯝꯅ 39 ꯃꯤꯅꯤꯠꯁ ꯐꯪꯉꯦ ꯍꯥꯏ ꯐꯔꯦ ꯄꯨꯈꯥꯏ ꯍꯧꯗꯕ ꯐꯔꯦꯀꯣ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯊꯝꯕꯗꯣ ꯕꯪ ꯁꯥꯕꯅꯦꯕ ꯆꯦ ꯇꯦꯁꯅ ꯏꯕꯣꯜ ꯅꯣꯏꯒꯤ ꯍꯣꯡꯀꯣꯡ ꯑꯩ ꯀꯣꯃꯦꯟ ꯄꯥꯕ ꯉꯝꯗ꯭ꯔꯦꯀꯣ ꯅꯣꯏ ꯍꯣꯡꯀꯣꯡꯗꯗꯤ ꯁꯥꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯒ ꯇꯝꯅ ꯆꯦ ꯔꯥꯅꯤ ꯀꯥꯏꯗ ꯀꯣꯏꯗꯣꯏꯅꯣ ꯍꯥꯏꯔꯝꯃꯨ ꯑꯥꯔꯖꯦꯒ ꯑꯩꯒ ꯃꯇꯨꯡ ꯏꯟꯅꯔꯛꯀꯦ ꯍꯥꯏ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯤꯅꯅꯦ ꯁꯦꯟꯗꯦꯜ ꯄꯨꯔꯛꯏꯕ ꯑꯗꯨ ꯄꯨꯔꯛꯄꯗꯣ ꯃꯥ ꯇꯣꯡꯉ ꯌꯥꯗꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯊꯛꯁꯦ ꯈꯔ ꯁꯥꯏ ꯑꯗꯨ ꯃꯈꯣꯡ ꯀꯥꯡꯈꯠꯂ ꯆꯠꯂꯤꯕ ꯑꯗꯨꯒ ꯇꯝꯅ ꯆꯦ ꯔꯥꯅꯤ ꯀꯥꯏꯗ ꯀꯣꯏꯗꯣꯏꯅꯣ ꯍꯥꯏꯔꯝꯃꯨ ꯑꯥꯔꯖꯦꯒ ꯑꯩꯒ ꯃꯇꯨꯡ ꯏꯟꯅꯔꯛꯀꯦ ꯍꯥꯏ ꯃꯤꯁꯤꯡꯁꯦ ꯀꯥꯏ ꯆꯠꯈꯤꯅꯣ ꯀꯣꯃꯦꯟ ꯄꯥꯏꯅ ꯃꯤꯒ ꯂꯩꯇꯦ ꯑꯗꯨꯒ ꯑꯩ ꯅꯃ ꯂꯥꯛꯑꯦ ꯆꯨꯁ ꯍꯥꯏꯔꯒ ꯀꯩꯅꯣ ꯇꯧꯔꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯅꯃ ꯅꯪ ꯑꯦꯜꯕꯤ ꯂꯣꯏꯔꯕꯣ ꯑꯩ ꯑꯉꯥꯡ ꯇꯨꯏꯁꯟ ꯊꯤꯟꯕ ꯆꯠꯂꯨꯔꯦ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯅꯃꯗꯤ ꯉꯁꯤ ꯇꯝꯅ ꯁꯥꯏꯅꯦ ꯁꯤꯁꯇꯔ ꯍꯥꯏ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯇꯝꯕ꯭ꯔꯣ ꯍꯣꯏ ꯏꯆꯦ ꯒꯪꯒꯥꯒ ꯀꯣꯏꯔꯨꯁꯦ ꯍꯥꯏ ꯅꯣꯏ ꯂꯣꯏ ꯀꯣꯏꯈ꯭ꯔ ꯃꯥꯜꯂꯦꯕꯣ ꯑꯩꯉꯣꯟꯗ ꯃꯤ 3 ꯈꯛꯇꯪ ꯂꯩꯕꯣ ꯇꯝꯅ ꯑꯟꯖꯅꯥ ꯇꯝ ꯍꯥꯏꯌꯦ ꯑꯗꯨꯒ ꯆꯦ ꯇꯦꯁꯅ ꯑꯥꯔꯖꯦꯗꯤ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯗ ꯂꯩꯕꯅꯤ ꯅꯣꯡ
चुब्रो अर्जे हाय ꯑꯗꯩꯗꯤ ꯑꯥꯔꯖꯦꯅ ꯏꯇꯥꯎ ꯍꯥꯏꯌꯦ ꯏꯇꯥꯎꯁꯨ ꯃꯥꯡꯈ꯭ꯔꯦ ꯏꯇꯥꯎꯒꯁꯦ ꯀꯣꯏꯊꯤ ꯊꯤꯅꯩ ꯉꯥꯛꯇꯪ ꯃꯤꯁꯦ ꯇꯤꯟꯕꯅꯤꯅꯀꯣ ꯃꯤꯁꯦ ꯚꯤꯔ ꯑꯣꯏꯕꯅꯤꯅ ꯏꯇꯥꯎꯕꯨ ꯃꯥꯡꯕꯅꯦ ꯏꯇꯥꯕꯨ ꯃꯥꯡꯕꯅꯦ ꯄꯛꯃꯥꯡꯗ ꯃꯥꯡꯉꯦ ꯑꯗꯨꯒ ꯇꯝꯅ ꯆꯦ ꯒꯪꯒꯥ ꯆꯦꯟꯈ꯭ꯔꯦ ꯀꯣꯃꯦꯟ ꯏꯕ ꯍꯩꯇꯅ ꯍꯥꯏꯌꯦ ꯑꯗꯨꯒ ꯍꯣꯏ ꯇꯧꯔꯛꯀꯅꯣ ꯇꯝꯅ 9,000 ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯖꯤꯔꯣ ꯍꯦꯟꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯑꯥꯔꯖꯦꯅ ꯇꯝꯕ꯭ꯔꯣ ꯆꯦ ꯒꯪꯒꯥ ꯆꯠꯈ꯭ꯔꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯇꯝꯅꯁꯨ ꯆꯠꯈ꯭ꯔꯦ ꯍꯥꯏ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯑꯋꯣꯏꯕ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯅꯣꯛꯈ꯭ꯔꯦ ꯗꯥꯕꯤꯅꯣꯅ ꯋꯥꯔꯤ ꯇꯥꯏ ꯗꯥꯕꯤꯅꯣ ꯆꯥ ꯍꯥꯎꯕ꯭ꯔꯣ ꯅꯪꯒꯤ ꯆꯥꯗꯣ ꯑꯉꯥꯡꯕ꯭ꯔꯣ ꯑꯉꯧꯕ꯭ꯔോ ꯑꯗꯨꯒ ꯆꯦꯡꯒꯥꯅ 9,000 ꯁꯨꯔꯦ ꯍꯥꯏꯔꯒ ꯃꯣꯅꯣ ꯑꯅꯤꯔꯛ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯍꯥꯏ ꯑꯣꯀꯦ ꯃꯣꯅꯣ ꯑꯣꯏꯔꯦ ꯆꯦꯡꯒꯥꯒꯤ ꯆꯦꯡꯒꯥ ꯌꯥꯝ ꯐꯩꯌꯦ ꯑꯗꯨꯗꯤ ꯊꯥꯔꯣ ꯑꯦꯜꯕꯤ ꯊꯥꯕ ꯂꯦꯞꯀꯅꯣ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯏꯆꯦ ꯇꯦꯁ ꯑꯍꯤꯡꯗ ꯆꯨꯏ ꯍꯥꯏ ꯑꯠꯁꯥ ꯏꯆꯦ ꯇꯦꯁꯅ ꯈꯨꯃꯟ ꯂꯥꯏ ꯅꯣꯏꯒꯤ ꯖꯄꯥꯟꯗꯣ ꯅꯣꯡ ꯆꯨꯗ꯭ꯔꯣ ꯍꯥꯏ ꯖꯄꯥꯟꯗꯗꯤ ꯅꯣꯡ ꯆꯨꯗ꯭ꯔꯥ ꯍꯥꯏ ꯑꯗꯨꯒ ꯗꯥꯏꯕꯣꯜꯅ ꯑꯅꯤꯃꯛ ꯃꯣꯅꯣ ꯑꯣꯏꯔꯦ ꯍꯥꯏꯅꯦ ꯍꯥꯏꯔꯒ ꯗꯥꯏꯕꯣꯜ ꯆꯦ ꯒꯪꯒꯥꯒꯤ ꯋꯥꯔꯤꯗ ꯗꯥꯏꯕꯣꯜ ꯉꯁꯤ ꯃꯀꯣꯛ ꯃꯃꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯆꯦ ꯒꯪꯒꯥ ꯗꯥꯏꯕꯣꯜ ꯉꯁꯤ ꯐ꯭ꯌꯨꯁꯀ ꯂꯣꯏ ꯆꯥꯈꯤꯗꯣꯔꯦ ꯑꯗꯨꯒ ꯆꯦ ꯔꯥꯅꯤ ꯀꯣꯏꯆꯦꯟ ꯆꯦꯟ ꯑꯦꯜꯕꯤ ꯌꯥꯎꯔꯤ ꯃꯤ ꯌꯦꯡꯉꯨ ꯇꯨ ꯍꯥꯏ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯑꯟꯖꯅꯥ ꯁꯤꯁ ꯍꯥꯏꯌꯦ ꯅꯃ ꯂꯩꯔꯤꯕꯣ ꯆꯠꯈ꯭ꯔꯕꯣ ꯂꯥꯏꯛ ꯇꯧꯔꯝꯃꯒ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯈꯤꯇꯪ ꯆꯨꯏ ꯍꯥꯏ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯆꯦ ꯒꯪꯒꯥ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯇꯦꯁꯅ ꯒꯨꯂꯤ ꯂꯥꯛꯅꯕ ꯕꯨꯙꯤ ꯇꯥꯛꯄꯤꯎꯔꯣ ꯇꯥꯛꯄꯤꯎ ꯆꯦ ꯇꯥꯛꯄꯤꯌꯨꯅꯦ ꯑꯗꯨꯒ ꯇꯝꯅ ꯂꯣꯀꯦꯜ ꯑꯥꯔꯦꯁ ꯌꯧꯔꯛꯇ꯭ꯔꯤ ꯍꯥꯏ ꯑꯗꯨꯒ ꯇꯧꯔꯛꯀꯅꯨ ꯁꯅꯥ ꯇꯝꯅ ꯀꯔꯤ ꯕꯨꯙꯤ ꯁꯤꯁꯇꯔ ꯍꯥꯏ ꯗꯥꯏꯕꯣꯜ ꯄꯥꯝꯃꯝꯃꯤꯁꯦ ꯎꯕ꯭ꯔꯥ ꯇꯝꯅ ꯑꯍꯤꯡꯗ ꯑꯦꯜꯕꯤꯒ ꯊꯥꯕ ꯌꯥꯄꯣꯟꯇꯦ ꯊꯥꯖꯔꯨꯅꯨ ꯑꯥꯔꯖꯦꯅ ꯒꯨꯂꯤ 3 ꯍꯥꯏꯌꯦ ꯒꯨꯂꯤ 5 ꯂꯩꯀꯣ ꯍꯟꯖꯤ ꯒꯨꯂꯤꯁꯦꯕꯣ ꯒꯨꯂꯤ ꯀꯥꯞꯅ ꯍꯥꯠꯇꯥꯔꯦ ꯑꯗꯨꯒ ꯇꯝꯅ ꯑꯩ ꯒꯨꯂꯤꯒꯤ ꯑꯦꯜꯕꯤ ꯍꯧꯔꯦ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯍꯥꯏꯌꯦ ꯑꯣꯀꯦ ꯑꯁꯦꯡꯀꯤꯔꯣ ꯇꯝ ꯑꯗꯨꯒ ꯑꯥꯔꯖꯦ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯦ ꯁꯨꯝ ꯂꯥꯛꯏꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯂꯥꯛꯏꯅꯣ ꯑꯗꯨꯒ ꯇꯝꯅꯁꯨ ꯁꯥꯎꯅꯨ ꯑꯩ ꯍꯧꯔꯦ ꯍꯥꯏ ꯑꯌꯥ ꯇꯝ ꯄꯨꯡꯈꯥꯏ ꯑꯝꯇ ꯉꯥꯏꯈꯣ ꯑꯩ ꯂꯣꯏꯔꯒꯦ ꯑꯗꯨꯒ ꯇꯝꯅ ꯑꯩ ꯆꯠꯂꯦ ꯍꯥꯏ ꯇꯝ ꯉꯥꯏꯈꯣ ꯑꯩꯅ ꯈꯥꯝꯃꯤ ꯇꯝꯒꯤ ꯒꯥꯔꯤꯗꯣ ꯅꯨꯡꯁꯤꯠ ꯆꯠꯈ꯭ꯔꯕ ꯑꯣꯏꯔꯁꯅꯨ ꯑꯥꯔꯖꯦꯅ ꯇꯝꯕ꯭ꯔꯣ ꯑꯦꯜꯕꯤ ꯇꯧꯗꯣꯏꯔꯣ ꯍꯥꯏ ꯑꯗꯨꯒ ꯗꯥꯏꯕꯣꯜꯅ ꯀꯩꯕ ꯃꯇꯝ ꯂꯥꯟꯈꯤꯗꯣꯔꯦ ꯍꯥꯏ ꯍꯣꯏ ꯇꯧꯔꯣ ꯃꯇꯝ ꯂꯥꯟꯈꯤꯗꯣꯔꯦ ꯑꯩ ꯀꯃꯥꯏꯅ ꯈꯥꯝꯗꯣꯔꯤ ꯅꯪ ꯂꯩꯅꯤꯡꯗ꯭ꯔꯕꯅꯤꯅ ꯑꯗꯣ ꯃꯝꯃꯗꯤ ꯑꯦꯜꯕꯤ ꯕꯤꯠ ꯌꯥꯎꯗꯦ ꯍꯧꯔꯦ ꯑꯩ ꯆꯠꯂꯦ ꯍꯥꯏꯌꯦ ꯑꯩꯌꯥ ꯑꯗꯨꯒ ꯆꯦ ꯇꯦꯁꯅ ꯏꯕꯣꯍꯜ ꯑꯦꯜꯕꯤ ꯊꯥꯒꯦ ꯍꯥꯏꯗꯤ ꯕꯨꯙꯤ ꯇꯥꯛꯄꯤꯒꯦ ꯗꯥꯏꯕꯣꯜ ꯆꯦ ꯇꯦꯁꯅ ꯕꯨꯙꯤ ꯇꯥꯛꯇꯣꯔꯤ ꯅꯪ ꯂꯣꯏꯕꯧ ꯂꯩꯌꯨ ꯑꯗꯣ ꯗꯥꯏꯕꯣꯜꯅ ꯍꯥꯏꯔꯣ ꯁꯤꯁꯇꯔ ꯍꯥꯏ ꯆꯦ ꯇꯦꯁ ꯍꯥꯏꯗꯣꯛꯈꯤꯅꯣ ꯍꯧꯖꯤ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯇꯝꯕ꯭ꯔꯣ ꯑꯣꯀꯦ ꯍꯥꯏ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯆꯦ ꯒꯪꯒꯥ ꯂꯩꯇꯦ ꯆꯦ ꯒꯪꯒꯥ ꯂꯩꯇ꯭ꯔꯕꯣ ꯆꯠꯈ꯭ꯔꯕꯣ ꯑꯗꯣ ꯍꯩꯅꯧ ꯃꯄꯥꯜ ꯑꯦꯂꯦꯚꯦꯟ ꯂꯥꯏꯛ ꯑꯣꯖꯥ ꯃꯥꯏꯕ ꯂꯥꯛꯂꯦ ꯍꯥꯏ ꯑꯣꯖꯥ ꯃꯥꯏꯕ ꯍꯩꯅꯧ ꯃꯄꯥꯟꯁꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯣꯏꯗꯣꯏꯔꯣ ꯑꯩ ꯃꯁꯛꯁꯤꯅꯦ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯀꯩꯅꯣ ꯇꯧꯕꯁꯤꯒ ꯑꯦꯜꯕꯤꯁꯤꯒ ꯑꯩꯉꯣꯟꯗ ꯃꯣꯕꯥꯏꯜ ꯑꯅꯤꯁꯨ ꯂꯩꯇꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯣꯏꯔꯁꯨ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯍꯥꯟꯅ ꯍꯥꯡꯉꯤ ꯗꯤꯄꯤ ꯍꯥꯞꯇꯕꯅꯤꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯁꯤ ꯃꯌꯥꯝꯗꯨ ꯉꯥꯏꯍꯥꯛ ꯐꯥꯒꯤ ꯇꯧꯔ ꯅꯣꯛꯑꯝꯕꯅꯤ ꯑꯗꯨꯒ ꯇꯝꯅ ꯁꯤꯁꯇꯔꯒꯤ ꯒ꯭ꯌꯥꯟ ꯂꯧꯈꯤꯒꯦ ꯍꯥꯏ ꯆꯦ ꯇꯦꯁ ꯅꯪ ꯍꯥꯏꯗꯣꯛꯈꯤꯅꯨꯀꯣ ꯇꯝꯁꯦ ꯑꯂꯣꯏꯕꯗ ꯍꯥꯏꯅꯕ ꯑꯗꯨꯒ ꯇꯝꯅ ꯍꯩꯅꯧ ꯍꯥꯏ ꯑꯗꯨꯒ ꯍꯩꯅꯧ ꯃꯄꯥꯟꯅ ꯈꯨꯃꯟ ꯍꯥꯠꯀꯦ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯑꯣꯖꯥ ꯃꯥꯏꯕ ꯍꯥꯏ ꯑꯗꯨꯒ ꯍꯩꯅꯧ ꯃꯄꯥꯟꯅ ꯇꯝ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯑꯁꯤ ꯍꯩꯅꯧ ꯃꯄꯥꯟ ꯑꯣꯖꯥ ꯃꯥꯏꯕ ꯍꯥꯏꯁꯤ ꯀꯩꯅꯣꯔꯕ ꯗꯥꯕꯤꯅꯣꯠꯂꯕ ꯑꯩꯅ ꯀꯩꯅꯣꯗ ꯌꯦꯡꯕꯗꯗꯤ ꯗꯥꯕꯤꯅꯣꯠ ꯃꯥꯜꯂꯦ ꯑꯗꯨꯒ ꯅꯍꯥꯟꯉꯩ ꯑꯩꯒꯤ ꯑꯦꯜꯕꯤꯗꯁꯨ ꯑꯣꯖꯥ ꯃꯥꯏꯕ ꯍꯥꯏꯅ ꯑꯃ ꯂꯥꯛꯇꯥꯏꯅꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯦ ꯈꯪꯗꯕ ꯅꯆꯟꯁꯦ ꯁꯥꯟꯅꯕꯤꯅꯨꯀꯣ ꯃꯌꯥꯝ ꯑꯗꯣ ꯆꯦ ꯇꯦꯁꯅ ꯃꯊꯛꯇ ꯃꯤ 10 ꯁꯨꯈꯤꯁꯅꯨ ꯑꯦꯜꯕꯤꯒꯤ ꯕꯨꯙꯤ ꯇꯥꯛꯀꯦ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯍꯥꯏ ꯍꯣꯏ ꯃꯤ 10 ꯁꯨꯕ ꯉꯥꯏꯁꯤ ꯑꯗꯨꯒ
ꯍꯩꯅꯧ ꯃꯄꯥꯟꯅ ꯈꯨꯃꯟ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯠꯀꯦ ꯇꯧꯕꯅꯦ ꯍꯥꯏ ꯑꯗꯨꯒ ꯗꯥꯏꯕꯣꯟꯅ ꯁꯤꯁꯇꯔ ꯈꯥꯏꯟꯀꯣ ꯗꯥꯏꯕꯣꯟꯅ ꯃꯤ 10 ꯁꯨꯕ ꯉꯥꯏꯕꯗ ꯑꯦꯜꯕꯤ ꯂꯣꯏꯔꯅꯤ ꯌꯥꯏ ꯂꯣꯏꯔꯣꯏ ꯉꯁꯥꯏ ꯂꯥꯛꯑꯝꯃꯤꯗꯨꯗꯤ ꯃꯤ 10 ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯑꯣꯖꯥ ꯃꯥꯏꯕ ꯍꯥꯏꯒ ꯅꯣꯛꯈ꯭ꯔꯦ ꯑꯥꯔꯖꯦ ꯑꯝꯇ ꯍꯥꯏꯔꯛꯎꯁꯤ ꯗꯥꯕꯤꯅꯣꯜꯂ ꯑꯗꯨꯒ ꯗꯥꯏꯕꯣꯟꯅ ꯁꯨꯁ ꯍꯥꯏꯒ ꯅꯣꯛꯈ꯭ꯔꯦ ꯑꯩ ꯀꯧꯔꯒ ꯌꯥꯔꯣꯏ ꯑꯥꯔꯖꯦꯅ ꯑꯣꯖꯥ ꯃꯥꯏꯕ ꯃꯥꯏꯕꯤꯗꯤ ꯑꯩ ꯐꯨꯔꯤꯠꯁꯦ ꯂꯣꯏ ꯆꯨ ꯂꯣꯏꯔ ꯃꯥꯜꯂꯦꯅꯦ ꯇꯧꯔꯤꯁꯦ ꯆꯦ ꯇꯦꯁꯅ ꯍꯩꯅꯧꯗꯣ ꯃꯦꯠꯅ ꯆꯥꯒꯦ ꯍꯥꯏꯔ ꯀꯣꯃꯦꯟꯒ ꯂꯩꯔꯝꯗꯦꯕꯣ ꯃꯌꯥꯝ ꯑꯗꯨꯒ ꯇꯝꯅ ꯑꯣꯖꯥ ꯃꯥꯏꯕꯁꯦ ꯕꯥꯝꯒꯤꯗꯣ ꯅꯠꯇ꯭ꯔꯣ ꯍꯥꯏ ꯑꯗꯨ ꯕꯥꯝꯒꯤ ꯑꯃꯈꯛ ꯂꯥꯛꯑꯝꯗ꯭ꯔꯅꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯁꯨ ꯗꯨꯔꯅ ꯍꯪꯉꯤꯕ ꯃꯁꯛꯁꯤ ꯗꯥꯕꯤꯅꯣꯁꯀ ꯃꯥꯜꯂꯦ ꯁꯤ ꯌꯦꯡꯕꯗ ꯑꯗꯨꯒ ꯗꯥꯏꯕꯣꯟꯅ ꯁꯨ ꯋꯥꯆ ꯇꯥꯏꯝ ꯀꯌꯥ ꯁꯨꯔꯒꯦ ꯗꯥꯏꯕꯣꯜ ꯁꯨꯅꯤꯡ ꯁꯨꯖꯅꯤ ꯋꯥꯆ ꯇꯥꯏꯝꯒ ꯁꯕꯁꯀ꯭राꯏꯕꯔ ꯁꯨꯗ꯭ꯔꯒ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯑꯗꯨꯒ ꯀꯁꯥꯔ ꯂꯥꯏ ꯂꯥꯛꯑꯦ 12 ꯂꯥꯏꯛ ꯗꯟ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯀꯁꯥꯔ ꯂꯥꯏꯞ ꯂꯦꯡꯕꯤꯔꯛꯄꯒꯤ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯕꯤꯔꯛꯀꯦ ꯀꯁꯥꯔ ꯂꯥꯏꯞꯄꯨ ꯃꯌꯥꯝꯒ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯁꯤ ꯑꯗꯨꯒ ꯀꯁꯥꯔ ꯂꯥꯏꯞꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯖꯣꯏꯟ ꯇꯧꯕꯤꯌꯨ ꯍꯩꯅꯧ ꯃꯄꯥꯟꯅ ꯑꯩꯕꯨ ꯆꯥꯒꯦ ꯍꯥꯏꯕꯒꯤ ꯈꯪꯒꯅꯤ ꯅꯣꯏ ꯍꯥꯏꯌꯦ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯅꯣꯛꯈ꯭ꯔꯦ ꯇꯝꯅ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯀꯁꯥꯔ ꯂꯥꯏꯞꯅ ꯇꯣꯡꯉꯀꯥꯟꯗꯤ ꯆꯥꯏ ꯑꯁ ꯑꯍꯥꯎꯕ ꯍꯤꯟꯖꯥꯡꯅꯤꯀꯣ ꯇꯣꯡꯉꯀꯥꯟꯗꯤꯗꯣ ꯇꯣꯅꯤꯡꯈꯣꯛꯀ ꯍꯥꯞꯄꯒ ꯆꯥꯎ ꯐꯥꯒꯤ ꯅꯠꯇꯦ ꯇꯁꯦꯡꯅꯃꯛꯀꯤ ꯍꯥꯎꯕꯅꯦ ꯘꯤ ꯃꯣꯔꯣꯛꯇꯣ ꯁꯥꯏꯗ ꯆꯤꯛꯑꯒ ꯗꯥꯏꯕꯣꯜ ꯃꯤ 10 ꯐꯥꯗꯣꯔꯦ ꯉꯥꯛꯇꯪ ꯂꯩꯈꯣꯀꯣ ꯃꯤ 10 ꯐꯥꯗꯣꯔꯦ ꯑꯗꯨꯒ ꯀꯁꯥꯔ ꯂꯥꯏꯞ ꯅꯨꯡꯉꯥꯏꯕꯤꯔꯤꯕꯣ ꯑꯗꯨꯏꯗꯤ ꯇꯞꯅ ꯑꯣꯏꯃꯥ ꯀꯁꯥꯔ ꯂꯥꯏꯞ ꯍꯥꯏꯔꯒ ꯃꯥꯒꯤ ꯆꯁꯃꯥꯁꯦ ꯎꯞꯁꯟꯈ꯭ꯔꯦ ꯑꯗꯨꯒ ꯆꯦ ꯇꯦꯁꯅ ꯅꯆꯥ ꯅꯨꯄꯤ ꯅꯨꯄꯥꯔꯣ ꯍꯥꯏ ꯁꯦ ꯃꯥꯒꯤꯅꯦ ꯐꯣꯟ ꯂꯥꯛꯑꯝꯃꯦ ꯃꯌꯥꯝ ꯑꯝꯇ ꯃꯔꯛꯇ ꯑꯗꯨꯒꯤꯅꯤ ꯃꯥꯏ ꯆꯄꯜꯁꯦ ꯊꯥꯗꯔꯒ ꯂꯩꯌꯦ ꯆꯄꯜꯁꯦ ꯑꯗꯣ ꯃꯥ ꯆꯄꯜ ꯇꯣꯡꯉꯛꯑꯦ ꯁꯥꯟꯅꯔꯤꯁꯤ ꯌꯦꯡꯉꯨ ꯐꯣꯟꯁꯦ ꯀꯛꯑꯁꯨ ꯇꯧꯔꯛꯄ ꯑꯃ ꯂꯩꯌꯦ ꯅꯨꯄꯥꯅꯤ ꯅꯨꯄꯥ ꯆꯦ ꯇꯦꯁ ꯅꯨꯄꯥ ꯃꯆꯥ ꯉꯥꯛꯇ ꯃꯅꯤ ꯃꯇꯨꯡ ꯉꯥꯛꯇꯅꯦ ꯑꯗꯨꯒ ꯑꯩꯒꯥꯎ ꯑꯗꯨ ꯀꯁꯥꯔ ꯂꯥꯏꯞꯅ ꯑꯣꯖꯥ ꯑꯥꯔꯖꯦ ꯀꯝꯗꯧꯔꯤꯒꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯇꯝꯅ ꯀꯁꯥꯔ ꯂꯥꯏꯞ ꯑꯩ ꯖꯣꯏꯟ ꯇꯧꯔꯛꯀꯦ ꯂꯩꯈꯤꯗ꯭ꯔꯣ ꯍꯥꯏ ꯑꯗꯨꯒ ꯀꯁꯥꯔ ꯂꯥꯏꯞ ꯗ ꯏꯕꯣꯍꯜꯅ ꯏꯕꯣꯍꯜꯁꯤꯡꯉꯅ ꯀꯁꯥꯔ ꯂꯥꯏꯞꯇ ꯖꯣꯏꯟ ꯇꯧꯖꯔꯛꯀꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯆꯦ ꯇꯦꯁꯅ ꯅꯨꯄꯥꯔꯣ ꯍꯥꯏ ꯆꯦ ꯅꯨꯄꯤꯅꯦ ꯑꯗꯣ ꯑꯥꯔꯖꯦꯅ ꯑꯣꯖꯥ ꯀꯁꯥꯔ ꯅꯨꯡꯉꯥꯏꯔꯤꯅꯦ ꯑꯣꯖꯥꯗꯤ ꯍꯥꯏ ꯑꯗꯨꯒ ꯑꯣꯖꯥ ꯆꯠꯄꯤꯈ꯭ꯔꯕ꯭ꯔꯣ ꯑꯣꯖꯥ ꯅꯨꯡꯉꯥꯏꯕꯤꯔꯤꯕꯣ ꯑꯗꯨꯒ ꯆꯦ ꯇꯦꯁꯅ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯆꯦ ꯈꯪꯗꯦꯗ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯏꯆꯥꯅꯤꯅ ꯂꯩꯁꯤꯅꯤ ꯅꯥꯗ꯭ꯔ ꯌꯦꯛꯇ꯭ꯔꯒ ꯂꯣꯏꯔꯦ ꯅꯠꯇ꯭ꯔ ꯆꯦ ꯅꯥꯔ ꯌꯦꯛꯑꯗꯤ ꯀꯣꯛ ꯌꯥꯝ ꯁꯥꯏ ꯋꯥꯏꯇꯤꯒꯁꯤꯗꯤ ꯉꯥꯏꯍꯥꯛꯇꯪꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯦ ꯑꯟꯇꯤ ꯂꯥꯛꯑꯦ ꯑꯟꯇꯤ ꯂꯥꯛꯑꯦ ꯐꯨꯕ ꯑꯟꯇꯤ ꯂꯥꯛꯑꯦ ꯐꯨꯕ ꯆꯦꯜꯂꯛꯏ ꯆꯦ ꯑꯇꯣꯝꯕꯁꯦ ꯌꯥꯝ ꯁꯤꯡꯅꯕ꯭ꯔꯣ ꯑꯇꯣꯝꯕ ꯑꯣꯏꯕꯁꯦ ꯌꯥꯝ ꯁꯤꯡꯉꯤꯅꯦ ꯇꯧꯅꯨ ꯑꯗꯨ ꯄꯥꯏꯅꯨ ꯐꯠꯇꯕꯅꯤꯗꯣ ꯑꯗꯨꯒ ꯀꯁꯥꯔ ꯂꯥꯏꯞ ꯑꯣꯖꯥ ꯏꯕꯣꯍꯜ ꯅꯣꯡꯗꯥꯁꯦ ꯌꯦꯟ ꯊꯣꯡꯉꯒ ꯀꯩꯅꯣꯝ ꯇꯧꯅꯤꯡꯉꯤꯗ ꯍꯥꯏꯌꯦ ꯑꯗꯨꯒ ꯀꯩꯅꯣ ꯗꯥꯏꯕꯣꯜꯒꯤꯗ ꯂꯣꯏꯅ ꯔꯦꯗꯤꯃꯦꯗ ꯐꯪꯕꯅꯤ ꯀꯁꯥꯔ ꯂꯥꯏꯞ ꯑꯗꯨꯒ ꯆꯦ ꯇꯦꯁꯅ ꯑꯉꯥꯡ ꯌꯥꯝ ꯎꯍꯟꯒꯅꯨ ꯀꯣꯄꯤꯔꯥꯏꯠ ꯑꯣꯏꯕꯁꯨ ꯌꯥꯎꯕꯅꯤ ꯑꯣꯏꯃꯥ ꯀꯤꯖꯩꯀꯣ ꯑꯩ ꯏꯆꯥꯁꯤꯕꯨ ꯀꯣꯄꯤꯔꯥꯏꯠ ꯑꯣꯏꯒꯗ꯭ꯔꯅꯦ ꯆꯦ ꯎꯍꯜꯂꯔꯣꯏ ꯎꯍꯟꯗꯦꯀꯣ ꯑꯗꯨꯒ ꯀꯁꯥꯔ ꯂꯥꯏꯞꯅ ꯑꯣꯖꯥ ꯏꯕꯣꯍꯜ ꯊꯥꯒꯠꯆꯔꯤ ꯍꯥꯏ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯇꯨꯝꯃꯒ ꯏꯁꯩ ꯁꯛꯈꯔꯦ ꯀꯩꯒꯤ ꯏꯁꯩ ꯁꯛꯏꯅꯣ ꯑꯥꯔꯖꯦ ꯇꯨꯝꯃꯒ ꯆꯦ ꯁꯣꯔꯃꯥ ꯂꯥꯛꯑꯦ ꯁꯨꯁꯃꯤ ꯍꯦꯜꯂꯣ ꯍꯥꯏ ꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪꯕꯨ ꯅꯍꯥꯟꯁꯨ ꯑꯃꯨꯛꯇꯪ ꯎꯠꯂꯝꯃꯒ ꯃꯥꯡꯈꯤ ꯅꯨꯡꯁꯥ ꯁꯥꯔꯛꯑꯦꯅꯦ ꯅꯨꯡꯁꯥ ꯁꯥꯔꯛꯑꯦ ꯅꯨꯡꯁꯥ ꯁꯥꯔꯛꯑꯦ ꯍꯥꯏꯕ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯊꯔꯥꯅꯤ ꯍꯥꯏꯔꯒ ꯃꯈꯣꯡ ꯅꯥꯝꯃ ꯊꯥꯡꯒꯠꯂꯒ ꯈꯨꯔꯝꯈ꯭ꯔꯦ ꯆꯦ ꯁꯣꯔꯃꯥ ꯀꯔꯤ ꯍꯤꯟꯖꯥꯡ ꯍꯥꯎꯔꯛꯀꯦ ꯅꯪ ꯅꯍꯥꯟ ꯀꯔꯤꯒꯤꯅꯣ ꯑꯃꯈꯛꯇꯪꯒ ꯊꯥꯗꯔꯝꯃ ꯆꯦꯟꯈꯤꯗꯣ ꯍꯣꯏ ꯅꯪ ꯑꯗꯨꯒ ꯀꯥꯕ ꯌꯥꯗꯦ ꯑꯗꯨꯒꯗꯤ ꯀꯥꯕ ꯌꯥꯗꯦ ꯀꯨꯝꯗ꯭ꯔꯣ ꯑꯣꯏ ꯀꯕꯨꯇꯔꯗꯣ ꯑꯗꯨꯒ ꯂꯥꯛꯏ ꯌꯥꯏ ꯆꯪꯉꯅꯨ ꯇꯝ ꯆꯠꯈ꯭ꯔꯕꯣ ꯇꯝ ꯑꯦꯜꯕꯤ ꯍꯧꯕ ꯆꯠꯈ꯭ꯔꯕꯣ ꯑꯗꯨꯒ ꯀꯁꯥꯔ ꯂꯥꯏꯞꯅ ꯑꯣꯖꯥ ꯑꯥꯔꯖꯦ ꯀꯨꯏꯔꯦꯗ ꯍꯥꯏꯌꯦ ꯑꯗꯨꯒ
आरजेना करीनो ओजा कुइरेदा हाइसे हाय अदो कसालाइना नेने सुस्मिता कागिनोने हाय ओजा कसार ऐसु नोय द्वाइगिनी अदुगा नोय द्वाइगिनी ओ नंग ꯏꯅ ꯐꯨꯒꯤ ꯇꯥꯔꯦꯅꯦ ꯅꯪꯕꯣ ꯑꯗꯨꯏ ꯃꯅꯨꯡꯗ ꯍꯪꯉꯣꯏ ꯌꯥꯎꯔꯝꯃꯗꯤ ꯍꯪꯉꯣꯏ ꯌꯥꯎꯔꯝꯃꯗꯤ ꯍꯪꯉꯣꯏ ꯌꯥꯎꯔꯝꯃꯗꯤ ꯍꯪꯉꯣꯏ ꯌꯥꯎꯔꯝꯃꯗꯤ ꯑꯗꯨꯒ ꯆꯦ ꯁꯜꯃꯥꯟ ꯅꯍꯥꯟ ꯑꯩꯅ ꯀꯣꯃꯦꯟ ꯄꯤꯔꯤꯗꯨꯗꯤ ꯅꯪꯅ ꯎꯗꯅ ꯂꯩꯍꯧꯔꯦ ꯍꯥꯏ ꯑꯩꯅ ꯅꯪꯒꯤ ꯀꯣꯃꯦꯟ ꯑꯃꯈꯛꯇꯪ ꯁꯨꯁ ꯍꯥꯏꯕ ꯀꯩꯅꯣ ꯑꯗꯨꯝ ꯈꯛꯇꯪ ꯂꯩꯔꯒ ꯑꯇꯩ ꯀꯣꯃꯦꯟ ꯎꯔꯛꯇꯦꯅꯦ ꯑꯗꯨꯒ ꯆꯦ ꯁꯜꯃꯥꯟ ꯑꯥꯔꯖꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯀꯩ ꯏꯟꯖꯥꯡ ꯍꯥꯎꯔꯛꯏꯅꯣ ꯆꯦ ꯆꯦ ꯇꯦꯁ ꯋꯥꯔꯤ ꯂꯤꯔꯣ ꯗꯥꯏꯕꯣꯜ ꯆꯠꯈ꯭ꯔꯦ ꯑꯣꯖꯥ ꯀꯁꯥꯔꯅ ꯑꯣꯖꯥ ꯑꯥꯔꯖꯦ ꯆꯦꯅꯦꯜ ꯃꯥꯡꯉꯤ ꯍꯥꯏꯗꯣ ꯀꯃꯥꯏꯅꯅꯣ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯁꯜꯃꯥꯟꯅꯁꯨ ꯃꯤ ꯁꯤꯗꯗꯤ ꯉꯁꯤ ꯅꯣꯡ ꯆꯨꯏꯅꯦ ꯍꯥꯏ ꯑꯣ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯆꯦ ꯁꯤꯗ ꯆꯨꯗꯦ ꯁꯤꯒ ꯉꯁꯤ ꯑꯗꯨꯝ ꯌꯥꯝ ꯀꯟꯅꯁꯨ ꯁꯥꯗꯦ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤꯅꯤ ꯑꯗꯨꯒ ꯍꯨꯏ ꯂꯥꯛꯑꯕꯅꯤ ꯑꯗꯨ ꯀꯁꯥ ꯂꯥꯏꯕꯅ ꯑꯣꯖꯥ ꯏꯕꯣꯍꯜ ꯂꯥꯛꯑꯅꯤ ꯍꯥꯏ ꯑꯣꯖꯥ ꯏꯕꯣꯍꯜꯗꯣ ꯃꯥꯒꯤ ꯑꯦꯜꯕꯤ ꯍꯧꯅꯤꯒ ꯍꯥꯏꯐꯦꯠ ꯍꯥꯏꯔꯝꯃꯦ ꯑꯩꯉꯣꯟꯗ ꯑꯗꯨꯒ ꯆꯦ ꯇꯦꯁꯅ ꯃꯤ ꯁꯨꯔꯕꯣ ꯍꯥꯏ ꯆꯦ ꯃꯤꯁꯤ ꯁꯨꯕꯨ ꯁꯨꯗꯦ ꯂꯤꯛꯄꯨ ꯂꯤꯛꯊꯔꯦꯅꯦ ꯑꯣꯖꯥ ꯃꯥꯏꯕꯁꯨ ꯆꯠꯈ꯭ꯔꯦ ꯍꯩꯅꯧ ꯃꯄꯥꯟꯁꯨ ꯆꯠꯈ꯭ꯔꯦ ꯗꯥ ꯕꯤꯅꯣꯁꯨ ꯆꯠꯈ꯭ꯔꯦ ꯆꯠꯈꯤꯕ ꯃꯤꯒꯩ ꯂꯣꯏ ꯃꯃꯤꯡ ꯍꯥꯏꯔꯛꯑꯒꯦ ꯆꯦ ꯔꯥꯅꯤꯁꯨ ꯆꯠꯈ꯭ꯔꯦ ꯇꯝꯇꯝꯁꯨ ꯆꯠꯈ꯭ꯔꯦ ꯑꯥꯔꯖꯦꯗꯤ ꯂꯩꯔꯤꯕ ꯑꯗꯨꯒ ꯆꯦ ꯁꯣꯜꯃꯥꯅ ꯁꯒꯣꯜ ꯍꯋꯥꯏ ꯅꯪꯗꯤ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯑꯩꯗꯤ ꯊꯣꯡꯕꯕꯨꯗꯤ ꯀꯩꯅꯣ ꯊꯣꯡꯉꯦ ꯑꯩ ꯆꯥꯛ ꯆꯥꯗꯦ ꯉꯁꯤ ꯌꯦꯟ ꯊꯣꯡꯉꯦ ꯑꯌꯨꯛꯇ ꯈꯔ ꯆꯥꯏꯗꯣ ꯑꯩ ꯆꯥꯅꯤꯡꯗꯅ ꯆꯥꯗ꯭ꯔꯦ ꯍꯩ ꯆꯥꯆꯥꯅꯤ ꯁꯤ ꯍꯧꯒꯠꯂꯣ ꯁꯥꯟꯅꯧ ꯅꯪ ꯆꯄꯜ ꯇꯣꯡꯉꯨ ꯁꯦ ꯂꯧꯁꯤ ꯐꯠꯇꯦ ꯁꯥꯟꯅ ꯐꯠꯇꯦ ꯆꯥꯆꯥ ꯃꯈꯨꯠ ꯍꯥꯀꯠꯆꯔꯅꯤ ꯃꯣꯏ ꯗꯣꯒꯤꯅꯤ ꯏꯁꯤꯡ ꯊꯛꯄꯩꯅꯤ ꯁꯦ ꯑꯦ ꯅꯠꯇꯦ ꯇꯣꯡꯉꯣ ꯑꯩ ꯃꯤꯉꯣꯟ ꯄꯤꯊꯣꯛꯈ꯭ꯔꯒꯦ ꯑꯩ ꯄꯤꯊꯣꯛꯈ꯭ꯔꯅꯤ ꯀꯩ ꯃꯥꯜꯂꯤ ꯃꯥꯟꯗ꯭ꯔꯥ ꯑꯗꯨ ꯄꯥꯏꯅꯨ ꯑꯣꯖꯥ ꯀꯁꯥꯔ ꯋꯥꯏꯇꯤꯅ ꯔꯤꯃꯨꯚ ꯇꯧꯔꯤꯅꯤ ꯍꯥꯏ ꯑꯥꯔꯖꯦ ꯋꯥꯏꯇꯤꯅ ꯔꯤꯃꯨꯚ ꯇꯧꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯐꯪꯉꯦ ꯁꯣꯏꯗꯅ ꯔꯤꯃꯨꯚ ꯇꯧꯕꯅꯤ ꯍꯥꯏꯌꯦ ꯀꯁꯥꯔ ꯂꯥꯏꯐ ꯑꯗꯣ ꯀꯁꯥꯔ ꯂꯥꯏꯐꯅ ꯑꯣꯖꯥ ꯏꯕꯣꯍꯜ ꯑꯩꯗ ꯁꯞꯄꯣꯔꯠ ꯇꯧꯔꯤ ꯍꯥꯏ ꯑꯣꯀꯦ ꯑꯣ ꯑꯣꯖꯥ ꯀꯁꯥꯔꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯆꯠꯈꯤꯕꯀꯣ ꯇꯝꯅ ꯑꯗꯨꯒ ꯆꯦ ꯇꯦꯁꯅ ꯍꯪꯒꯥꯝ ꯃꯄꯥꯟꯗꯤ ꯍꯥꯏ ꯍꯪꯒꯥꯝ ꯃꯄꯥꯟꯗꯤ ꯍꯥꯏꯗꯤ ꯆꯦ ꯍꯪꯒꯥꯝ ꯅꯠꯇꯦ ꯆꯦ ꯇꯨ ꯆꯦ ꯌꯦꯡꯉꯨꯅꯦ ꯃꯊꯧ ꯂꯩꯇꯦ ꯑꯗꯨꯃꯥꯏꯅ ꯁꯤ ꯆꯦꯡꯒꯨꯞꯁꯤꯕꯨ ꯊꯥ ꯁꯥꯏꯅꯤ ꯃꯊꯛꯁꯤꯗ ꯁꯤ ꯊꯑꯣꯏꯅ ꯁꯤꯒꯤ ꯆꯦꯡꯒꯨꯞꯁꯦ ꯊꯥꯔꯤꯕ ꯑꯩꯈꯣꯏ ꯀꯩꯅꯣꯗꯨꯅꯦꯕ ꯆꯦꯡꯒꯨꯞ ꯑꯉꯥꯡꯕꯤꯗꯣ ꯐꯕꯨꯗꯤ ꯐꯖꯔꯦ ꯃꯥꯏꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯒ ꯑꯗꯨꯝ ꯍꯣꯡꯕꯅꯤꯅ ꯅꯣꯡꯕꯨ ꯐꯣꯏꯅꯒ ꯆꯥꯔꯨꯗꯦꯗ ꯃꯄꯨꯁꯤꯅ ꯑꯗꯨꯝ ꯊꯥꯖꯔꯤꯅꯤ ꯆꯦ ꯁꯨꯗꯣꯔꯦꯍꯦ ꯃꯤ 9 ꯉꯥꯏꯔꯦ ꯑꯝꯇꯪꯒ ꯂꯥꯛꯑꯗꯤ ꯁꯨꯔꯅꯤ ꯑꯗꯨꯒ ꯆꯦ ꯁꯣꯃꯥꯅ ꯀꯁꯥꯔ ꯂꯥꯏꯐ ꯅꯍꯥꯟꯒꯤ ꯕꯦꯜ ꯄꯥꯔꯇꯤꯗꯣ ꯕꯣꯟꯇꯦꯔꯥꯄꯨꯔꯒꯤ ꯅꯠꯇ꯭ꯔꯣ ꯍꯥꯏꯌꯦ ꯑꯗꯨꯒ ꯕꯣꯟꯇꯦꯔꯥꯄꯨꯔꯒꯤ ꯕꯦꯜ ꯄꯥꯔꯇꯤ ꯅꯠꯇ꯭ꯔꯥꯌꯦ ꯑꯗꯨꯒ ꯀꯁꯥꯔ ꯂꯥꯏꯐꯅ ꯀꯣꯛ ꯁꯥꯏꯅꯦ ꯑꯩꯉꯣꯟꯗꯁꯨ ꯇꯧꯔꯗꯤ ꯕꯦꯔꯥ ꯀꯥꯅꯤꯍꯦ ꯑꯗꯨꯗꯤ ꯍꯥꯏꯌꯦ ꯍꯣꯏ ꯇꯧꯗꯕ ꯑꯣꯏꯁꯅꯨ ꯀꯅꯥꯝꯇ ꯑꯗꯨꯒ ꯃꯌꯥꯝ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯄꯥꯏꯒꯗꯕꯀꯣ ꯑꯗꯨꯒ ꯅꯝꯃꯅ ꯂꯥꯛꯑꯦ ꯃꯌꯥꯝ ꯑꯩ ꯑꯃꯨꯛ ꯂꯥꯛꯑꯦ ꯍꯥꯏꯌꯦ ꯅꯪ ꯀꯥꯏ ꯆꯠꯂꯨꯏꯕ ꯀꯣꯃꯦꯟ ꯑꯃꯈꯛꯇꯪ ꯏꯔꯝꯃꯒ ꯑꯩꯅ ꯅꯪ ꯎꯗꯦ ꯍꯥꯏꯅ ꯑꯃꯨꯛ ꯍꯪꯉꯤꯕ ꯑꯗꯨꯒ ꯑꯟꯖꯅꯥꯅ ꯍꯥꯏꯌꯦ ꯃꯌꯥꯝ ꯑꯩ ꯑꯃꯨꯛ ꯂꯥꯛꯑꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯀꯁꯥꯔ ꯂꯥꯏꯐꯅ ꯅꯦꯅꯦ ꯁꯔꯃ ꯑꯃꯅꯤ ꯍꯥꯏ ꯑꯗꯨꯒ ꯑꯟꯖꯅꯥ ꯃꯣꯏꯔꯥꯡꯅ ꯍꯥꯏꯔꯦ ꯀꯁꯥꯔ ꯍꯥꯏ ꯑꯣ ꯅꯪꯒ ꯀꯁꯥꯔ ꯂꯥꯏꯐꯀ ꯂꯩꯅꯗꯕ꯭ꯔꯣ ꯂꯩꯅꯗ꯭ꯔꯗꯤ ꯂꯩꯅꯁꯜꯂꯣ ꯑꯣꯖꯥ ꯀꯁꯥꯔꯒꯤꯗꯤ ꯆꯦꯅꯦꯜ ꯑꯆꯧꯕꯅꯤ ꯑꯗꯨꯒ ꯗꯥꯀꯨꯝꯃꯅ ꯍꯩꯅꯧ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯠꯀꯦ ꯍꯥꯏ ꯑꯣ ꯁꯦ ꯗꯥꯕꯤꯅꯣꯅꯤ ꯗꯥꯕꯤꯅꯣꯗꯨꯗꯤ ꯑꯣꯖꯥ ꯃꯥꯏꯕ ꯍꯥꯏꯅ ꯑꯃꯈꯛ ꯑꯩꯒꯤ ꯃꯃꯥꯡꯗ ꯑꯦꯜꯕꯤꯗ ꯌꯥꯎꯔꯝꯕꯗꯨꯁꯨ ꯀꯩꯅꯣꯔꯣ ꯗꯥꯕꯤꯅꯣꯂꯣ ꯑꯣꯖꯥ ꯃꯥꯏꯕꯟ ꯌꯥꯎꯔꯝꯕꯗꯣ ꯗꯤꯜꯂꯤꯗ ꯂꯩ ꯀꯥꯏꯅ ꯍꯥꯏꯅ ꯀꯁꯥꯔꯒꯤꯅꯤ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯁꯅꯥꯇꯣꯝꯕ ꯍꯥꯏ ꯍꯦꯜꯂꯣ ꯑꯗꯨꯒ ꯗꯥꯀꯨꯃꯟ ꯑꯟꯖꯅꯥ ꯍꯥꯏ ꯑꯗꯨ ꯊꯨꯒꯥꯏꯔꯤꯅꯣ ꯁꯤꯂꯥ ꯑꯟꯖꯅꯥ ꯍꯥꯏ ꯇꯧꯔꯦ ꯑꯗꯨꯒ ꯅꯃ ꯂꯩꯔꯤꯕꯣ ꯑꯃꯨꯛꯀ ꯆꯠꯈ꯭ꯔꯕꯣ ꯑꯗꯨꯒ ꯀꯁꯥꯔ ꯂꯥꯏꯐꯅ ꯅꯦꯅꯦ ꯑꯟꯖꯅꯥ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯁꯣꯜꯃꯥꯅ ꯀꯁꯥꯔ
ꯂꯛꯈꯤꯅꯥꯔꯥꯟꯗꯣ ꯑꯩꯈꯣꯏ ꯌꯨꯝ ꯃꯅꯥꯛꯀꯤꯅꯤꯅꯦ ꯍꯥꯏꯌꯦ ꯕꯣꯟꯇꯦꯔꯥꯄꯨꯔꯒꯤ ꯂꯛꯈꯤꯅꯥꯔꯥꯟ ꯍꯥꯏꯗꯣ ꯃꯃꯤꯡ ꯇꯥꯔꯦ ꯑꯗꯨꯒ ꯗꯥꯏꯕꯣꯜꯅ ꯀꯁꯥꯔ ꯗꯟ 5 minutes ꯑꯇꯩ ꯄꯦꯟꯗꯤꯡ ꯍꯥꯏꯌꯦ ओके 5 minutes अतै पेंडिंग अतै कोना तौरो अदुगा दाइबोहना तलमा है अदुगा कइनो अमसना वाथी गायना कनानो नंसु वाथी पामबदि लाई नत्रो लाइक तौसनबिरमो अदुगा चे शर्माना पोहल है अदुगा चे तेसना अखोय चैनल से वाईटी ने सोइना मुथलदी अइदी अमु कौरकपा हैरो अइदी अमु कौरकपा हैरोइको है चेतेस आरजे लेके मोनो अदुगा को मैम लेसिदी आरजे न करी वाथीनो है अदुगा हंगदे नमना हारे मयाम अय अमु लाके हाय होय होय नमना ड्यूटी द्रो अदुगा कसा लाइन ओजा इबो हल थागा चरी एकोय पुनमक सपोर्ट तौमिनसिको हाय मयाम मेंगोंदा सुकर सपोर्ट तौबिउने कई नुमित 500 1k कादु यौदुइनोने 100k गदी तोखरोन ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯊꯣꯡ ꯃꯔꯝ ꯅꯥꯏꯗ꯭ꯔꯤ ꯑꯗꯨꯒ ꯀꯩꯅꯣ ꯁꯤꯅ ꯑꯩ ꯈꯪꯗꯦ ꯍꯥꯏꯒ ꯄꯤꯌꯥꯅꯥꯔꯣ ꯄꯤꯌꯥꯅꯥ ꯃꯥꯜꯂꯤ ꯄꯤꯌꯥꯅꯥ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯄꯤꯌꯥꯅꯥ ꯅꯪ ꯃꯁꯥꯡꯗ ꯐꯔꯕꯣ ꯇꯝꯅ ꯇꯜꯃꯥ ꯀꯨꯏꯂꯦꯍꯦ ꯎꯅꯗꯕ ꯍꯥꯏ ꯑꯗꯨꯒ ꯗꯥꯕꯤꯅꯅ ꯏꯇꯥꯎ ꯍꯥꯏꯒꯅꯣ ꯈꯔꯦ ꯑꯗꯨꯒ ꯑꯩ ꯃꯥꯏ ꯃꯃꯤꯡꯒꯤ ꯄꯥꯕꯨ ꯍꯩꯇꯦꯅꯦ ꯆꯨꯡꯆꯥꯡ ꯍꯥꯏ ꯄꯥ ꯇꯥꯔꯦ ꯑꯗꯨꯒ ꯃꯥꯅ ꯀꯩꯅꯣ ꯅꯨꯡꯁꯤꯅ ꯑꯃꯨꯛꯁꯨ ꯄꯤꯔꯛꯑꯦ ꯑꯗꯨꯒ ꯁꯤ ꯄꯤꯌꯥꯅꯥ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯀꯁꯥ ꯂꯥꯏꯅ ꯀꯥꯏꯗꯩꯅꯣꯅꯦ ꯆꯦꯅꯦꯜ ꯆꯥꯎꯖꯗꯦ ꯃꯌꯥꯝꯅ ꯄꯪꯆꯥꯎ ꯆꯥꯎꯍꯜꯂꯦ ꯍꯥꯏ ꯆꯥꯎꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯆꯥꯎꯕꯁꯨ ꯑꯣꯏꯔꯁꯅꯨ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯆꯥꯎꯃꯤꯟꯅꯅꯕ ꯑꯗꯣ ꯏꯁꯣꯔꯁꯤꯅ ꯑꯩꯉꯣꯟꯗꯁꯨ ꯈꯤꯇꯪ ꯁꯞꯄꯣꯔꯠ ꯇꯧꯔꯛꯑꯗꯤ ꯐꯅꯤ ꯑꯗꯨꯒ ꯗꯥꯏꯕꯣꯟ आरजे ब्रो कार्टूननी खंद्रिसे हाय अदुगा चेतेसना थुम मोरोक पुथोरओ हैनौ मेखाइगा चासी चेते ꯑꯩꯗꯤ ꯍꯩꯅꯧ ꯃꯦꯠꯄꯗꯣ ꯉꯁꯥꯏꯗꯩ ꯆꯥꯅꯤꯡꯉꯝꯃꯤꯅꯦ ꯑꯗꯨꯒ ꯑꯩ ꯈꯪꯗꯦ ꯑꯁꯤ ꯃꯤꯁꯦ ꯀꯅꯥꯅꯣꯁꯦ ꯅꯪ ꯄ꯭ꯔꯦꯔꯅꯥꯅꯤ ꯑꯩ ꯈꯪꯉꯤ ꯑꯗꯨꯒ ꯗꯥꯏꯕꯣꯟꯅ ꯍꯣꯏꯅꯦ ꯇꯜꯃꯥ ꯍꯥꯏꯌꯦ ꯄ꯭ꯔꯦꯔꯅꯥ ꯅꯪ ꯅꯥ ꯐꯔꯕꯣ कसा लाइन चाही 5 सूरे 10K हेनबा ngamdre हाय ओके इंटरेस्टिंग ओबा वीडियो थांगलो अदो अखोय मैमनसु दुम शेयर तौरा लोरे तौरो अदुगा कम्युनिटी दा अदु अइना मोनेटाइज तौद्रिङै सुमाइना ने मी चैनल अचौबा का शेयर तौबसे जादे हाइदुगने ngरang आरजे गिदुसु तौद्रिनेबा अदुगा एग्जाम थिनदि नुंगाइतेको अदुगा हाइदि अवाबदै फजन जादे अदुगा दुमाइना नहान अइना अमुका कइनोगी थांगलुबदो कसादाइ शेयर थांगलुबदो अदो मीन हाइरेबा दुमाइना थांगलकनु नंग मोनेटाइज ओइद्रिङैगिना अदुगैदुगा अइना तौदबनेबा आरजे ने इताव हाइगा नोखरे थमुने मचातोन थमु चेतेस मी 10 सुंगमद्रे मी का लोई सीग्रब खंगदे अदुगा दाकुमन इताव नोक्सी याय नो अदुगा कयवा कनानोमनी अइगी फोनदा कइदौखरगे हाय नंगी फोनदा कइदौखरगे अइ उमा अइ सीरे तौनु सना तौनु ममाला तौरकोन नंगी फोनदा कइदौखरगे अइ कमाय खंगदोनो नंग प्रेरनानी अइ खंगी कसा लाइना नेने शर्मा अइ मसक खंगब्रो हाय दुगा कसा लाइना चे शर्मा दा मसक खंगब्रो हाय दुगा आरजे मेटलगे हैनौ इताव हाय दुगा चे शर्माना कसा खंगदेने हाय अदो आरजे अइ अमतंग कइनोम हाइजगेको नोइना अतै एलबी दे चंगबदा कइनो अंजलि फंगना तासु अंजलि दो अइना अनहाइड तौरे नता हाइबु अइना माय वीडियो दबुदी कमेंट हनमनेबा अदो अइना अनहाइड तौरे नता हाइबुको अंजलि दो अइ साथीना नुंसिजैबा नुंगाइते नहानै मान हाइड तो लेबदो अदो सेमग्रबनी अदुगा चे शर्माना कसार खंगदेने हाय अदुगा कइनोना सी कइ हाइम पादोनो टेक्सु हाइदोरो नोखरे माना अदुगा दाइबोन होय कसार ब्रो हाय दाकुमन इताव हैनौदो मेलो हंदक लाक्लदी हाय अदुगा थैंक यू सो मच दाबिनोट नंगना
ꯁꯛꯇꯝ ꯍꯣꯡꯂꯒꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯦ ꯑꯗꯩꯗꯤ ꯁꯛꯇꯝ ꯍꯣꯡꯂꯒꯁꯨ ꯁꯞꯁꯀ꯭ꯔꯥꯏꯞꯁꯨ ꯇꯧꯔꯝꯃꯦ ꯂꯥꯏꯛꯁꯨ ꯇꯧꯔꯝꯃꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯗꯥꯏꯕꯣꯟꯅ ꯇꯜꯃꯥ ꯀꯦ ꯑꯦꯝ ꯁꯤ ꯀꯅꯥꯅꯣ ꯇꯜꯃꯥ ꯍꯥꯏꯁꯦ ꯑꯣ ꯆꯦ ꯁꯔꯃꯥꯗ ꯑꯗꯩꯗꯤ ꯀꯁꯥꯔ ꯂꯥꯏꯞꯅ ꯅꯦꯅꯦ ꯁꯔꯃꯥꯁꯦ ꯕꯣꯟ ꯇꯔꯥꯄꯨꯔ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤꯅꯤꯀꯣ ꯍꯥꯏꯌꯦ ꯆꯦ ꯁꯔꯃꯥꯅ ꯀꯁꯥꯔ ꯑꯩ ꯈꯨꯅꯤꯡ ꯊꯦꯛꯀꯤꯅꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯅꯦꯠ ꯌꯥꯗ꯭ꯔꯦ ꯍꯥꯏ ꯅꯦꯠ ꯑꯣ ꯗꯥꯕꯤꯅꯣꯠ ꯐꯣꯟ ꯂꯥꯛꯑꯝꯕꯩꯅꯦ ꯍꯧꯖꯤꯛ ꯌꯥꯔꯕꯣ ꯑꯗꯨꯒ ꯇꯝꯅ ꯑꯥꯔꯖꯦ ꯅꯣꯡ ꯆꯨꯔꯒ ꯂꯝꯕꯤ ꯄꯦꯜꯂꯗꯤ ꯊꯕꯛꯁꯦ ꯋꯥꯏ ꯁꯪꯉꯤ ꯋꯥꯏꯇꯤ ꯄꯥꯏꯕ ꯅꯨꯡꯉꯥꯏ ꯍꯥꯏ ꯅꯣꯡ ꯆꯨꯔꯣ ꯅꯣꯡ ꯆꯨꯔꯣ ꯅꯣꯡ ꯆꯨꯔꯣ ꯅꯣꯡ ꯆꯨꯔꯣ ꯇꯝꯅ ꯂꯩꯕ ꯃꯐꯝꯗ ꯅꯣꯡ ꯆꯨꯔꯣ ꯑꯗꯨꯒ ꯗꯥꯀꯨꯃꯅ ꯅꯦꯠ ꯌꯥꯔꯦ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯐꯣꯟ ꯂꯥꯛꯑꯝꯕꯩꯅꯦ ꯑꯗꯨꯒ ꯆꯦ ꯁꯔꯃꯥꯅ ꯄꯣꯍꯜ ꯁꯒꯣꯜ ꯍꯋꯥꯏ ꯅꯪꯗꯤ ꯍꯥꯏ ꯆꯦ ꯁꯣꯃꯥ ꯁꯤꯒꯩ ꯁꯒꯣꯜ ꯍꯋꯥꯏ ꯀꯦꯟꯇꯤꯟꯗꯩ ꯂꯧꯕꯗꯣ ꯐꯖꯅ ꯃꯨꯜꯂꯤꯕꯣ ꯃꯣꯏ ꯗꯨꯀꯥꯟꯗꯩ ꯍꯋꯥꯏꯗꯤ ꯈꯔ ꯃꯨꯟꯕ ꯋꯥꯠꯂꯦꯕꯀꯣ ꯑꯗꯨꯅ ꯍꯋꯥꯏꯗꯣ ꯀꯦꯟꯇꯤꯟꯗ ꯇꯥꯡꯁꯨ ꯇꯥꯡꯅ ꯂꯣꯏ ꯂꯧꯔꯦ ꯑꯗꯨꯅ ꯃꯨꯟꯕꯗꯤ ꯐꯖꯅ ꯃꯨꯜꯂꯦ ꯑꯗꯨꯒ ꯇꯝꯅ ꯃꯤ 10 ꯁꯨꯡꯁꯨ ꯁꯨꯗꯦ ꯑꯩ ꯋꯥꯠꯄꯨ ꯋꯥꯠꯈ꯭ꯔꯦ 3ꯇ ꯉꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯅꯥ ꯀꯅꯥꯕꯨ ꯆꯦꯜꯂꯤꯕ ꯑꯩ ꯑꯆꯦꯟꯕ ꯃꯃꯤꯡꯒ ꯑꯃꯨꯛꯀ ꯄꯥꯔꯛꯇ꯭ꯔꯣꯕꯅꯤ ꯑꯗꯨꯒ ꯆꯦ ꯇꯦꯁ ꯆꯦꯟꯈꯔꯦ ꯍꯥꯏꯅ ꯑꯃꯨꯛ ꯑꯥꯔꯖꯦꯅ ꯇꯝꯕ꯭ꯔꯣ ꯑꯗꯨꯅ ꯇꯥ ꯐꯒꯗ꯭ꯔꯣ ꯍꯥꯏ ꯃꯃꯥ ꯋꯥꯔꯦꯅ ꯈꯟꯕꯗ ꯇꯝꯅ ꯑꯩ ꯑꯂꯨ ꯁꯣꯛ ꯍꯥꯏ ꯑꯗꯨꯒ ꯀꯁꯥꯔ ꯂꯥꯏꯝꯅ ꯑꯣꯡ ꯀ꯭ꯂꯤꯡ ꯀ꯭ꯂꯥꯡ ꯁꯨ ꯃꯤ 10 ꯁꯨꯔꯣ ꯍꯥꯏ ꯗꯥꯀꯨꯃꯅ ꯃꯆꯥ ꯊꯣꯏ ꯊꯕꯛ ꯌꯥꯝ ꯀꯜꯂꯦ ꯈꯨꯀꯟ ꯑꯃꯅꯤ ꯑꯗꯨꯒ ꯆꯦ ꯇꯦꯁꯅ ꯏꯕꯣꯍꯜ ꯏꯃꯣꯏꯅꯨ ꯀꯧꯔꯛꯑꯣ 10 ꯁꯨꯅꯕ ꯍꯥꯏ ꯗꯥ ꯏꯕꯣꯍꯜ ꯍꯥꯏꯁꯨ ꯍꯥꯏꯅꯤ ꯏꯆꯦ ꯃꯣꯏꯅꯨꯗꯣ ꯑꯩꯗꯤ ꯃꯥꯏ ꯑꯦꯜꯕꯤꯗ ꯇꯠꯇꯅ ꯌꯥꯎꯋꯤ ꯃꯥꯗꯤ ꯁꯨꯡꯂꯥꯛ ꯂꯥꯛꯄꯤꯗꯦꯀꯣ ꯚꯤꯗꯤꯑꯣꯗꯁꯨ ꯂꯥꯛꯇꯦ ꯋꯥꯀꯠ ꯍꯧꯔꯒꯦ ꯑꯗꯨꯒ ꯗꯥꯏꯕꯣꯜꯅ ꯏꯃꯣꯏꯅꯨ ꯑꯦꯜꯕꯤ ꯊꯥꯔꯝꯈꯤꯅꯤ ꯍꯥꯏ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯍꯣꯏ ꯍꯥꯏꯒꯦ ꯁꯤꯁ ꯍꯥꯏ ꯑꯣꯀꯦ ꯑꯗꯨꯒ ꯇꯝꯅ ꯃꯤ 13 ꯁꯨꯔꯗꯤ ꯃꯟꯇ꯭ꯔ ꯇꯥꯛꯀꯗ꯭ꯔꯣ ꯁꯤꯁꯇꯔ ꯍꯥꯏ ꯑꯗꯨꯒ ꯇꯥꯛꯀꯅꯤ ꯑꯗꯨꯒ ꯆꯦꯇꯦꯁ ꯋꯥꯔꯤ ꯌꯥꯝ ꯈꯪꯕꯅꯦ ꯑꯗꯨꯒ ꯚꯤꯛꯇꯣꯔꯅ ꯀꯁꯥꯔ ꯍꯥꯏ ꯚꯤꯛꯇꯣꯔ ꯅꯪ ꯀꯅꯥꯏꯗ ꯀꯣꯏꯔꯨꯏꯕ ꯚꯤꯛꯇꯣꯔ ꯂꯩꯀꯥꯏ ꯌꯥꯝ ꯀꯣꯏꯅꯨꯀꯣ ꯇꯝꯅꯖꯔꯛꯀꯅꯤ ꯑꯗꯨꯒ ꯗꯥꯏꯕꯣꯜꯅ ꯚꯤꯛꯇꯣꯔ ꯍꯥꯏꯅ ꯍꯥꯏꯔꯒ ꯎꯗ ꯀꯨꯏꯔꯦ ꯑꯗꯣ ꯗꯥꯏꯕꯣꯜꯅ ꯁꯨꯁ ꯏꯁꯩ ꯃꯌꯦꯛ ꯏꯔꯛꯀꯦ ꯁꯛꯑꯣꯅ ꯇꯝ ꯑꯩ ꯏꯁꯩ ꯁꯛꯄ ꯍꯩꯇꯦ ꯄꯣꯛꯄꯗꯒꯤ ꯏꯁꯩꯗꯤ ꯌꯥꯝ ꯇꯥꯏ ꯑꯩ ꯏꯁꯩ ꯁꯛꯄ ꯍꯩꯇꯦ ꯑꯗꯨꯒ ꯀꯁꯥꯔ ꯂꯥꯏꯝꯅ ꯑꯣꯖꯥ ꯚꯤꯛꯇꯣꯔ ꯁꯟꯗꯥ ꯇꯥꯗꯣꯔꯦꯅꯦ ꯍꯥꯏ ꯑꯗꯨꯒ ꯚꯤꯛꯇꯣꯔꯅ ꯏꯕꯣꯍꯜ ꯍꯥꯏꯔꯒ ꯃꯥꯁꯨ ꯉꯛꯅ ꯌꯦꯡꯈꯔꯦ ꯑꯗꯨꯒ ꯗꯥꯏꯕꯣꯜꯅ ꯁꯒꯣꯜ ꯍꯋꯥꯏꯗꯤ ꯑꯩ ꯌꯥꯝꯅ ꯄꯥꯝꯃꯤ ꯍꯥꯏ ꯑꯗꯨꯒ ꯗꯥꯏꯕꯣꯜꯅ ꯚꯤꯛꯇꯣꯔ ꯑꯩ ꯇꯥꯄꯣꯠ ꯇꯧꯔꯛꯀꯦ ꯀꯣꯏꯆꯦꯟ ꯆꯦꯟꯒꯅꯨꯀꯣ ꯚꯤꯛꯇꯣꯔ ꯗꯥꯏꯕꯣꯜꯅ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯦ ꯀꯣꯏꯆꯦꯟ ꯆꯦꯟꯒꯅꯨ ꯍꯥꯏ ꯆꯦꯟꯕꯗꯤ ꯌꯥꯗꯦ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯁꯔꯃꯥꯅ ꯑꯣꯟ ꯍꯥꯏꯌꯦ ꯀꯣꯃꯦꯟꯒ ꯂꯩꯔꯝꯗꯦꯀꯣ ꯑꯩꯅ ꯂꯥꯛꯄꯗ ꯃꯤꯁꯨ ꯂꯣꯏ ꯆꯦꯜꯂꯝꯃꯦ ꯃꯤꯁꯨ 3 ꯈꯛꯇ ꯉꯥꯏꯔꯝꯃꯦ ꯑꯗꯨꯒ ꯚꯤꯛꯇꯣꯔꯅ ꯑꯣꯖꯥ ꯍꯣꯏꯅꯦ ꯀꯁꯥꯔ ꯍꯥꯏ ꯑꯥꯔꯖꯦꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯥꯔꯖꯦ ꯍꯩꯅꯧ ꯃꯦꯠꯄ ꯆꯥꯎꯔꯦ ꯃꯣꯔꯣꯛ ꯁꯥꯔꯦ ꯍꯩꯅꯧ ꯃꯆꯥ ꯐꯪꯉꯕ ꯆꯦ ꯑꯗꯨꯒ ꯍꯩꯅꯧ ꯃꯆꯥ ꯃꯦꯠꯄ ꯆꯥꯕ ꯍꯥꯎꯕ ꯃꯇꯝꯅꯤꯅꯦ ꯍꯧꯖꯤꯛꯁꯦ ꯑꯁ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯒꯨꯂꯤ 3ꯇꯪ ꯉꯥꯏꯈ꯭ꯔꯦꯅꯦ ꯆꯦ 10 ꯑꯩꯕꯨ 10 ꯈꯔ ꯏꯀꯥꯏꯔꯕ ꯈꯪꯗꯦ ꯁꯨꯕ ꯗꯥꯕꯤꯅꯣꯅ ꯀꯩꯅꯣ ꯔꯣꯀꯦꯠ ꯄꯥꯏꯔꯅꯤ ꯍꯥꯏ ꯔꯣꯀꯦꯠ ꯄꯥꯏꯒꯅꯨ ꯑꯗꯨꯒ ꯆꯦ ꯇꯦꯁꯅ ꯒꯨꯂꯤ 3ꯇꯪ ꯉꯥꯏꯔꯦ ꯒꯨꯂꯤ 3ꯇꯪ ꯉꯥꯏꯔꯦ ꯆꯦ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅꯦ ꯌꯥꯎꯕ ꯚꯤꯛꯇꯣꯔꯅ ꯀꯩ ꯍꯥꯏꯅꯣ ꯆꯟꯗꯦ ꯃꯤ ꯂꯥꯛꯄ ꯍꯥꯏ ꯚꯤꯛꯇꯣꯔ ꯀꯩ ꯍꯥꯏꯅꯣ ꯆꯟꯗꯦ ꯍꯥꯏꯗꯤ गुली नाय अर्जे भाई की रोको माइबो गुली चेतेस गुली से कमाई लाके गुली से कमाई लाक मैं खंग्रे ꯑꯗꯨꯅ ꯑꯩ ꯑꯃꯨꯛ ꯊꯥꯔꯣꯏꯒꯦꯅ ꯇꯧꯔꯦ ꯑꯗꯣ ꯑꯃꯨꯛꯁꯨ ꯊꯥꯗꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯑꯃꯨꯛ ꯊꯥꯔꯦ ꯒꯨꯂꯤ ꯅꯥꯏ ꯑꯗꯨꯒ ꯀꯁꯥ ꯂꯥꯏꯝꯅ ꯁꯤꯝꯕꯣꯜ ꯑꯃ ꯄꯤꯔꯛꯑꯦ ꯁꯤꯗꯤ ꯈꯪꯗ꯭ꯔꯦ ꯃꯆꯥꯊꯣꯟꯗꯨꯒꯅꯦ ꯂꯤꯟ ꯂꯩꯔꯝꯖꯅꯤ ꯊꯣꯛꯂꯣ ꯆꯦ ꯇꯦꯁꯅ ꯑꯩ ꯀꯣꯛ ꯆꯤꯛꯄꯤ ꯑꯣꯕꯤ ꯇꯧꯕ ꯉꯁꯤ ꯂꯦꯡꯕ ꯉꯝꯗꯦ ꯍꯥꯏꯌꯦ ꯑꯣ ꯆꯦ ꯅꯨꯡꯁꯥ ꯁꯥꯒꯠꯂꯛꯄꯩꯅꯤ ꯑꯣ ꯑꯥꯔ ꯑꯦꯁ ꯊꯛꯎ
ꯑꯣꯔꯦ ꯊꯛꯎ ꯀꯣꯛ ꯆꯤꯛꯄꯗꯨꯗꯤ ꯑꯗꯨꯝ ꯑꯉꯥꯡ ꯑꯃꯅ ꯅꯝꯍꯜꯂꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯉꯥꯛꯇꯪ ꯈꯟꯗꯣꯛꯑꯣ ꯏꯁꯩ ꯇꯥꯔꯒ ꯑꯗꯣ ꯒꯨꯂꯤ 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 ꯍꯥꯏ ꯇꯥꯕꯤꯅꯣꯅ ꯀꯧꯕꯗꯩ ꯒꯨꯂꯤ ꯑꯃꯈꯛ ꯂꯥꯛꯑꯦ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯒꯨꯂꯤ ꯒꯨꯂꯤ ꯍꯩ ꯏꯆꯥꯅꯤꯄꯥ ꯖꯒꯣꯏ ꯁꯥꯔꯤ ꯖꯒꯣꯏ ꯑꯣꯏꯅ ꯁꯥꯔꯣ ꯒꯨꯂꯤ ꯂꯥꯛꯅꯕ ꯖꯒꯣꯏ ꯁꯥꯔꯣꯁꯦ ꯁꯤ ꯖꯒꯣꯏ ꯁꯥꯔꯣ ꯒꯨꯂꯤ ꯂꯥꯛꯅꯕ ꯖꯒꯣꯏ ꯁꯥꯔꯣꯁꯦ ꯒꯨꯂꯤ ꯅꯪ ꯖꯒꯣꯏ ꯁꯥꯗꯣ ꯒꯨꯂꯤ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯁꯥꯔꯣ ꯖꯒꯣꯏ ꯁꯥꯔꯣ ꯆꯠꯇꯅ ꯖꯒꯣꯏ ꯁꯥꯔꯣꯁꯦ ꯁ꯭ꯋꯥꯏꯗ ꯊꯣꯛꯑꯒ ꯇꯧꯔꯁꯦ ꯁꯦ ꯑꯝꯇ ꯃꯉꯣꯟꯗ ꯁꯦꯂꯨꯠ ꯇꯧꯕ ꯌꯦꯡꯍꯜꯂꯛꯀꯦ ꯇꯧꯔꯣ ꯁꯦꯂꯨꯠ ꯇꯧꯔꯣ ꯁꯦꯂꯨꯠ ꯇꯧꯔꯣ ꯑꯃꯨꯛꯀ ꯇꯧꯔꯣ ꯑꯥꯗ ꯆꯠꯂꯒ ꯇꯧꯔꯣ ꯑꯥꯗ ꯆꯠꯂꯒ ꯇꯧꯔꯣ ꯌꯥꯔꯦ ꯇꯧꯔꯣ ꯁꯦꯂꯨꯠ ꯇꯧꯔꯣ ꯁꯦꯂꯨꯠ ꯑꯩꯁ ꯃꯌꯥꯝ ꯁꯦꯂꯨꯠ ꯇꯧꯏꯅꯤ ꯌꯦꯡꯉꯣ ꯑꯥꯔꯖꯦ ꯑꯩ ꯀꯣꯏꯀꯣ ꯑꯩ ꯍꯥꯟꯅꯩ ꯅꯠꯇ꯭ꯔꯕꯅꯤ ꯀꯣꯏꯔꯕꯅꯤ ꯍꯦꯟꯗꯤ ꯑꯩ ꯉꯁꯥꯏ ꯌꯥꯎꯔꯝꯃꯤꯗꯣ ꯎꯕ꯭ꯔꯥ ꯑꯩ ꯀꯣꯏ ꯆꯦ ꯃꯣꯃꯤꯒꯤꯗꯁꯨ ꯆꯠꯂꯤ ꯄꯤꯡꯀꯤꯒꯤꯗꯁꯨ ꯆꯠꯂꯤ ꯑꯗꯩꯗꯤ ꯖꯥꯃꯦ ꯃꯤ ꯄꯨꯝꯅꯃꯛꯀꯤꯗ ꯆꯠꯂꯤ ꯑꯅꯪꯕꯉꯩ ꯆꯠꯂꯤ ꯅꯪꯒꯤꯗ ꯉꯔꯥꯡ ꯅꯪꯍꯧꯗ꯭ꯔꯦ ꯅꯨꯡꯗꯥꯡꯒꯨꯝꯕ ꯊꯥꯔꯛꯑꯗꯤ ꯉꯝꯗꯦꯀꯣ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯃꯣꯕꯥꯏꯜ ꯄꯥꯏ ꯂꯩꯔꯗꯤ ꯃꯃꯥꯅ ꯃꯣꯕꯥꯏꯜ ꯄꯥꯏ ꯂꯩꯔꯗꯤ ꯀꯩꯅꯣ ꯇꯧꯔꯦꯕ ꯑꯉꯥꯡꯗꯣ ꯂꯥꯏꯔꯤꯛꯇ ꯌꯥꯝꯅ ꯑꯣꯟꯁꯤꯜꯂꯣ ꯍꯥꯏ ꯌꯥꯗꯦꯕ ꯑꯗꯣ ꯑꯃꯨꯛꯁꯨ ꯈꯜꯂꯦ ꯋꯥꯏ ꯅ ꯂꯨꯗꯦꯗ ꯍꯥꯏꯅ ꯑꯗꯨꯒ ꯁꯥꯏꯂꯦꯟ ꯒꯨꯂꯤ ꯑꯅ ꯑꯃ ꯂꯥꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯥꯁ ꯁꯥꯏꯂꯦꯟ ꯒꯨꯂꯤ ꯃꯁꯛ ꯐꯖꯩꯅꯦ ꯍꯥꯏꯌꯦ ꯃꯁꯛ ꯐꯖꯩ ꯑꯉꯥꯡꯁꯦꯔꯣ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯁꯥꯏꯂꯦꯟ ꯒꯨꯂꯤ ꯀꯅꯥꯅꯣ ꯁꯥꯏꯂꯦꯟ ꯒꯨꯂꯤꯁꯦ ꯖꯦꯁꯥ ꯑꯣꯏꯔꯁꯨ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯀꯆꯥꯂꯝꯅ ꯀꯅꯥꯅꯣ ꯂꯥꯏꯛ ꯇꯧꯗ꯭ꯔꯤꯗꯣ ꯌꯥꯡꯅ ꯇꯧꯁꯤꯜꯂꯨ ꯌꯥꯗ꯭ꯔꯥ ꯍꯥꯏ ꯑꯗꯨꯒ ꯇꯝꯅ ꯕꯤꯛꯇꯣꯔ ꯑꯩꯒꯤꯗꯤ 24 ꯃꯇꯨꯡꯗ ꯐꯤ ꯑꯣꯏꯅ ꯁꯨꯕꯤꯔꯣꯀꯣ ꯁꯔꯞ ꯍꯥꯞꯂꯒ ꯍꯥꯏ ꯐꯤ ꯑꯣꯏꯅ ꯁꯨꯕꯤꯔꯣꯏ ꯍꯣꯏ ꯑꯥꯗ ꯄꯨꯄꯨ ꯑꯃ ꯌꯦꯡꯉꯦ ꯄꯨꯄꯨ ꯑꯃ ꯌꯦꯡꯉꯦ ꯃꯣꯏ ꯑꯗꯩ ꯄꯨꯄꯨꯁꯦ ꯀꯤꯖꯩꯀꯣ ꯃꯣꯏ ꯑꯗꯩ ꯄꯨꯄꯨꯁꯦ ꯀꯤꯖꯩꯀꯣ ꯀꯤꯖꯩ ꯑꯥꯔꯖꯤ ꯑꯩ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯤ ꯐꯨꯜꯅꯤꯀꯣ ꯒꯣꯗ ꯄ꯭ꯔꯣꯃꯤꯁ ꯀꯁꯝꯁꯦ ꯑꯩꯁꯤꯒ ꯂꯩꯔꯤ ꯑꯩ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯑꯩ ꯐꯨꯜꯅꯤ ꯑꯗꯣ ꯐꯨꯜ ꯀꯩꯅꯣ ꯇꯧꯗ꯭ꯔꯁꯨꯅꯦ ꯗꯦꯁꯥ ꯃꯣꯏ ꯄꯨꯝꯅꯃꯛꯀꯤꯁꯨ ꯑꯩ ꯂꯣꯏꯅ ꯆꯦ ꯔꯣꯕꯤꯇꯥ ꯍꯣꯏ ꯆꯦ ꯑꯅꯨ ꯍꯣꯏꯒꯤ ꯆꯦ ꯃꯣꯃꯤꯇꯥꯒꯤꯁꯨ ꯆꯦ ꯃꯣꯃꯤꯇꯥꯒꯤ ꯈꯔ ꯊꯥꯗꯣꯛꯎꯔꯦꯀꯣ ꯑꯗꯣ ꯑꯩꯅ ꯌꯦꯡꯉꯦ ꯑꯗꯨꯁꯨ ꯑꯇꯣꯞꯄ ꯑꯥꯏꯗꯤꯗꯒꯤ ꯑꯗꯣ ꯑꯣꯟꯗ ꯊꯝꯃꯤ ꯌꯥꯝ ꯁꯥꯡꯁꯨ ꯆꯦ ꯔꯣꯕꯤꯇꯥꯒꯤ ꯑꯃ ꯅꯍꯥꯟ ꯃꯤꯅꯤꯠ 18ꯀꯤꯗꯣ ꯑꯩ ꯈꯥꯏꯕꯣꯛꯅ ꯌꯦꯡꯉ ꯑꯣꯟꯗ ꯊꯝꯃꯤ ꯃꯥꯒꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯗꯨꯒ ꯁꯥꯏꯂꯦꯟ ꯒꯨꯂꯤꯁꯦ ꯇꯥꯕꯤꯅꯣꯅꯦ ꯍꯩꯅꯧ ꯃꯦꯠꯄ ꯆꯥꯒꯦ ꯍꯥꯏ ꯍꯩꯅꯧ ꯃꯦꯠꯄ ꯆꯥꯁꯤ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯁꯤꯁ ꯑꯉꯥꯡꯗꯣ ꯌꯦꯡꯉꯨꯀꯣ ꯌꯥꯝ ꯀꯤꯖꯩ ꯌꯦꯡꯉꯤ ꯑꯩ ꯃꯅꯥꯛꯇ ꯂꯩ ꯑꯗꯨꯒ ꯇꯝꯅ ꯅꯣꯡꯃꯩ ꯄꯥꯏꯗ꯭ꯔꯗꯤ ꯒꯨꯂꯤ ꯂꯥꯛꯇꯕ ꯍꯥꯏꯌꯦ ꯑꯣꯔꯤꯖꯤꯅꯦꯜꯗꯣ ꯄꯨꯔꯛꯑꯁꯤꯔꯥ ꯍꯥꯏꯈ꯭ꯔꯁꯤꯔ ꯅꯪ ꯄꯨꯡ ꯀꯌꯥꯗꯒꯤ ꯍꯧꯗꯣꯏꯅꯣ ꯑꯩꯅ ꯊꯥꯖꯟꯗꯅ ꯇꯝ ꯊꯥꯕ ꯉꯝꯗꯗꯅ ꯂꯩꯔꯦ ꯅꯠꯇ꯭ꯔꯥ ꯆꯨꯁ ꯑꯩ ꯚꯤꯗꯤꯑꯣꯗꯣ ꯀꯣꯃꯦꯜ ꯗꯥꯏꯕꯣꯜ ꯀꯩ ꯍꯥꯏꯅꯣꯕꯁꯦ ꯀꯣꯃꯦꯟ ꯀꯪꯈꯜꯂꯝꯃꯨꯀꯣ ꯍꯥꯏꯗꯤ ꯀꯣꯃꯦꯟ ꯊꯝꯃꯝꯃꯨꯀꯣ ꯍꯥꯏꯔꯣ ꯍꯣꯏ ꯗꯥꯏꯕꯣꯜ ꯏꯃꯥ ꯍꯩꯗꯣꯛꯀꯅꯨ ꯁꯅꯥ ꯍꯩꯗꯣꯛꯀꯅꯨ ꯍꯩꯗꯣꯛꯑꯗꯤ ꯅꯪ ꯂꯦꯞꯄ ꯌꯥꯔꯣꯏ ꯆꯣꯠꯂꯅꯤ ꯗꯥꯕꯤꯅꯣ ꯀꯛꯀꯅꯨ ꯆꯦ ꯇꯦꯁ ꯃꯤ 10 ꯁꯨꯔꯦ ꯆꯦ ꯇꯦꯁ ꯂꯩꯕ꯭ꯔꯣ ꯃꯤ 10 ꯁꯨꯔꯦ ꯗꯥꯏꯕꯣꯜ ꯆꯦ ꯇꯦꯁ ꯀꯧ ꯗꯥꯕꯤꯅꯣꯠ ꯀꯞꯈ꯭ꯔꯦ ꯀꯞꯀꯅꯨ ꯃꯤ 10 ꯁꯨꯔꯦ ꯑꯗꯨꯒ ꯀꯣꯃꯦꯟ ꯀꯥꯏꯅꯣꯅꯦ ꯍꯥꯏꯌꯦ ꯀꯣꯃꯦꯟ ꯏꯔꯒꯅꯤ ꯀꯣꯃꯦꯟ ꯂꯩꯗꯣꯏꯁꯦ ꯑꯩꯅ ꯀꯃꯥꯏꯅ ꯏꯗꯣꯔꯤ ꯚꯤꯛꯇꯣꯔꯁꯦ ꯑꯃꯨꯛ ꯆꯦꯟꯈꯔꯦ ꯚꯤꯛꯇꯣꯔ ꯃꯈꯣꯡꯒ ꯂꯣꯏ ꯇꯦꯛꯆꯔꯅꯤ ꯆꯦꯟꯕ ꯌꯥꯝ ꯀꯜꯂꯦ ꯑꯗꯨꯒ ꯁꯥꯏꯂꯦꯟ ꯂꯥꯏꯚ ꯊꯥꯕꯁꯦ ꯐꯣꯟ 2 ꯄꯥꯏꯒꯗꯃꯤ ꯍꯥꯏꯌꯦ ꯍꯣꯏ ꯗꯥꯕꯤꯅꯣꯠ ꯑꯩꯒꯤ ꯐꯣꯟꯗꯣ ꯑꯩꯒꯤ ꯏꯆꯥꯅꯤꯄꯥ ꯃꯁꯛ ꯐꯖꯕꯁꯤꯅ ꯂꯪꯊꯗꯅꯀꯣ ꯁꯤꯒꯤ 4th ꯐ꯭ꯂꯣꯔꯁꯤꯗꯒꯤ ꯂꯪꯊꯗꯅ ꯃꯈꯥꯗ ꯐꯣꯟ 2 ꯈꯛ ꯂꯩꯔꯝꯕꯗꯣ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ
ꯆꯦ ꯁꯜꯃꯥꯅ ꯄꯣꯍꯜ ꯂꯥꯏꯚ ꯊꯥꯗꯣꯏꯔꯣ ꯍꯥꯏꯌꯦ ꯊꯥꯅꯤꯗꯤ ꯍꯥꯏꯕꯅꯤ ꯆꯦ ꯑꯗꯣ ꯁꯨꯁ ꯂꯣꯏꯔꯒ ꯅꯣꯡ ꯆꯨꯗ꯭ꯔꯗꯤ ꯊꯥꯅꯤ ꯍꯥꯏꯌꯦ ꯗꯥꯏꯕꯣꯜ ꯊꯥꯍꯣꯏ ꯅꯨꯡꯗꯥꯡ ꯑꯣꯏꯔꯁꯨ ꯅꯪꯒꯤ ꯀꯩꯅꯣꯁꯤꯡꯗꯨꯒ ꯖꯥꯀꯤꯔ ꯍꯨꯁꯦꯟꯁꯤꯡꯗꯨꯒ ꯑꯗꯨꯒ ꯁꯥꯔ ꯂꯥꯏꯅ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯇꯧ ꯃꯤ 10 ꯁꯨꯕꯒꯤ ꯍꯥꯏꯌꯦ ꯁꯨꯗ꯭ꯔꯦ ꯀꯁꯥ ꯂꯥꯏꯚ ꯆꯦꯟꯈꯔꯦ ꯑꯃꯨꯛ ꯑꯃꯨꯛ ꯂꯩꯅꯤꯡꯗ ꯃꯥꯜꯂꯦ ꯑꯗꯨꯒ ꯆꯦꯇꯦꯁꯅ ꯁꯨꯔꯕ ꯑꯩ ꯉꯥꯏꯍꯥꯛ ꯃꯤꯡ ꯑꯣꯟꯊꯣꯛꯎꯔꯦ ꯍꯥꯏꯌꯦ ꯑꯣꯀꯦ ꯑꯠꯁꯥ ꯁꯥꯏꯂꯦꯟ ꯒꯨꯂꯤꯗꯣ ꯑꯗꯨꯒ ꯁꯨꯗ꯭ꯔꯦ ꯆꯦ ꯁꯨꯔꯝꯃꯦ ꯑꯃꯨꯛꯀ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯄꯤꯡꯀꯤꯒꯤ ꯑꯦꯜꯕꯤ ꯈꯨꯊꯥꯅ ꯃꯑꯣꯡ ꯑꯃꯅꯤꯕꯣ ꯍꯥꯏ ꯄꯤꯡꯀꯤꯅ ꯀꯃꯥꯏꯅ ꯊꯥꯒꯦ ꯁꯥꯏꯂꯦꯟ ꯊꯥꯕꯗꯣ ꯑꯗꯨꯒ ꯕꯤꯛꯇꯣꯔꯅ ꯆꯦꯟꯗꯦ ꯏꯕꯣ ꯍꯜ ꯍꯥꯏ ꯕꯤꯛꯇꯣꯔ ꯅꯪ ꯌꯥꯝ ꯆꯦꯟꯖꯅꯨꯀꯣ ꯅꯈꯣꯡꯒ ꯇꯦꯛꯆꯅꯤ ꯑꯗꯣ ꯌꯥꯝ ꯆꯦꯟꯕꯅꯦ ꯅꯪꯉꯔꯣꯏ ꯅꯪꯉꯔꯣꯏ ꯆꯦꯟꯕꯗꯣ ꯐꯠꯇꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯆꯦꯟꯕꯗꯨꯅꯤ ꯇꯤꯡꯈꯠꯅ ꯆꯦꯜꯂꯨꯔꯒ ꯀꯞꯅꯔꯤꯗꯣ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯅꯣꯡ ꯆꯨꯔꯛꯂꯦ ꯁꯤꯒ ꯍꯥꯏꯌꯦ ꯑꯁ ꯑꯩꯈꯣꯏ ꯆꯦ ꯁꯣꯝꯗ ꯆꯨꯔꯛꯑꯗꯤ ꯐꯅꯤ ꯆꯦ ꯁꯜꯃꯥꯅ ꯑꯥꯔꯖꯦ ꯑꯗꯨꯒꯁꯨ ꯅꯣꯡ ꯆꯨꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯒ ꯗꯥꯏꯕꯣꯜꯅ ꯕꯤꯛꯇꯣꯔ ꯂꯩꯔꯝꯃꯤꯅꯦ ꯈꯨꯝꯗꯕꯗꯨꯒ ꯊꯤꯔꯤꯃꯤ ꯍꯥꯏ ꯑꯗꯨꯒ ꯗꯥꯏꯕꯣꯜꯅ ꯑꯣꯏꯃꯥ ꯑꯉꯥꯡꯗꯣ ꯍꯥꯏ ꯑꯣ ꯃꯆꯥꯇꯣꯟ ꯑꯉꯥꯡꯁꯦ ꯁꯦꯟꯅꯕ ꯈꯔ ꯋꯥꯏ ꯗꯥꯏꯕꯣꯜ ꯍꯧꯖꯤꯛ ꯈꯔ ꯄꯤꯛꯏꯕꯅꯤꯅ ꯁꯥꯟꯅꯔꯤꯕ ꯑꯗꯣ ꯃꯌꯥꯝꯕꯒ ꯂꯩꯔꯗꯤ ꯑꯗꯨꯝ ꯁꯥꯟꯅꯩꯕ ꯃꯣꯏ ꯑꯅꯤ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯊꯥꯔꯅꯤ ꯍꯥꯏ ꯑꯗꯨꯒ ꯆꯦꯇꯦꯁꯅ ꯐꯣꯟ ꯑꯅꯤ ꯄꯥꯏꯔꯒ ꯂꯥꯛꯄꯤꯔꯤꯕ ꯆꯦꯅꯦꯜꯁꯤꯡꯒꯤ ꯚꯤꯗꯤꯑꯣꯗ ꯂꯥꯏꯛ ꯀꯣꯃꯦꯟ ꯇꯧꯕꯤꯒꯗꯕꯅꯤ ꯍꯥꯏ ꯑꯣꯀꯦ ꯆꯦ ꯑꯗꯣ ꯀꯩꯅꯣ ꯂꯥꯛꯄꯤꯔꯤꯕ ꯆꯦꯅꯦꯜꯁꯤꯡꯗꯣ ꯑꯩ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯣꯏ ꯍꯣꯏ ꯆꯦ ꯇꯧꯒꯦ ꯆꯦ ꯑꯩꯒꯤ ꯅꯪꯒꯤꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯗꯥꯕꯤꯅꯣꯠꯅ ꯀꯞ ꯅꯣꯛ ꯅꯣꯛꯈ꯭ꯔꯦ ꯕꯤꯛꯇꯣꯔꯅ ꯕ꯭ꯂꯨ ꯄꯤꯔꯛꯑꯣ ꯍꯥꯏ ꯕꯤꯛꯇꯣꯔ ꯕ꯭ꯂꯨ ꯄꯤꯔꯛꯑꯣ ꯕꯤꯛꯇꯣꯔ ꯕ꯭ꯂꯨ ꯄꯤꯔꯕꯅꯤ ꯃꯆꯥꯇꯣꯟ ꯁꯤ ꯃꯃꯥꯏ ꯍꯥꯀꯠꯆꯔꯅꯤ ꯑꯗꯨꯒ ꯀꯁꯥ ꯂꯥꯏꯟ ꯑꯩ ꯅꯨꯡꯗꯥꯡꯒꯤ ꯉꯥ ꯈꯤꯇ ꯂꯧꯈꯤꯒꯦ ꯋꯥꯔꯧꯅꯨꯀꯣ ꯅꯦꯅꯦ ꯁꯨꯁꯃꯤꯇꯥ ꯍꯣꯏ ꯍꯣꯏ ꯀꯁꯥ ꯂꯥꯏꯚ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯀꯨꯏꯅ ꯌꯥꯎꯕꯤꯔꯝꯕꯒꯤ ꯀꯩꯒꯤ ꯋꯥꯔꯧꯗꯣꯏꯅꯣ ꯋꯥꯔꯧꯗꯦꯗ ꯂꯧꯊꯣꯛꯎꯔꯣ ꯑꯗꯨꯒꯗꯤ ꯁꯟꯗꯥ ꯇꯥꯗꯣꯏ ꯇꯧꯔꯝꯃꯅꯤ ꯐꯠꯇꯕꯅꯤ ꯃꯆꯥꯇꯣꯟ ꯁꯦ ꯐꯠꯇꯕꯅꯤ ꯄꯥꯏꯅꯨ ꯑꯗꯨꯒ ꯑꯩꯁꯨ ꯀꯩꯅꯣ ꯇꯧꯔꯅꯤꯗ ꯄꯨꯡ 1:30 ꯑꯣꯏꯔꯗꯤ ꯃꯤ ꯂꯥꯛ ꯑꯗꯨꯒ ꯗꯥꯀꯨꯃꯟꯅ ꯑꯣꯟ ꯍꯥꯏꯔꯦ ꯑꯗꯨꯒ ꯆꯦꯇꯦꯁꯅ ꯑꯦꯜꯕꯤ ꯊꯥꯕ ꯃꯇꯝꯗ ꯍꯥꯏ ꯍꯣꯏ ꯆꯦ ꯑꯩꯒꯤ ꯂꯩꯇꯕꯅꯤꯅ ꯇꯧꯕꯅꯤ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯑꯣꯖꯥ ꯀꯁꯥꯔ ꯕꯥꯏ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯣꯖꯥ ꯀꯁꯥꯔꯕꯨ ꯗꯥꯏꯕꯣꯜꯅ ꯁꯨꯆꯤ ꯍꯥꯏꯔꯒ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯆꯦꯇꯦꯁꯅ ꯑꯩꯗꯤ ꯑꯦꯜꯕꯤꯒ ꯊꯥꯔꯔꯣꯏ ꯍꯥꯏ ꯆꯦ ꯊꯥꯎꯍꯦ ꯅꯪ ꯑꯦꯜꯕꯤꯗꯣ ꯅꯨꯡꯉꯥꯏꯍꯦ ꯑꯩ ꯂꯥꯛꯏꯗꯨꯗꯤ ꯊꯥꯎ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯊꯥꯎ ꯃꯌꯥꯝ ꯊꯥꯅꯩꯁꯤꯗꯤ ꯑꯗꯨꯒ ꯗꯥꯏꯕꯣꯜꯅ ꯕꯥꯏ ꯀꯁꯥꯔ ꯍꯥꯏ ꯆꯦ ꯁꯣꯁꯃꯥꯅ ꯁꯨꯁꯃꯤ ꯅꯪꯒꯤ ꯑꯉꯥꯡꯁꯦ ꯆꯍꯤ ꯀꯌꯥ ꯐꯥꯔꯒꯦ ꯆꯦ ꯍꯟꯗꯛ ꯖꯨꯂꯥꯏꯗ ꯆꯍꯤ 2 ꯐꯥꯗꯣꯏꯕ ꯃꯁꯤ ꯂꯝ ꯍꯦꯟꯕꯁꯤ ꯌꯦꯡꯉꯨ ꯃꯈꯣꯡꯒ ꯍꯥꯡꯉꯨꯔꯦ ꯃꯇꯣꯝꯇ ꯍꯩ ꯁꯤ ꯂꯥꯎ ꯆꯠꯂꯣ ꯐꯨ ꯇꯥꯔꯦ ꯑꯟꯇꯤ ꯂꯥꯛꯑꯗꯤ ꯐꯨ ꯇꯥꯔꯦ ꯆꯍꯤ 2 ꯐꯥꯗꯣꯔꯦ ꯆꯦ ꯖꯨꯂꯥꯏꯗ ꯆꯄꯜ ꯇꯣꯡꯉꯣ ꯅꯪ ꯃꯈꯣꯡ ꯑꯃꯨꯛꯀ ꯃꯣꯠꯂꯅꯤ ꯅꯪ ꯍꯥꯝꯃꯦ ꯐꯖꯔꯦ ꯅꯪ ꯃꯈꯣꯡꯗꯣ ꯐꯖꯔꯦ ꯍꯧꯖꯤꯛ ꯃꯣꯠꯂꯅꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯩ ꯆꯠꯂꯦ ꯍꯣꯏ ꯌꯥꯡꯉꯣꯀꯣ ꯆꯦ ꯍꯦꯂꯥꯖꯥꯗꯤꯅꯦ ꯅꯪꯕꯨ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯇꯣꯝꯕꯁꯤꯡꯁꯦ ꯈꯔ ꯇꯧꯅꯕ꯭ꯔꯥ ꯍꯥꯏꯅ ꯃꯌꯥꯝꯕꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯦꯕꯀꯣ ꯑꯁ ꯃꯁꯤ ꯍꯦꯂꯥ ꯅꯠꯇꯦ ꯊꯧ ꯌꯧꯅ ꯆꯣꯠꯂꯦ ꯁꯤꯗ ꯂꯥꯛꯑꯣ ꯑꯩ ꯆꯠꯂꯦ ꯑꯩ ꯃꯈꯥꯗ ꯆꯠꯂꯦ ꯂꯥꯛꯑꯣ ꯑꯩ ꯃꯈꯥ ꯆꯠꯂꯦ ꯗꯗꯥ ꯂꯧ ꯆꯠꯂꯦ ꯑꯗꯨꯒꯩꯗꯣ ꯂꯤꯟ ꯑꯃ ꯆꯪꯈ꯭ꯔꯕꯅꯤ ꯑꯩ ꯀꯤꯖꯩ ꯂꯤꯟ ꯑꯃ ꯆꯪꯈ꯭ꯔꯕꯅꯤ ꯑꯩ ꯀꯤꯖꯩ ꯂꯤꯟ ꯑꯃ ꯆꯪꯉꯤꯅꯤ ꯈꯪꯕ꯭ꯔꯥ ꯂꯤꯟ ꯑꯃ ꯆꯪꯉꯤꯕꯅꯤ ꯑꯗꯨꯒ ꯄꯥꯏꯞ ꯃꯅꯨꯡꯗꯨꯒ ꯑꯩ ꯀꯤꯖꯩꯌꯦꯕ ꯆꯦꯇꯦꯁꯅ ꯆꯍꯤ 2ꯗ ꯌꯥꯝ ꯆꯥꯎꯔꯤꯀꯣ ꯍꯥꯏ ꯀꯥꯏꯗꯩꯅꯣꯅꯦ ꯆꯦ ꯀꯩꯅꯣ ꯇꯧꯗꯗꯅ ꯃꯤ ꯌꯨꯝ ꯂꯣꯟꯗꯩ ꯃꯤꯅ ꯑꯃꯨꯛ ꯑꯉꯥꯡꯗꯣ ꯆꯥꯎꯗ꯭ꯔꯦ ꯄꯤꯇ꯭ꯔꯨ ꯄꯤꯑꯦꯅ ꯅꯍꯥꯟ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯨꯏꯅꯤ ꯑꯉꯥꯡ ꯑꯅꯤꯃꯛ ꯀꯔꯤꯝ ꯆꯥꯗ꯭ꯔꯤꯕꯀꯣ ꯑꯗꯣ ꯆꯍꯤ 2ꯕꯨꯗꯤ ꯐꯥꯗ꯭ꯔꯤꯕ
ꯀꯩꯅꯣꯗ ꯖꯨꯂꯥꯏꯗ ꯐꯥꯗꯣꯏꯅꯦ ꯑꯗꯨꯒ ꯗꯥꯏꯕꯣꯜꯅ ꯁꯨꯁꯃꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯗꯥꯏꯕꯣꯜ ꯆꯠꯂꯣ ꯆꯠꯂꯣ ꯅꯪꯒꯤꯗꯣ ꯍꯧꯅꯦ ꯑꯩꯁꯨ ꯍꯧꯔꯣ ꯑꯩꯁꯨ ꯂꯥꯛꯀꯦ ꯁꯥꯎꯅꯨꯀꯣ ꯗꯥꯏꯕꯣꯜ ꯑꯗꯨꯒ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯆꯩ ꯆꯥ ꯇꯥꯔꯦ ꯂꯥꯛꯑꯣ ꯖꯥꯔꯦ ꯄꯦꯜꯂꯕ ꯍꯤꯟꯗꯤ ꯌꯥꯔꯦꯕ ꯍꯥꯝꯃꯦꯗꯅ ꯍꯥꯝꯃꯦ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯥꯝꯃꯦꯗꯅ ꯑꯩꯈꯣꯏ ꯆꯥ ꯊꯛꯎꯁꯤ ꯂꯥꯛꯑꯣ ꯆꯥ ꯊꯛꯎꯁꯤ ꯂꯥꯛꯑꯣ ꯇꯟ ꯍꯧꯔꯒ ꯆꯥ ꯊꯛꯎꯁꯤ ꯑꯣꯏ ओ कबूतर लाए कबूतर लाए कबूतर 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 हाँ कबूतर चुप चुप ꯍꯣꯏ ꯑꯗꯨ ꯁꯤꯒꯩ ꯀꯕꯨꯇꯔꯅꯤ ꯂꯥꯛꯏꯁꯦ ꯁꯤꯒꯩ ꯀꯕꯨꯇꯔꯁꯦ ꯎꯕ꯭ꯔꯁꯦ ꯑꯩ ꯑꯃ ꯄꯥꯒꯦꯀꯣ ꯑꯗꯨꯒꯅꯦ ꯑꯥꯔꯖꯦ ꯍꯥꯏꯕ ꯑꯪꯀꯜꯗꯨꯅ ꯍꯥꯏꯕ ꯇꯝꯕ꯭ꯔꯣ ꯕꯥꯏ ꯍꯥꯏ ꯑꯗꯨꯒ ꯇꯝꯅ ꯃꯌꯥꯝ ꯑꯩ ꯆꯠꯂꯦ ꯅꯣꯡ ꯆꯨꯗ꯭ꯔꯤꯉꯩꯗ ꯍꯣꯏ ꯍꯣꯏ ꯇꯝ ꯍꯧꯒꯠꯂꯣ ꯑꯩꯁꯨ ꯂꯥꯛꯀꯦ ꯑꯗꯨꯒ ꯆꯦ ꯇꯦꯁꯅ 1 hour ꯐꯥꯔꯕ ꯆꯦ 1 hourꯕꯨꯗꯤ ꯐꯥꯔꯦꯅꯦ ꯑꯥꯔꯖꯦ ꯀꯩꯅꯣ ꯇꯨꯝꯃꯤꯔ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯁꯨꯁꯃꯤ ꯑꯉꯥꯡꯒꯤ ꯌꯥꯝꯅ ꯂꯦꯡꯕ ꯂꯥꯡꯅꯕ ꯋꯥꯕ ꯇꯟꯖꯥꯅꯤ ꯍꯧꯖꯤꯛꯁꯦ ꯑꯁ ꯆꯦ ꯍꯥꯏꯔ ꯀꯥꯟꯅꯗꯦ ꯑꯗꯨꯒꯅꯦ ꯖꯤꯠꯁꯨ ꯌꯥꯝ ꯀꯜꯂꯦꯕꯀꯣ ꯃꯄꯥ ꯍꯣꯏ ꯃꯌꯥꯝꯕ ꯍꯣꯏ ꯂꯩꯔꯒꯗꯤ ꯀꯩꯁꯨ ꯇꯧꯗꯦꯕ ꯑꯩꯒ ꯃꯥꯒꯇ ꯂꯩꯔꯒꯗꯤꯅꯦ ꯑꯗꯨꯝ ꯅꯤꯡꯉꯥꯏ ꯂꯩ ꯍꯥꯏꯖꯥꯏꯕꯣ ꯑꯗꯣ ꯃꯄꯥ ꯍꯣꯏ ꯃꯌꯥꯝꯕ ꯍꯣꯏ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯁꯥꯟꯅ ꯂꯩꯕ ꯑꯗꯨꯒ ꯃꯥꯅ ꯄꯣꯍꯜ ꯉꯥꯏꯈꯣꯛꯑꯣ ꯍꯥꯏ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯑꯣꯟ ꯍꯥꯏꯔꯦ ꯑꯗꯣ ꯑꯥꯔꯖꯦꯟ ꯏꯇꯥꯎ ꯍꯥꯏꯔꯒ ꯖꯣꯒꯥ ꯁꯥꯟꯅꯈꯔꯦ ꯑꯗꯩꯗꯤ ꯗꯥꯕꯤꯅꯣꯅ ꯑꯣꯟ ꯍꯥꯏꯌꯦ ꯑꯗꯣ ꯗꯥꯈꯨꯃꯟꯅ ꯏꯇꯥꯎ ꯗꯥꯟꯁ ꯍꯥꯏ ꯗꯥꯈꯨꯃꯟꯒꯤꯗꯤ ꯀꯩꯅꯣ ꯇꯧꯕ꯭ꯔꯣ ꯑꯦꯜꯕꯤ ꯊꯥꯕ꯭ꯔꯣ ꯁꯤꯒ ꯂꯥꯛꯑꯣ ꯑꯩ ꯉꯥꯏꯈꯣ ꯅꯪ ꯑꯦꯜꯕꯤꯒ ꯂꯥꯏꯔꯤ ꯅꯪ ꯑꯝꯇ ꯐꯨꯔꯒꯦ ꯅꯪ ꯍꯥꯟꯅ ꯆꯂꯣ ꯂꯝꯍꯦꯟꯕ ꯑꯉꯥꯡ ꯇꯧꯔ ꯅꯪ ꯇꯧꯔꯕ ꯅꯪ ꯂꯝꯍꯦꯟꯕ ꯑꯉꯥꯡ ꯑꯥꯔꯖꯦꯅ ꯀꯩꯅꯣꯝꯃ ꯄꯨꯊꯣꯔꯛꯑꯦ ꯆꯀꯥ ꯑꯃ ꯆꯦꯇꯦꯁꯅ ꯑꯍꯤꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯦꯜꯕꯤ ꯊꯥꯕ ꯀꯅꯥꯅꯣ ꯁꯥꯏꯂꯦꯟ ꯒꯨꯂꯤ ꯂꯥꯛꯄ꯭ꯔꯣ ꯍꯥꯏꯌꯦ ꯉꯥꯏꯈꯣ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯀꯩꯅꯣꯝ ꯆꯥꯎꯁꯤ ꯂꯥꯛꯑꯣ ꯒꯨꯂꯤ ꯉꯁꯥꯏꯒꯤꯗꯣ ꯆꯥꯎꯁꯤ ꯂꯥꯛꯑꯣ ꯆꯣꯀ꯭ꯂꯦꯠꯇꯣ ꯆꯥꯎꯁꯤ ꯂꯥꯛꯑꯣ ꯆꯣꯀ꯭ꯂꯦꯠꯇꯣ ꯆꯥꯎꯁꯤ ꯀꯨꯝꯊꯔꯛꯎ ꯃꯌꯥꯝ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯈꯪꯗꯦꯕꯣ ꯑꯉꯥꯡꯁꯤꯒ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯚꯤꯛꯇꯣꯔꯅ ꯁꯨꯁꯃꯤ ꯀꯁꯥꯒꯤꯔꯣ ꯅꯪꯁꯨ ꯃꯅꯤ ꯚꯤꯛꯇꯣꯔ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯀꯩꯅꯣꯝ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒ ꯗꯥꯀꯨꯃꯟ ꯏꯇꯥꯎ ꯉꯥꯏꯈꯣ ꯇꯞꯅ ꯊꯥꯎ ꯇꯞꯅ ꯊꯧ ꯇꯣꯡꯕ ꯀꯤꯖꯩ ꯍꯥꯏ ꯉꯥꯏꯈꯣ ꯑꯥꯔꯖꯦꯅ ꯏꯇꯥꯎ ꯍꯥꯏ ꯑꯗꯨꯒ ꯏꯇꯥꯎ ꯒꯥꯔꯤ ꯏꯁꯇꯥꯔꯠ ꯇꯧꯅꯈ꯭ꯔꯦ ꯆꯦꯇꯦꯁꯅ ꯈꯨꯃꯟ ꯂꯥꯏ ꯑꯦꯜꯕꯤ ꯊꯥꯔꯣ ꯍꯧꯖꯤꯛ ꯍꯥꯏ ꯑꯥꯔꯖꯦꯟ ꯑꯍꯤꯡꯒꯤ ꯂꯥꯏ ꯑꯗꯨꯒ ꯗꯥꯀꯨꯃꯟꯅ ꯊꯥꯒꯦ ꯍꯥꯏ ꯊꯥꯔꯣ ꯑꯗꯨꯒ ꯑꯥꯔꯖꯦꯟ ꯅꯣꯡ ꯆꯨꯔꯦ ꯍꯥꯏ ꯗꯥꯀꯨꯃꯟꯅ ꯏꯇꯥꯎ ꯍꯥꯏ ꯃꯌꯥꯝ ꯋꯥꯔꯕꯣ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯔꯣ ꯂꯥꯛꯁꯤꯔ ꯀꯩ ꯍꯥꯏꯅꯣ ꯍꯥꯏꯔꯣ ꯑꯗꯨ ꯄꯥꯏꯔꯨꯅꯨ ꯍꯣꯏꯑꯕ ꯍꯣꯏ ꯍꯥꯏꯔꯦꯗꯅ ꯀꯥꯏꯗ ꯁꯤꯒ ꯃꯨꯂꯨ ꯑꯩꯈꯣꯏ ꯃꯈꯥꯗ ꯂꯥꯛꯑꯦ ꯉꯥꯏꯈꯣ ꯑꯩꯃ ꯁꯤꯒ ꯍꯣꯏ ꯃꯃꯥꯁꯤ ꯑꯝꯇ ꯄꯥꯏꯒꯦꯁꯦ
Entah aku sih udah pagi. As मैम कमेंट kasi among mute ta leire ko. Arje Victor amuk hangre hai duga che sumana yam nungsina su khuma ine hai duga Victor na kasar kai ginone hai. Kasar Lakhipurgini Victor do Arjena itaw hai che tesna angang kape copyright chabani ko hai asimo girene che aduga Arjena che tes hai aduga che tesna handak waiti akon yam phattamni hai aduga cheusa la e cheusa kuire udaba cheusa nungaribo 16 like cheusa ai jam thino nungaite ko na hanangi daina lake haraga nangi do ina ne angang tuition chappaina ka khore ko che duga che makha taba soidan jawani tharo aduga cheusa na khuramjari che sai arjena cheusa an haraga hai tore dakumana itausa hai aduga cheusa na itau binod hai thank you cheusa 16 likes on bagi aisu lakani ko arjena ibu mi memde chatte aina kuire ngangai se aduga dabino na itau hai re aigi live siga dabino na noknari ne itau hai arjena arje ke dabrai no angang ka pero aduga cheusa na angang ka pasu yadro ai khangde ne cheusa kisan leabo aduga dabino na itau cha thaksi gari tapna thau hai kanai hotel na thau doino aduga Victor na cheusa hai cheusa kari hinjang charake nangbu aduga arjena hoi itau hai aduga chetesna usa mono orabo aina handai isangamde hai che pharo aduga cheusa na as kaim khallunu nungsibi nongma loiba nate ko cheusa gi sigani thamoyam chawe aduga dabino na itau gari khuthaudo yangmalle hai aduga cheusa na Victor harga hai tore kailan tawraga aduga cheusa na oidrine chete sai arjena no aduga comment jang pabagi comment swaida leire cheusa na video thangatro cheusa aise sumai tawi aingonda notification loi sunaba lakte chero bitagi sune khambra sunaba laktadana numit humni matungda yengi adugini aingonda notification je suna laktabe aine aigi kaino se ai isana search tawra jengba ngatani cheusa na chete snaba pharo haida dakuman LB khuding nokchai ekhoi hai arjina hoi itau ekhoi nokpo party ni hai no hoi aigi LB sisu khara mathong jarammaroi haidi angang chiga kaiga tawbane aduduna aina hana LB se sanda da thabane ba angang se mapa laakanda adu sandada thare amu mi lakte khangdeda aduga cheusa na thagatte sajibuge amadi hapkhibani hai o cheusa aisu kuire thagattaba LB khara khonaraga sum leirisini taidi video ka thagatpa tana thagatte aduga chetesna khuman naya kathu hai apel chao hai apel chaningde chetes hainau gumba chaninge aduga tarbus gumba chaninge apel chaningde aduga cheusa na binod to nupi thige di haide asum nokna leirabani hai dabinod ki angang natrena hana aina karamba video dano ma angang ani ubada nupi machara kaina pakhang haido he dudi dabinod kaino he YT da hona leiraga hayung paisa paira kana kanam paisa hona dori RJ oidi ngantana maya phangidroni hayang RJ
RJ कहीं RJ खंगमनी अस बिनोद नुपी थीरबोय करम वीडियो दनो मई आंगान की मचानी उइने दा बिनोद की दा बिनोद चुम्ब्रो चेनग्रे ꯆꯦꯎꯆꯥ ꯉꯁꯥꯏꯗꯒꯤ ꯃꯤꯁꯦ 10 ꯁꯨꯕ ꯉꯥꯏꯕꯅꯦ ꯃꯤꯁꯦ 10 ꯁꯨꯡꯁꯨ ꯁꯨꯗꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯒ ꯏꯇꯥꯎꯒꯤ ꯑꯉꯥꯡꯅꯤ ꯁꯨꯁꯃꯤꯇꯥꯁꯤ ꯗꯨꯅꯤ ꯍꯥꯏꯗꯣ ꯑꯉꯥꯡ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯗꯣ ꯑꯩ ꯑꯉꯥꯡ 3ꯅꯤ ꯍꯥꯏ ꯑꯗꯣ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯅꯣꯏꯁꯦ ꯀꯩꯒꯤꯅꯣ ꯆꯦꯎꯆꯥꯅ ꯏꯁꯇ꯭ꯔꯣꯕꯦꯔꯤꯒ ꯃꯣꯔꯣꯛꯀ ꯆꯦꯔꯤꯒ ꯕꯤꯅꯣꯠ ꯍꯥꯏ ꯑꯗꯨꯒ ꯑꯣ ꯆꯦꯇꯦꯁꯅ ꯕꯤꯅꯣꯠꯇꯣ ꯅꯨꯄꯤ ꯊꯤꯔꯔꯣꯏ ꯂꯩꯁꯥꯕꯤ ꯊꯤꯅꯤ ꯍꯥꯏꯕꯅꯦ ꯗꯥ ꯕꯤꯅꯣꯠ ꯑꯩꯅ ꯎꯈꯤꯕꯗꯣ ꯆꯨꯝꯗ꯭ꯔꯕꯅꯦ ꯑꯩꯕꯨ ꯑꯍꯥꯟꯕ ꯍꯥꯏꯗꯤ ꯗꯥ ꯕꯤꯅꯣꯠꯀꯤ ꯑꯩꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯔꯥ ꯀꯩꯅꯣꯝ ꯎꯔꯝꯃꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯆꯤꯡꯈꯠꯄꯗ꯭ꯔꯥ ꯀꯩꯅꯣꯝꯃ ꯑꯗꯣ ꯑꯣꯏꯔꯗꯤ ꯐꯔꯦ ꯑꯣꯏꯗ꯭ꯔꯒꯗꯤ ꯊꯤꯔꯣꯗ ꯍꯌꯦꯡ ꯀꯣꯟꯅ ꯀꯅꯥꯅ ꯄꯩꯁꯥꯗꯣ ꯄꯥꯏꯕꯤꯗꯣꯔꯤ ꯋꯥꯏꯇꯤꯗꯒꯤ ꯐꯪꯉꯛꯄ ꯃꯌꯥꯝꯗꯣ ꯅꯇꯣꯝꯇ ꯂꯩꯔꯁꯨ ꯍꯌꯦꯡ ꯇꯟꯁꯤꯜꯂꯛꯀꯅꯤ ꯗꯥ ꯕꯤꯅꯣꯠ ꯑꯉꯥꯡ ꯑꯃ ꯌꯣꯛꯂꯤꯅꯤ ꯍꯥꯏꯌꯦ ꯑꯁ ꯇꯧꯁꯟꯅꯩꯔ ꯑꯣꯟꯀꯤꯔ ꯈꯪꯗ꯭ꯔꯦ ꯆꯦꯎꯆꯥꯅ RJ ꯑꯣꯏꯗꯕ ꯑꯉꯥꯡꯅꯨ ꯍꯥꯏ ꯑꯗꯨꯅꯤ ꯑꯗꯨꯒ RJꯅ ꯅꯣꯛꯄ ꯄꯥꯔꯇꯤꯅꯤ ꯑꯗꯨꯒꯤꯅꯤ ꯁꯤꯁꯦ ꯅꯣꯛꯄ ꯄꯥꯔꯇꯤꯗꯣ ꯅꯪꯒꯤꯗꯤ ꯐꯦꯃꯤꯂꯤ ꯐꯨꯜ ꯑꯣꯏꯔꯦ ꯑꯗꯣ ꯃꯥꯒꯤꯁꯨ ꯑꯣꯏꯍꯜꯂꯨ ꯌꯥꯗ꯭ꯔꯣ ꯏꯇꯥꯎꯒꯤ ꯑꯗꯨꯒ ꯗꯥ ꯕꯤꯅꯣꯠꯅ ꯑꯩꯒꯤ ꯑꯉꯥꯡ 2 ꯑꯃꯁꯨ ꯌꯣꯛꯏ ꯍꯥꯏ दाल में कुछ काला है ꯑꯗꯨꯗꯅꯤ RJꯅ ꯅꯣꯛꯏꯁꯦ ꯀꯣꯃꯦꯟ ꯏꯕꯒꯤ ꯑꯂꯣꯏꯕꯗ ꯍꯦꯛ ꯏꯇꯥꯎ ꯑꯉꯥꯡꯗꯣ ꯄꯨꯔ ꯂꯥꯛꯎꯀꯣ ꯒꯨꯋꯥꯍꯥꯇꯤꯗ ꯍꯥꯏ ꯏꯇꯥꯎ ꯀꯁꯥꯔꯗꯁꯨ ꯂꯥꯛꯑꯣ ꯗꯥ ꯕꯤꯅꯣꯠ ꯀꯁꯥꯔꯗꯁꯨ ꯀꯣꯏꯔꯛꯑꯣ ꯆꯦꯎꯆꯥ ꯕꯤꯅꯣꯠꯁꯨ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯗꯣꯔꯤ ꯃꯣꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯆꯦ ꯇꯦꯁ ꯇꯥꯕ꯭ꯔꯣ ꯗꯥ ꯕꯤꯅꯣꯠꯁꯦ ꯑꯣꯏꯗꯣꯔꯤ ꯍꯥꯏ ꯑꯩ ꯃꯃꯤꯡꯒ ꯄꯟꯅꯤꯡꯗꯦꯕꯣ ꯆꯦꯎꯆꯥꯁꯤꯒ ꯏꯔꯥꯡ ꯌꯥꯝ ꯐꯠꯇꯦꯀꯣ ꯗꯥꯀꯨꯃꯅ ꯏꯇꯥꯎ ꯎꯁꯥ ꯍꯥꯏ ꯅꯣꯛꯈꯔꯦ ꯑꯗꯩ ꯚꯤꯛꯇꯣꯔꯁꯦ ꯀꯩꯒꯤꯅꯣꯕ ꯀꯣꯏꯆꯦꯟ ꯆꯦꯜꯂꯦ ꯚꯤꯛꯇꯣꯔ ꯑꯩ ꯅꯪ ꯈꯪꯉꯤꯀꯣ ꯀꯥꯏ ꯆꯠꯂꯤ ꯍꯥꯏꯅ ꯚꯤꯛꯇꯣꯔꯅ ꯉꯥꯏꯍꯥꯛꯇꯪꯕꯨ ꯇꯨꯃꯤꯟ ꯂꯩꯕꯤꯗꯦ ꯑꯗꯣ RJ ꯐꯦꯁꯕꯨꯛꯇ SMS ꯇꯧꯈꯤꯕꯅꯦ ꯍꯥꯏ RJ ꯐꯦꯁꯕꯨꯛꯇ ꯑꯦꯀꯥꯎꯟ ꯂꯩꯕ꯭ꯔꯣ ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯂꯩꯕꯅꯦ ꯐꯦꯁꯕꯨꯛꯇꯁꯨ ꯏꯟꯁꯇꯥꯗꯁꯨ ꯃꯌꯥꯝ ꯖꯣꯏꯟ ꯇꯧꯅꯁꯦ ꯑꯗꯨꯒ ꯆꯦꯎꯆꯥꯅ ꯕꯤꯅꯣꯠ ꯑꯉꯥꯡ ꯃꯃꯥꯗꯣ ꯑꯩ ꯌꯣꯛꯆꯔꯒꯦ ꯑꯉꯥꯡ ꯃꯃꯥꯗꯣ ꯌꯣꯛꯆꯔꯒꯦ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯇꯦꯁꯅ ꯁꯟꯗꯥꯒꯤ ꯊꯕꯛ ꯂꯣꯏꯁꯜꯂꯒꯦ ꯍꯣꯏ ꯆꯦ ꯇꯦꯁ ꯃꯝꯃꯕꯣꯗꯨꯒ ꯆꯦ ꯑꯩꯁꯨ ꯃꯤꯅꯤꯠ 10ꯃꯨꯛ ꯂꯩꯔꯒ ꯂꯣꯏꯁꯜꯂꯒꯦ ꯆꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯤꯅꯤꯠ 10ꯃꯨꯛꯇꯪ ꯂꯩꯔꯒ ꯑꯩꯁꯨ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯑꯗꯨꯒ ꯗꯥ ꯕꯤꯅꯣꯠꯅ ꯏꯇꯥꯎ ꯄꯨꯔꯛꯀꯦ ꯍꯥꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯣꯛꯈ꯭ꯔꯦ ꯑꯗꯩꯗꯤ ꯏꯇꯥꯎ ꯎꯁꯥꯅ ꯀꯃꯥꯏꯅ ꯏꯔꯥꯡ ꯇꯧꯔꯤꯅꯣ ꯍꯥꯏꯌꯦ ꯑꯗꯨꯒ RJꯅ ꯚꯤꯛꯇꯣꯔ ꯂꯥꯛꯇꯦꯅꯦ ꯍꯥꯏ ꯚꯤꯛꯇꯣꯔꯅ ꯀꯅꯥꯏꯗ ꯆꯠꯂ ꯊꯥꯖꯤꯜꯂꯨꯔꯕ ꯈꯪꯗꯦ ꯑꯗꯨꯒ ꯚꯤꯛꯇꯣꯔꯅ ꯆꯪꯉ ꯇꯧꯁꯦ ꯋꯥꯏꯇꯤꯅ ꯆꯪꯉ ꯊꯣꯛꯑ ꯂꯥꯏꯛꯁꯦ ꯇꯧꯍꯟꯕ ꯌꯥꯕ ꯑꯣꯏꯗꯤ ꯚꯤꯛꯇꯣꯔꯒꯤꯁꯦ ꯋꯥ ꯌꯥꯝ ꯀꯥꯅꯤ ꯑꯩꯉꯣꯟꯗ RJꯅ ꯚꯤꯛꯇꯣꯔ ꯂꯥꯛꯇꯦꯅꯦ ꯍꯥꯏ ꯆꯦꯎꯆꯥꯅ ꯚꯤꯛꯇꯣꯔꯗꯣ ꯑꯉꯥꯡꯅꯤ ꯑꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯅꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯆꯦꯎꯆꯥ ꯀꯣꯏꯆꯦꯟ ꯆꯦꯟꯕꯁꯤꯅ ꯐꯔꯕ ꯈꯪꯗꯦꯕꯣ ꯑꯩꯁꯨ ꯀꯣꯏꯆꯦꯟ ꯇꯥꯔꯦ ꯑꯗꯨꯒ ꯆꯦꯎꯆꯥꯅ ꯗꯥꯀꯨꯃꯅ ꯊꯥꯕꯜ ꯆꯣꯡꯁꯤ ꯏꯇꯥꯎ ꯍꯥꯏ ꯑꯗꯨꯒ RJꯅ ꯊꯥꯕꯜ ꯆꯣꯡꯕ ꯍꯧꯔꯦ ꯏꯇꯥꯎ ꯍꯥꯏꯅ ꯇꯦꯔꯦꯔꯦ ꯍꯥꯏꯅ ꯃꯌꯥꯝ ꯋꯥꯔꯗꯤ ꯍꯥꯏꯔꯣ ꯑꯩ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯜꯂꯤ ꯑꯩꯒꯤꯗꯃꯛꯇ ꯑꯩ ꯀꯩꯁꯨꯝ ꯅꯠꯇꯦ ꯏꯁꯥꯒꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯁꯨ ꯈꯤꯇꯪ ꯃꯤꯅꯤꯠ 10 ꯀꯨꯟ ꯋꯥꯊꯣꯛ ꯋꯥꯁꯤꯟ ꯀꯩꯁꯨꯝ ꯅꯠꯇꯦ RJ ꯄꯨꯡ 2 ꯐꯥꯗꯣꯏꯅꯦꯕꯀꯣ ꯃꯤꯅꯤꯠ 10ꯁꯦ ꯂꯩꯔꯗꯤ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯂꯣꯏꯁꯜꯂꯣ ꯍꯥꯏꯗꯤ ꯂꯣꯏꯁꯜꯂꯒꯦ
आरजेगा दा बिनोद ngasai mamangdagi leireni dai bol wana thokre che shormasu wana thokre che te sanda tare haye aduga cheusana chale sabigi khutta sanauna pai sanaugi khutta sabina pai te re haina aduga victor na mayam victor ji hai kari hai no gyan ta de mayam chan de na hai mayam chen de na hai ro ai nang chele aduga dabina na itao hai aduga amuka la hai hare itaw ka hinjang chadori nungthangdi itaw mayam aje nungthang ka hinjang chadoino nungthang hinjang mu hangage hoi da binod ani phalage haina khallini mayamna waragadi sum hairo phadrasu kasum kaide adum ngasina loiba natte cheusa silchar da labo victor na kenom haire rj maite blog to natro haye facebook ta su rj maite blog haina leibro o ai phangnadri rj gi aduga cheusa na ko chen chen ma mi da ko chen chen na yawba chen daba na chen daba haye chumi cheusa ai di khangde chen ba se ngamde duga cheusa na lae ngarang hai o cheusa anjali do phangnadi aina an hai tawre na khara haibiu ko duga arjena sis khangde ai bazar chatlaga khangani hai okay arje facebook ta page leibro cheusa kyam kuiragen cheusa waiti paiba arjena ke arjena victor duga tawriro hoi yengake ko hai da khumana on hai duga cheusa na anjali do phangnade hai arjena arje maite blog to aigi page ni hai o arje gi page su leiba hoi yengake aduga cheusa na arje kmc hai arje di hinjang karamani mute leirame cheusan arje kmc victor na hoi arje hai cheusa na chahi heleda hai cheusa mono oirabo duga cheusa na oidrine hai o cheusa mi yam oinare oihorasi akhoi su angang tungre yam ma sanamade wana tungre koko miyam ai keno tawba chagini mapanda mu thoini ngata comment pawa lepi
ꯕꯤꯛꯇꯣꯔꯅ ꯍꯥꯏꯕ ꯕꯤꯛꯇꯣꯔꯅ ꯀꯩ ꯍꯥꯏꯅ ꯆꯦ ꯎꯁꯥ ꯅꯪꯁꯨ ꯍꯩꯃꯜꯂꯦꯀꯣ ꯍꯥꯏ ꯕꯤꯛꯇꯣꯔ ꯁꯥꯎꯔꯛꯑꯦ ꯑꯗꯨ ꯆꯦ ꯎꯁꯥꯅ ꯀꯩ ꯍꯥꯏꯕ ꯕꯥꯔꯣꯒꯤꯅꯤ ꯑꯥꯔꯖꯦ ꯍꯥꯏ ꯑꯥꯔꯖꯦꯅ ꯍꯋꯥꯏ ꯆꯥꯏ ꯏꯆꯦ ꯍꯥꯏ ꯈꯝꯕ ꯑꯩ ꯈꯝꯕ ꯂꯥꯛꯏ ꯈꯝꯕ ꯍꯥꯏ ꯈꯝꯕ ꯈꯝꯕ ꯀꯔꯤ ꯆꯥꯎꯔꯒꯦ ꯅꯪꯕꯨ ꯁꯨꯝ ꯐꯨ ꯂꯩꯔꯦ ꯅꯨꯃꯤꯠ 5 ꯇꯔꯨꯛꯅꯤ ꯁꯨꯔꯦ ꯃꯌꯥꯝ ꯑꯉꯥꯡ ꯇ꯭ꯌꯨꯁꯟ ꯂꯧꯕ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯩ ꯃꯌꯥꯝꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯤꯌꯨꯀꯣ ꯑꯩ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯁꯨ ꯑꯗꯨꯒ ꯆꯦ ꯎꯁꯥꯅ ꯑꯣꯀꯦ ꯕꯤꯛꯇꯣꯔ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯅ ꯄꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯈꯝꯕꯅ ꯒꯨꯗ ꯏꯚꯤꯅꯤꯡ ꯃꯥꯏ ꯗꯤꯌꯔ ꯆꯦ ꯁꯨꯁꯃꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯈꯝꯕ ꯋꯦꯜꯀꯝ ꯏꯅꯥꯎꯄꯥꯕꯨ ꯊꯥꯒꯠꯆꯔꯤ ꯅꯆꯦꯒꯤ ꯂꯥꯏꯐꯇ ꯆꯪꯕꯤꯔꯛꯄꯩ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯁꯨ ꯑꯩ ꯑꯃꯨꯛꯀ ꯃꯄꯥꯟꯗ ꯑꯃꯨꯛ ꯑꯉꯥꯡ ꯂꯧꯕ ꯊꯣꯛꯂꯛꯑꯦꯀꯣ ꯑꯗꯨꯒ ꯀꯛꯁꯨ ꯀꯛꯊꯠꯍꯧꯗ꯭ꯔꯕꯅꯤꯅ ꯃꯤꯅꯤꯠ 10 ꯃꯨꯛꯇꯪ ꯉꯥꯏꯔꯦꯕꯀꯣ ꯃꯤꯅꯤꯠ 10ꯗꯣ ꯑꯩꯅ ꯂꯥꯛꯄꯗ ꯃꯤꯅꯤꯠ 10 ꯑꯣꯏꯔꯅꯦꯕ ꯅꯣꯏ ꯃꯌꯥꯝ ꯆꯦꯟꯗꯤ ꯆꯦꯟꯒꯅꯨꯍꯦ ꯑꯗꯨꯒ ꯆꯦ ꯎꯁꯥꯅ ꯇꯨ ꯇꯟꯗꯟ ꯑꯃꯁꯨ ꯂꯥꯛꯑꯦ ꯍꯥꯏ ꯈꯝꯕꯁꯤꯔꯣ ꯇꯟꯗꯟ ꯍꯥꯏꯁꯦ ꯑꯗꯨꯒ ꯆꯦ ꯎꯁꯥꯅ ꯋꯦꯜꯀꯝ ꯑꯍꯦꯝ ꯑꯍꯦꯝ ꯍꯥꯏ ꯑꯗꯨꯒ ꯈꯝꯕ ꯀꯩ ꯃꯊꯦꯜ ꯍꯥꯎꯈ꯭ꯔꯒꯦ ꯉꯁꯤꯗꯤ 17 ꯂꯥꯏꯛ ꯗꯟ ꯏꯆꯦ ꯁꯨꯁꯃꯤ ꯍꯥꯏ ꯑꯗꯨꯒ ꯈꯝꯕꯅ ꯆꯦ ꯎꯁꯥ ꯑꯍꯦꯝ ꯍꯥꯏ ꯑꯗꯨꯒ ꯑꯥꯔ ꯀꯦ ꯁꯅꯥꯊꯣꯏ ꯂꯥꯛꯑꯦ ꯁꯅꯥꯊꯣꯏꯅ ꯆꯦꯆꯦ ꯍꯥꯏ ꯁꯅꯥꯊꯣꯏꯒꯤ ꯃꯃꯤꯡꯗꯨ ꯀꯩ ꯍꯥꯏꯕ ꯔꯕꯤꯀꯥꯟꯇ ꯋꯦꯜꯀꯝ ꯔꯕꯤꯀꯥꯟꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯆꯤꯆꯦꯒꯤꯗ ꯂꯥꯛꯄꯤꯕꯒꯤ ꯂꯥꯏꯛꯁꯨ ꯇꯧꯁꯟꯕꯤꯌꯨ ꯏꯔꯥꯡ ꯐꯔꯕꯣ ꯅꯪꯅ ꯉꯔꯥꯡ ꯀꯥꯞꯅꯩ ꯍꯥꯏꯕꯗꯣ ꯅꯠꯇꯦ ꯀ꯭ꯔꯤꯁꯅ ꯑꯣꯏ ꯃꯥꯜꯂꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯅꯪꯕꯣ ꯑꯗꯨꯒ ꯈꯝꯕꯅ ꯀꯩꯅꯣꯝ ꯍꯥꯏꯗꯧ ꯂꯩ ꯍꯥꯏ ꯈꯝꯕ ꯍꯥꯏꯔꯣ ꯇꯥꯔꯒꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯔꯣ ꯇꯥꯔꯒꯦ ꯆꯦ ꯎꯁꯥ ꯋꯥꯏꯅꯦ ꯋꯥꯏꯅꯦ ꯆꯦ ꯎꯁꯥꯒꯤꯗꯤ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦ ꯄꯥꯔꯁꯦ ꯂꯥꯜꯂꯝꯃꯅꯤꯀꯣ ꯑꯉꯥꯡꯒ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯆꯥꯎꯔꯕꯅꯤꯅ ꯑꯩꯗꯤ ꯑꯉꯥꯡꯗꯣ ꯄꯤꯛꯏꯕꯅꯤꯅ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯇꯨꯝꯍꯜꯂꯝꯃꯒ ꯍꯦꯛ ꯂꯥꯛꯏꯕ ꯑꯗꯩ ꯁꯅꯥꯊꯣꯏꯅ ꯅꯍꯥꯟ ꯂꯥꯛꯇꯕ ꯍꯥꯏ ꯑꯗꯨꯒ ꯁꯅꯥꯊꯣꯏ ꯀꯞꯄꯦ ꯁꯅꯥꯊꯣꯏ ꯁꯣꯔꯤ ꯆꯤꯆꯦ ꯍꯥꯏꯗꯨꯗꯤ ꯆꯤꯆꯦ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇꯦ ꯆꯤꯆꯦ ꯀꯁꯥꯔꯒꯤꯅꯤ ꯑꯩꯅ ꯀꯃꯥꯏꯅ ꯂꯥꯛꯇꯣꯔꯤ ꯑꯗꯨꯒ ꯗꯥꯈꯨꯃꯟꯅ ꯀꯞꯈ꯭ꯔꯦ ꯀꯞꯀꯅꯨ ꯀꯅꯥ ꯀꯅꯥ ꯆꯦꯟꯈ꯭ꯔꯦ ꯆꯦꯟꯒꯅꯨꯀꯣ ꯑꯗꯨꯒ ꯁꯅꯥꯊꯣꯏꯅ ꯑꯥꯏ ꯑꯦꯝ ꯑꯟꯍꯦꯞꯄꯤ ꯍꯥꯏ ꯁꯣꯔꯤ ꯑꯗꯣ ꯗꯥꯈꯨꯃꯟ ꯌꯦꯡꯉꯨꯅꯦ ꯁꯤꯒ ꯁꯅꯥꯊꯣꯏꯅ ꯑꯉꯥꯡ ꯑꯃ ꯌꯥꯎꯔꯤꯁꯦ ꯑꯩꯉꯣꯟꯗ ꯃꯣꯏꯒꯤ ꯏꯁꯄꯣꯔꯠ ꯁꯥꯟꯅꯕ ꯂꯥꯛꯇꯦꯅ ꯁꯥꯎꯋꯤꯁꯦ ꯌꯦꯡꯉꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣꯕ ꯑꯩꯁꯤꯒ ꯆꯦ ꯎꯁꯥꯅ ꯈꯝꯕ ꯀꯦꯝꯁꯤ ꯍꯥꯏ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯁꯤꯁ ꯑꯩ ꯆꯠꯂꯒꯦ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯄꯥꯔꯁꯦꯟ ꯆꯥꯔꯖ ꯂꯩ ꯍꯣꯏ ꯍꯣꯏ ꯑꯥꯔꯖꯦ ꯆꯠꯂꯣ ꯑꯩ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯩ ꯀꯩꯁꯨꯝ ꯁꯥꯎꯗꯦ ꯆꯠꯂꯣ ꯈꯨꯃꯟꯂꯥꯟ ꯏꯇꯥꯎ ꯕꯥꯏ ꯍꯥꯏ ꯗꯥꯈꯨꯃꯟ ꯑꯗꯨꯒ ꯈꯝꯕꯅ ꯆꯦ ꯎꯁꯥ ꯑꯩꯁꯨ ꯃꯥꯔꯀꯦꯠ ꯆꯠꯂꯨꯕ ꯍꯜꯂꯛꯄ ꯀꯨꯏꯗ꯭ꯔꯤ ꯅꯣꯡ ꯅꯨꯡꯁꯤꯠꯅ ꯂꯣꯏꯔꯦ ꯁꯤꯗ ꯆꯦ ꯍꯣꯏꯗꯨꯒꯗꯤ ꯍꯥꯏ ꯑꯗꯨꯒ ꯅꯣꯡꯁꯤꯠ ꯑꯥꯔꯖꯦꯅꯁꯨ ꯆꯨꯔꯦ ꯍꯥꯏꯕꯅꯤ ꯅꯣꯡꯗꯣ ꯑꯗꯨꯒ ꯑꯁꯤꯒꯗꯤ ꯆꯨꯗꯦ ꯆꯨꯔꯗꯤ ꯐꯅꯤꯀꯣ ꯆꯦ ꯎꯁꯥꯅ ꯕꯥꯏ ꯑꯥꯔꯖꯦ ꯑꯩ ꯂꯩꯒꯦ ꯍꯥꯏ ꯂꯩꯌꯨꯀꯣ ꯆꯦ ꯎꯁꯥ ꯑꯩꯅ ꯍꯜꯂꯛꯄꯗ ꯆꯞ ꯆꯥꯗ꯭ꯔꯣꯕꯅꯤ ꯈꯝꯕ ꯀꯩꯀꯩ ꯃꯥꯔꯀꯦꯇꯤꯡ ꯇꯧꯔꯛꯏꯅꯣ ꯀꯩꯀꯩ ꯂꯩꯔꯛꯏꯅꯣ ꯗꯥꯕꯤꯅꯣꯅ ꯈꯝꯕ ꯍꯥꯏ ꯑꯗꯨꯒ ꯁꯅꯥꯊꯣꯏꯅ ꯔꯕꯤꯀꯥꯟꯇ ꯍꯥꯏꯌꯦ ꯍꯣꯏ ꯔꯕꯤꯀꯥꯟꯇ ꯅꯤꯡꯁꯤꯡꯉꯛꯑꯦꯀꯣ ꯔꯕꯤꯀꯥꯟꯇ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯛꯏ ꯑꯗꯨꯒ ꯈꯝꯕꯅ ꯆꯦ ꯁꯨꯁꯃꯤ ꯃꯤ ꯌꯥꯝꯅ ꯐꯕꯅꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯆꯦ ꯁꯨꯁꯃꯤꯗ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯅꯨꯄꯥꯅ ꯃꯆꯦꯕꯨ ꯏꯟꯈꯠꯄꯤꯅꯕ ꯍꯣꯠꯅꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯐꯕ ꯐꯠꯇꯕ ꯍꯥꯏꯁꯤꯗꯤ ꯂꯣꯏꯅꯔꯒ ꯈꯪꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯂꯣꯏꯅꯔꯒ ꯑꯩꯅ ꯐꯔꯒꯗꯤ ꯑꯩꯒꯤ ꯑꯣꯏꯗꯣꯏꯅꯤ ꯐꯠꯇ꯭ꯔꯒꯗꯤ ꯐꯠꯇ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯈꯝꯕꯅ ꯏꯌꯥꯝꯕ ꯂꯥꯏ ꯀꯩꯅꯣꯝ ꯍꯥꯏꯗꯧ ꯂꯩ ꯍꯥꯏ ꯀꯩꯅꯣꯝ ꯍꯥꯏꯗꯧ ꯂꯩ ꯍꯥꯏ ꯈꯝꯕ ꯉꯁꯤ ꯑꯦꯜꯕꯤ ꯊꯥꯒꯗ꯭ꯔꯣ ꯑꯗꯨꯒ ꯈꯝꯕ ꯅꯣꯡ ꯌꯥꯝ ꯈꯥꯛꯈꯤꯕꯅꯤ ꯍꯥꯏ
ꯀꯤꯖꯩꯌꯦ ꯆꯦꯎꯆꯥ ꯑꯩꯅ ꯑꯍꯥꯟꯕ ꯁꯤꯜꯆꯔꯗ ꯂꯩꯔꯝꯕꯗ ꯁꯤꯜꯆꯔ ꯃꯤꯁꯦ ꯈꯪꯕ꯭ꯔꯥ ꯃꯣꯏ ꯅꯣꯡ ꯈꯥꯛꯄ ꯑꯝꯇ ꯀꯤꯔꯝꯗꯦ ꯈꯪꯕ꯭ꯔꯥ ꯑꯗꯩꯗꯤ ꯑꯃꯨꯛꯈꯛ ꯕꯤꯍꯥꯔꯣꯝꯗ ꯅꯣꯡ ꯈꯥꯛꯑ ꯃꯤ ꯌꯥꯝ ꯁꯤꯈꯤꯕꯗꯣ ꯑꯗꯨꯏ ꯃꯣꯏ ꯈꯔꯗꯤ ꯈꯪꯉꯕꯅꯤ ꯑꯗꯨ ꯅꯠꯇꯗꯤ ꯃꯣꯏ ꯍꯥꯏꯕ ꯏꯁ ꯒꯥꯎꯗꯗꯤ ꯈꯥꯛꯄꯅꯤ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯇꯥꯎꯟꯅꯤꯅ ꯀꯥꯏꯅ ꯑꯗꯨꯒ ꯁꯅꯥꯊꯣꯏꯅ ꯊꯔꯣꯏ ꯆꯦꯡꯒꯨꯝ ꯉꯥ ꯑꯁ ꯁꯅꯥꯊꯣꯏ ꯍꯥꯎꯅꯤꯀꯣ ꯅꯪ ꯍꯤꯟꯖꯥꯡꯗꯣ ꯆꯤꯆꯦꯗ ꯂꯣꯏꯅ ꯄꯤꯔꯛꯑꯣ ꯊꯔꯣꯏꯁꯨ ꯄꯤꯔꯛꯑꯣ ꯆꯦꯡꯒꯨꯝꯁꯨ ꯄꯤꯔꯛꯑꯣ ꯉꯥꯁꯨ ꯄꯤꯔꯛꯑꯣ ꯆꯦꯎꯁꯥꯅ ꯈꯝꯕ KFC ꯍꯥꯏ ꯑꯗꯨꯒ ꯈꯝꯕꯅ ꯆꯦ ꯁꯨꯁꯃꯤ ꯃꯣꯁꯣꯔꯤ ꯊꯣꯡꯕ ꯆꯥꯈꯤ ꯆꯦꯗꯤ ꯍꯥꯏ ꯈꯝꯕ ꯆꯦꯗꯣ ꯆꯥꯗ꯭ꯔꯦꯅꯦ ꯑꯌꯨꯛꯇ ꯆꯤꯛꯀꯟ ꯊꯣꯡꯕ ꯈꯔ ꯆꯥꯔꯒ ꯕꯥꯔꯣꯗ ꯆꯥꯗ꯭ꯔꯦ ꯆꯥꯅꯤꯡꯗꯗꯅ ꯑꯩ ꯑꯉꯥꯡ ꯇ꯭यूꯁꯟ ꯂꯧꯐꯝꯗꯣ ꯌꯧꯔꯦ ꯁꯤꯗꯩꯁꯦ ꯇꯝꯃꯤꯕꯀꯣ ꯆꯦꯎꯆꯥ ꯌꯦꯡꯉꯨꯇꯨ ꯑꯩ ꯂꯥꯛꯏꯗꯣ ꯍꯥꯏꯐꯦꯠ ꯂꯥꯞꯇ꯭ꯔꯥ ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯥꯛꯏ ꯑꯉꯥꯡꯗꯣ ꯁꯪꯉꯒ ꯑꯝꯇ ꯉꯥꯏꯈꯣꯀꯣ ꯃꯌꯥꯝ ꯑꯝꯇ ꯂꯧꯔꯨꯒꯦ मैम बाकी है हाँ हाँ करा दो ꯑꯗꯨꯒ ꯆꯦꯎꯁꯥꯅ ꯈꯝꯕ KFC ꯆꯦ ꯍꯥꯏꯈ꯭ꯔꯦꯀꯣ ꯕꯤꯛꯇꯣꯔꯅ ꯈꯝꯕꯗꯣ ꯅꯣꯡꯕꯥꯟꯅ ꯀꯔꯤꯅꯣꯝꯃ ꯄꯤꯔꯝꯒꯅꯤ ꯄꯤꯖꯔꯝꯒꯅꯤ ꯍꯥꯏ ꯈꯟꯅꯔꯤ ꯅꯣꯡꯕꯥꯟꯅ ꯀꯩꯅꯣꯝ ꯄꯤꯖꯔꯝꯒꯅꯤ ꯈꯝꯕꯗ ꯕꯤꯛꯇꯣꯔꯅ ꯍꯥꯏꯕ ꯈꯝꯕꯅ ꯍꯥꯏꯕ ꯆꯦꯎꯆꯥ ꯃꯣꯁꯣꯔꯤ ꯊꯣꯡꯕ ꯆꯦ ꯍꯣꯏꯗꯤ ꯍꯥꯏ ꯈꯝꯕꯅ ꯕꯤꯛꯇꯣꯔ ꯍꯥꯏ ꯑꯗꯣ ꯆꯦꯎꯁꯥꯅ ꯁꯅꯥꯊꯣꯏ ꯍꯥꯏ ꯆꯦꯎꯁꯥꯅ ꯁꯅꯥꯊꯣꯏꯁꯦ ꯈꯪꯅꯕ꯭ꯔꯥ ꯁꯅꯥꯊꯣꯏꯁꯦ ꯔꯕꯤꯀꯥꯟꯇ ꯀꯧꯕꯅꯤ ꯃꯣꯏ ꯅꯤꯅꯦꯒꯤ ꯑꯥꯏꯗꯤꯅꯤ ꯍꯥꯏꯕꯅꯤ ꯈꯝꯕꯅ ꯆꯦ ꯁꯨꯁꯃꯤ ꯑꯩ ꯉꯁꯤ 7 PM LB ꯊꯥꯅꯤ ꯄꯤꯟ ꯇꯧꯔꯣ ꯃꯦꯁꯦꯖ ꯆꯦ ꯁꯨꯁꯃꯤ ꯈꯝꯕ ꯄ꯭ꯂꯤꯖ ꯅꯆꯦꯗ ꯄꯤꯟ ꯇꯧꯔꯣꯗꯤ ꯁꯥꯎꯅꯨꯕ ꯈꯝꯕ ꯄꯤꯟ ꯇꯧꯔꯒ ꯋꯥꯆ ꯇꯥꯏꯝꯂ ꯀꯩꯅꯣꯝ ꯀꯛꯏ ꯍꯥꯏꯌꯦ ꯑꯗꯨ ꯑꯩꯗꯁꯨ ꯑꯩ ꯍꯥꯏꯒꯦ ꯇꯣꯏꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯝꯕꯒꯤ LB ꯂꯩ 7 PMꯗ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯌꯨ ꯕꯤꯛꯇꯣꯔ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯀꯣ ꯑꯗꯨꯒ ꯈꯝꯕ ꯑꯍꯦꯝ ꯍꯥꯏ ꯕꯤꯛꯇꯣꯔꯅ ꯑꯃꯨꯛ ꯍꯦꯟꯖꯟꯈ꯭ꯔꯦ ꯑꯗꯨꯒ ꯆꯦꯎꯆꯥꯅ ꯕꯤꯛꯇꯣꯔꯗꯤ ꯆꯥꯛ ꯊꯣꯡꯕ ꯌꯥꯝ ꯍꯩ ꯍꯥꯏ ꯑꯩꯅꯁꯨ ꯇꯣꯏꯅ ꯍꯥꯏꯅꯤ ꯍꯩꯌꯦꯅ ꯑꯗꯨꯒ ꯕꯤꯅꯣꯅ ꯑꯣꯟ ꯍꯥꯏꯌꯦ ꯕꯤꯅꯣ ꯆꯥꯛ ꯊꯣꯡꯒꯠꯂꯕꯣ ꯈꯝꯕꯅ ꯕꯤꯛꯇꯣꯔ ꯑꯍꯦꯝ ꯍꯥꯏꯌꯦ ꯑꯗꯣ ꯑꯩ ꯑꯉꯥꯡ ꯍꯧꯒꯠꯂꯛꯂꯝꯕ꯭ꯔꯥ ꯈꯪꯗꯦ ꯑꯉꯥꯡꯗꯤ ꯈꯔ ꯇꯧꯒꯗ ꯋꯥꯠꯂꯝꯃꯤ ꯑꯗꯨꯒ ꯆꯦꯎꯆꯥ ꯆꯠꯈ꯭ꯔꯕꯣ ꯑꯗꯨꯒ ꯆꯦꯎꯆꯥꯅ ꯈꯝꯕ ꯑꯩꯁꯨ ꯇꯧꯅꯤ ꯉꯥꯏꯍꯥꯛ ꯍꯥꯏ ꯆꯦꯎꯆꯥꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯑꯦ ꯑꯗꯨꯒ ꯁꯅꯥꯊꯣꯏꯅ everyone watching 1000 like to ꯁꯨꯁꯃꯤꯇꯥ ꯍꯣꯡꯕꯝ thank you ꯔꯕꯤꯀꯥꯟꯇ thank you so much ꯑꯗꯨꯒ ꯈꯝꯕꯅ ꯆꯦ ꯁꯨꯁꯃꯤ ꯉꯥ ꯆꯥꯅꯤꯡꯅ ꯂꯩꯕ ꯆꯠꯂꯨꯕ ꯆꯦ ꯁꯨꯁꯃꯤ ꯑꯣ ꯂꯣꯏꯔꯕ ꯅꯪ ꯃꯃꯥ ꯕꯦꯒꯇꯣ ꯄꯥꯏꯕꯤꯒꯦ ꯄꯥꯏꯕꯤꯅꯣ ꯍꯥꯏꯔꯣ ꯁꯣꯝꯗꯩ ꯆꯠꯈ꯭ꯔꯁꯤꯗꯅ ꯁꯣꯝꯗꯩ ꯆꯠꯈ꯭ꯔꯁꯤ ꯂꯥꯛꯑꯣ ꯃꯆꯥ ꯁꯣꯝꯗꯩ ꯆꯠꯈ꯭ꯔꯁꯤ ꯂꯥꯛꯑꯣ ꯆꯣ ꯅꯅꯥꯎ ꯇꯨꯝꯍꯧꯔꯤ ꯌꯥꯡꯉꯨ ꯆꯠꯂꯣ ꯍꯥꯏꯅꯨ ꯑꯗꯨꯃꯥꯏꯅ ꯃꯤꯉꯣꯟꯗ ꯐꯠꯇꯦ ꯁꯣꯝꯗ ꯂꯥꯛꯑꯣ ꯑꯗꯨꯒ ꯈꯝꯕꯅ ꯆꯦ ꯁꯨꯁꯃꯤ ꯉꯥ ꯆꯥꯅꯤꯡꯉ ꯂꯩꯕ ꯆꯠꯂꯨꯕ ꯍꯣꯏ ꯈꯝꯕ ꯅꯪꯗꯤ ꯉꯥ ꯆꯥꯅꯤꯡꯉꯁꯨ ꯆꯥ ꯐꯪꯏ ꯆꯦ ꯍꯣꯏꯁꯤꯒ ꯚꯦꯖꯤꯇꯦꯔꯤꯌꯥꯟ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯒ ꯕꯤꯛꯇꯣꯔꯅ ꯀꯥꯏꯗꯅꯣꯗ ꯆꯦꯎꯆꯥ ꯍꯥꯏ ꯀꯥꯏꯗꯅꯣꯗ ꯍꯥꯏ ꯈꯝꯕꯅ ꯆꯦꯎꯆꯥ ꯑꯩ 7 PM ꯊꯥꯅꯤ ꯍꯥꯏ ꯆꯦꯎꯆꯥ ꯊꯥꯒꯠꯈ꯭ꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯗꯥꯕꯤꯅꯣꯠ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯅꯤꯗ ꯑꯗꯨꯝ ꯗꯥꯕꯤꯅꯣꯠꯁꯨ ꯆꯠꯅꯤꯡꯉꯗꯤ ꯑꯗꯨꯝ ꯊꯣꯛꯑꯣꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩ ꯀꯩꯁꯨ ꯁꯥꯎꯗꯦꯗ ꯉꯁꯥꯏꯗꯩ ꯄꯨꯡ 2 ꯂꯩꯕꯤꯔꯛꯏꯁꯦ ꯀꯩꯁꯨ ꯀꯩꯅꯣ ꯅꯠꯇꯦ ꯍꯥꯏꯗꯤ ꯍꯦꯂꯥꯒꯤ ꯃꯇꯝ ꯅꯠꯇꯦꯀꯣ ꯑꯗꯨꯒ ꯆꯦꯎꯆꯥꯅ ꯍꯩꯅꯦ ꯕꯤꯛꯇꯣꯔ ꯍꯥꯏ ꯗꯥꯀꯨꯃꯟꯅ ꯂꯥ ꯍꯥꯏ ꯑꯗꯨꯒ ꯈꯝꯕꯅ ꯆꯦ ꯑꯍꯦꯝ ꯍꯥꯏ ꯆꯦꯎꯆꯥ ꯑꯍꯦꯝ ꯍꯥꯏ ꯆꯦꯎꯆꯥꯒꯤ ꯍꯧꯈꯔꯦꯀꯣ ꯆꯦꯎꯆꯥꯅ ꯈꯝꯕ ꯑꯩ ꯇꯧꯔꯒꯦ ꯍꯥꯏꯗꯣ ꯈꯝꯕꯅ ꯑꯍꯦꯝ ꯍꯥꯏ ꯑꯗꯨꯒ ꯆꯦꯎꯆꯥꯅ ꯏꯇꯥꯎ ꯂꯥꯛꯎꯀꯣ ꯍꯥꯏ ꯍꯣꯏ ꯆꯦꯎꯆꯥ ꯑꯩꯁꯨ ꯂꯥꯛꯀꯅꯤ ꯁꯅꯥꯊꯣꯏꯅ ꯑꯣꯀꯦ ꯈꯔ ꯄꯤꯔꯛꯀꯦ ꯍꯥꯏ ꯄꯤꯔꯛꯑꯣ ꯁꯅꯥꯊꯣꯏ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯆꯦꯡꯒꯨꯝꯁꯨ ꯆꯥꯅꯤꯡꯉꯦ ꯊꯔꯣꯏꯁꯨ ꯆꯥꯅꯤꯡꯉꯦ ꯑꯗꯨꯒ ꯉꯥ ꯊꯣꯡꯕꯁꯨ ꯆꯥꯅꯤꯡꯉꯦ ꯉꯥꯕꯨꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦꯗ ꯑꯗꯨꯝ ꯃꯔꯛꯇ ꯆꯥ ꯐꯪꯗ꯭ꯔꯁꯨ ꯈꯔ ꯆꯥꯏꯌꯦ ꯐꯪꯗꯦ ꯍꯥꯏꯗꯣ ꯈꯔꯗꯤ ꯑꯗꯨꯝ ꯐꯪꯉꯦ ꯑꯗꯨꯒ ꯈꯝꯕꯅ ꯇꯧꯔꯣ ꯂꯥꯛꯀꯦ ꯆꯦꯎꯆꯥ ꯍꯥꯏ ꯆꯦꯎꯆꯥꯅ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨꯀꯣ ꯍꯥꯏ ꯆꯦꯎꯆꯥ ꯂꯥꯛꯀꯦ ꯑꯗꯨꯒ only 4 minutes ꯉꯥꯏꯔꯦꯀꯣ ꯑꯗꯨꯒ ꯆꯦꯎꯆꯥꯅ ꯕꯥꯏ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯆꯦꯎꯆꯥ ꯉꯥꯛꯇꯪ ꯌꯥꯎꯔꯝꯕꯒꯤ ꯕꯤꯛꯇꯣꯔꯅ ꯈꯝꯕ ꯑꯩꯒ ꯖꯣꯏꯟ ꯂꯩꯕ꯭ꯔꯥ ꯅꯪ ꯍꯥꯏ
ꯕꯤꯛꯇꯣꯔ ꯈꯝꯕꯒ ꯖꯣꯏꯟ ꯂꯩꯕ꯭ꯔꯥ ꯈꯝꯕ ꯕꯤꯛꯇꯣꯔꯒ ꯂꯩꯕ꯭ꯔꯣ ꯑꯗꯨꯒ ꯁꯅꯥꯊꯣꯏꯅ ꯅꯨꯃꯤꯠ ꯇꯥꯔꯕꯣ ꯍꯥꯏꯌꯦ ꯇꯥꯗ꯭ꯔꯤꯅꯦ ꯁꯅꯥꯊꯣꯏ ꯇꯨ ꯁꯨꯃꯥꯏꯅ ꯉꯥꯜꯂꯤ ꯑꯗꯨ ꯅꯨꯡꯇꯤꯒꯤ ꯆꯤꯆꯦ ꯂꯥꯏꯚ ꯊꯥꯕꯤꯌꯨ ꯄ꯭ꯂꯤꯖ ꯀꯣ ꯆꯤꯆꯦ ꯍꯣꯏ ꯍꯣꯏ ꯑꯩ ꯉꯝꯅꯕ ꯊꯥꯒꯦꯀꯣ ꯆꯤꯆꯦꯒꯤꯗ ꯃꯤ ꯌꯥꯝ ꯂꯥꯛꯇ꯭ꯔꯗꯤ ꯏꯀꯥꯏꯖꯩꯅꯦ ꯃꯤꯒꯤꯗꯗꯤ ꯃꯌꯥꯝ ꯃꯌꯥꯝ ꯂꯥꯛꯄꯤ ꯆꯤꯆꯦꯒꯤꯗ ꯂꯥꯛꯇ꯭ꯔꯗꯤ ꯏꯀꯥꯏꯖꯩ ꯑꯗꯨꯒ ꯆꯤꯆꯦꯗꯣ ꯑꯉꯥꯡ ꯑꯄꯤꯛꯄ ꯂꯩꯕꯒꯤ ꯑꯉꯥꯡꯅꯁꯨ ꯈꯔ ꯗꯤꯁꯇꯥꯔꯕ ꯇꯧꯔꯦꯕ ꯗꯣꯒꯤꯅꯤ ꯑꯗꯨꯒ ꯈꯝꯕꯅ ꯑꯣꯀꯦ ꯆꯦ ꯑꯩ ꯍꯪꯂꯛꯀꯦ ꯄꯤꯟ ꯇꯧꯔꯒ ꯑꯋꯥꯔ ꯀꯛꯏ ꯍꯥꯏꯁꯦ ꯍꯣꯏ ꯈꯝꯕ ꯀꯩꯅꯣ ꯑꯣꯏꯅ ꯍꯥꯏꯅꯦꯕꯀꯣ ꯇꯩꯃ ꯑꯅꯨꯗꯣ ꯑꯗꯣ ꯆꯦ ꯑꯅꯨꯗꯣ ꯃꯣꯏꯅ ꯍꯥꯏꯅꯦꯕ ꯑꯗꯣ ꯆꯦ ꯃꯣꯏꯇꯥ ꯑꯣꯏꯅ ꯋꯥꯠꯁꯟ ꯀꯛꯏ ꯇꯧꯒꯅꯨꯅ ꯑꯩ ꯍꯥꯟꯅ ꯇꯧꯔꯝꯃꯦꯕꯀꯣ ꯑꯥꯒꯨ ꯑꯣꯏꯅ ꯉꯥꯡꯈꯠꯂꯛꯄꯗꯣ ꯃꯥꯅ ꯍꯦꯛ ꯑꯗꯨꯝ ꯐꯥꯒꯤ ꯇꯧꯋꯦꯕ ꯃꯥꯅꯗꯤ ꯁꯥ ꯍꯥꯏꯕꯗꯤ ꯆꯦ ꯄꯤꯟ ꯇꯧꯑꯣꯅ ꯍꯦꯛ ꯇꯧꯕꯗꯣ ꯃꯣꯏꯅ ꯇꯧꯒꯅꯨ ꯍꯥꯏꯅ ꯈꯝꯕꯅ ꯕꯤꯛꯇꯣꯔ ꯖꯣꯏꯟ ꯇꯧꯔꯣ ꯍꯥꯏꯑꯣ ꯂꯩꯅꯗ꯭ꯔꯗꯤ ꯕꯤꯛꯇꯣꯔ ꯈꯝꯕꯗ ꯑꯝꯇ ꯖꯣꯏꯟ ꯇꯧꯕꯤꯌꯣ ꯈꯝꯕꯒꯤꯗꯤ 5K ꯐꯨꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯈꯝꯕꯅ ꯆꯦ ꯁꯨꯁꯃꯤ ꯏꯕꯥꯏ ꯑꯣꯏꯔꯦ ꯆꯦ ꯎꯁꯥ ꯄꯥꯏꯁꯤꯜꯂꯨꯒꯦ ꯍꯥꯏ ꯈꯝꯕ ꯌꯥꯡꯃꯜꯂꯤꯗꯀꯣ ꯅꯪꯁꯨ ꯃꯥ ꯁꯅꯥ ꯃꯥ ꯄꯩꯁꯥ ꯄꯨꯔꯛꯇꯤꯅꯦ ꯗꯥꯀꯨꯝꯕꯅ ꯆꯥꯛ ꯂꯣꯏꯔꯦ ꯉꯥ ꯊꯣꯡꯕ ꯍꯥꯏ ꯃꯨꯛꯕꯥꯡ ꯇꯧꯔꯣ ꯗꯥꯕꯤꯅꯣꯠ ꯅꯍꯥꯟꯉꯩ ꯑꯆꯝꯕꯇ ꯆꯥꯕꯩ ꯉꯁꯤ ꯉꯥ ꯊꯣꯡꯕ ꯅꯨꯃꯤꯠꯁꯦ ꯂꯦꯝꯅ ꯊꯥꯔꯅꯨ ꯃꯨꯛꯕꯥꯡ ꯇꯧꯔꯣ ꯍꯟꯗꯛꯃꯨꯛꯁꯨ ꯑꯩꯒꯤ ꯃꯃꯤꯡ ꯍꯥꯞꯄꯛꯑꯣ ꯌꯥꯔꯦ ꯑꯗꯨ ꯕꯤꯛꯇꯣꯔꯅ ꯑꯩꯗꯤ ꯂꯥꯛꯑꯣꯏ ꯈꯝꯕꯅ ꯏꯟꯚꯥꯏꯠ ꯇꯧꯔꯛꯇꯦ ꯑꯍꯦꯝ ꯍꯥꯏꯌꯦ ꯈꯝꯕ ꯅꯪ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯣ ꯏꯁꯄꯤꯁꯦꯜ ꯏꯟꯚꯥꯏꯠ ꯍꯥꯏꯅ ꯕꯤꯛꯇꯣꯔꯗꯁꯨ ꯇꯧꯁꯟꯕꯤꯔꯣ ꯃꯆꯥ ꯅꯅꯥꯎ ꯍꯧꯒꯠꯂꯝꯕ꯭ꯔꯥ ꯈꯪꯗꯦꯅꯦ अरे मतलब पापा लागा चाओ मासना नो दाबिनोना चलोय लोइबाव लइगे हाय थैंक यू दाबिनो मी अनि मुक ngaइरेदा अदुगा बिक्टोरना चे कायदा लैरिनो हाय आई दिल्लीदा लई बिक्टोर दुगा मेगा चंद्र लाए ता मेगाना 19 लाइक है थैंक यू ता मेगा ngaइरिबो कहीं जंग चारके लोइरमदाइदा फंगनारेको दाबिनो चेगा साइदगी लैबिरेनी पुंग अनि फादरबको अदो मीबु सुमाइना सोम फाजलगा थंबसे आइगी साखीने नुंगाइजदबको आई याम इकाइजैबा मी फाजलगा थंबसे मखोंजे ताब नुंगाइरमरो मोनिदी फादोर बिक्टोरना तामेगा हायगा हाय तौरे अइना कमेंट पासु मयाम ताब्रो खर लांगबो संदागी मी मयाम संदा भिरोएबा पापाना ngang मचा चलो ngako mama हाइगे ngako